Mama. 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 Sinathoi, Chakcharabo. Good afternoon. Thank you. Like the video, thank you. Harminder Kumar, hi. Hello, Harminder ji. Sinathoi kay injang charake. Welcome to Jari Chichena. Yes, I am eating lunch, Nene. Hi. Kay injang charake nangbo. Thong chai. Oh, yam hao hinjang ko. Nene oi di angau ba chare ngasi. Nungsa jam sabro duga. Nungsa jam sari hindi. Sinathoi kay tawre tumina lay ready. Ada hipuro. Ada hipuro. Hipo ya. Ay,
Hello SR. Yam saye, yam samanbagi asubana adum thare. Chak charabo kay lamdaino. This is a hi Sushmita, how are you? Headlands. To like them. Thank you, Diaraka. How are you, Akka? Thank you for coming. Nene ngarang chiagugi birthday ni haibani hai. Oh, hoi. Nene su wish tawiye mangonda. Amta pusanbiro ma khangpote. Love you, my Sushmita. Love you too. Diaraka, love you too. Kanano SR se fajaba sakto walang manbagi masak fajaba ka laireda walang mamme gyan ga tadreda gyan mamme iduna life se thaba yam talle ibong hello ibong live thadabo. Thank you, welcome to Jari na channel. 2 likes. Thank you. Kꯩꯗꯧꯔꯤꯒꯦ ꯍꯥꯏ ꯐꯝꯃꯦ ꯏꯕꯨꯡ ꯁꯨꯝ ꯐꯝꯃꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯑꯣꯂꯥꯡꯕꯁꯤꯒ ꯁꯨꯝ ꯐꯝꯃꯤ. ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯕꯨꯡ ꯍꯣꯏꯗꯤ? Kamain tꯧꯔꯤꯒꯦ? Kamain tꯧꯅꯤ ꯑꯗꯨꯝ ꯂꯩ ꯅꯨꯡꯁꯥ ꯃꯅꯨꯡꯗ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅꯨꯡꯁꯥꯅꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯏꯕꯨꯡ ꯍꯣꯏꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? SRꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? Ada tꯧꯅꯧ ꯆꯠ ꯅꯣꯏ ꯍꯦꯌꯔ ꯁ꯭ꯇꯥꯏꯜ ꯍꯥꯞꯄꯠꯂꯛꯀꯅꯨ. ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯨꯏꯅꯤ ꯑꯗꯨꯒ ꯆꯦ ꯑꯒꯨꯗ ꯋꯤꯁ ꯇꯧꯍꯧꯗ꯭ꯔꯦ. ꯑꯩ ꯉꯔꯥꯡ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯕꯅꯤ. ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯅ ꯈꯪꯗꯗꯅ ꯇꯧꯕꯅꯤꯀꯣ. ꯀꯩꯅꯣ ꯗꯗꯥꯔꯥ? ꯗꯗꯥꯁꯦ ꯉꯥꯏꯈꯣ ꯇꯥꯊꯣꯛꯁꯤ ꯍꯣꯔꯦꯟ. ꯁꯣꯏꯕꯨꯝ ꯆꯥꯔꯦ ꯍꯥꯏ. ꯑꯩꯈꯣꯏ ꯁꯣꯏꯕꯨꯝ ꯄꯨꯔꯛꯄ ꯂꯣꯏꯈꯔꯦ ꯏꯕꯨꯡ. ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯉꯧꯕ ꯆꯥꯏꯌꯦ ꯆꯅꯥꯒ ꯑꯂꯨꯒ ꯇꯧꯔꯒ ꯉꯧꯁꯜꯂꯦ ꯑꯗꯨꯃꯥꯏꯅ. ꯏꯕꯨꯡ ꯍꯣꯏꯒꯤꯗꯤ ꯂꯥꯏꯚ ꯊꯥꯗ꯭ꯔꯕꯣ? ꯑꯁꯤ ꯃꯐꯝꯁꯦ ꯂꯥꯏꯚ ꯑꯉꯥꯡ ꯀꯣꯀꯥꯅꯤ ꯇꯧꯕꯤꯅꯨ. Hi Kaka. Kelen, good afternoon and have a nice day. Hi Sanathoina. Khangde Kaka Kelen ji chatkhirba khangde. Sanathoi samandana live thabase yamna mut nungayba mathau taida. Weather siga samanna wa ngani. Ayo yo chi. Kana lege comment to biro.
Nang kadawin na? Sing natin nang kadawin na ba? Pedada tao no. Pedada kape tao no. Oh, Langlen, hello Langlen, welcome to Jerry Langlen. Kenjang charke. Hi che, good afternoon. Hi, good afternoon, good afternoon. Kenjang charge, hino ka meta chabro. Adugi season no na tawre ko. Iromba chare hai. Oo. Hincha sabje ko. Langlen kai di gyoy toy no. Chị chơi gì đi sẽ ngâu bồi này cho sân lên năng lên chỉ nên phải bác em quỳ rồi kìa đây quỳ lục đầu bung đây đi hãy Dugadi taptharabo mong mapaw hangikyoy na kamay tawrage
ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯅꯁꯤ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯇ ꯀꯩꯅꯣꯗ ꯃꯤ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯣ ꯖꯣꯏꯟ ꯇꯧꯅꯅꯕ ꯑꯩ ꯁꯤꯔꯝꯗꯣꯔꯦ ꯁꯤ ꯂꯩꯅꯤ ꯄ꯭ꯔꯣ ꯆꯠꯄꯗ ꯃꯥꯒꯤ ꯄ꯭ꯔꯣ ꯀꯨꯏꯗ꯭ꯔꯤꯁꯦ ꯅꯣꯕꯦꯝꯕꯔꯗꯩ ꯋꯥꯏꯗꯤ ꯍꯥꯡꯕꯅꯦ 2023ꯒꯤ ꯑꯣ ꯅꯣꯕꯦꯝꯕꯔꯁꯦ ꯗꯤꯋꯥꯂꯤ ꯃꯄꯥꯟꯗ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯑꯗꯨꯒꯩ ꯍꯥꯡꯉꯤꯅꯦ ꯗꯤꯋꯥꯂꯤꯗꯒꯤ आर मरक वाइटी हेलो मेटास वेलकम मेटास वेलकम थैंक यू सो मच मेरे एलबी पे आने के लिए मेटास आप कहाँ से हो प्लीज़ लाइक कर दीजिए लकी हेलो लकी हेलो 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 लकी नुंगाइरिबो नुंसा मरक्सिदा कई इंजांग चारके लाइक तौसनबियु इचिनाव मयाम दादाना तौनादे तौबिनो माखंगा तौइनी अदुगा चिचेदी कई लमदैनो हाय आई कसार लमदैनी लांगलेन इचे ब्लू पिरओ हो होय पिरके ब्लू पिरके को ब्लू पिराबने अदुगा हेलो मेटास मेटास है क्या चले गए क्या लकी के इंजंग चारके ओ चे हाय होय लांगलेन से लकी सिसु जॉइन तौनवो लकी से नंगा चंगागा अदुम कमेंट अम थमजलमो अदुम हंगजरक्तनी मथंगी लाइव दा हलक्तरसुने मथंगी लाइव दा अदुम फंगनारगा अदुम निंसंगागा अदुम याबने को काउनैदना को साथीबा लाए साथीबा वेलकम तौजरी कई इंजांग चारके हाय हाय हेलो हेलो मैम साबसिगा लेभंगो खंगेदा अदुना एबीजे अदुम थाद्रे मिनी हुमी अदुम तन थाद्रे तन बायदि सामन्ना वा ngang कई इंजांग चानरके लांगलेंदो लकी होदो कोई चटखरब्रा साथी बगी दीपी दिसु साथी Mama, Ega kaya. Dalam piro Mama, Ega Mama, Hoy dada. Dadana Hoy par Dalam piro di par Mama ne live Tao on thani tao bino Tumtho pung ani tare
Chị ấy chọn lệp kế hay Ang Lin nang asay di labro Cici pungkai pha tore pungkai pha ga kathat ro bani kathat laga nga ha le ga katang masage fresh ora ga mun thar ke nahi cici o samay na ne akhoi masage jam boring chur di ne lai khawe no ai ti ba jadi ngatang leraga ngatang kong fresh ora ga thar ke 30 minutes mara ga thar lagi Uy, ay sabi Victor lang len re ni wo lang len ho yan ni join ta wo Victor yam talle mi ai live ka that ki toro mini ka thala nga le thar ke mi manga mung lei ke do ka kat thank you Victor like ni basu pi basu sab ni basu câu khum biu nè ai ga không Victor kai lam dai no hai do lang len noi ni join tau na ro connect lên no Victor sab taro ke hai tau san ro lang len ado lang len nang na comment ne sab to phuli ram nganu si ga i bas mana te ne u ko nahan chi che da nang na iram ba comment do adu re hang de nang gi sab to ngonda hengalam ga mu ka khre ba ko hengatre ba ai mana phuli bu da sab hen de hai ba ado hoi ai budi ojar sama do Victor dei bada dine dana te ne ram Victor chen rabo kana gida return taro ho taro kani Victor taro kani o che Victor ka chakre ai na ka ne do tan rabo ma ya nào ví lại nè ôi chị ngoài bố hay nào ví ngoài đi năng đi quỷ đi na JLP daga chang ta ba ai su ni ni je tha de tha ba tong loan tong tum mo cho sapu tàu râu cái đi Victor ngai jeri hai lang len Victor da sab taro comment am pisalamo video jenga oh ko doi na mama buda chai chan like tau ha bani hai hoi nào bi yang cha ge ngai ni bo nào bi ja angang do jealous oye ba nang na magi nang na mun ngre na khali be layo nang chawri apaiba mayam hona badai che nusa sari hai sa bana duty da duty parang ngani
ꯀꯩꯗꯧꯉꯩꯅꯣ ꯆꯥꯛ ꯆꯥꯔꯕꯣ ꯅꯥꯎꯕꯤ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯣꯏ ꯑꯗꯨ ꯏꯁꯤꯡ ꯀꯜꯂꯗꯤ ꯀꯕꯨꯇꯔꯅ ꯆꯤꯛꯂꯛꯑꯅꯤ ꯁꯦ ꯀꯕꯨꯇꯔꯅ ꯆꯤꯛꯂꯛꯀꯅꯤ ꯕꯤꯛꯇꯣꯔ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯀꯣ ꯑꯉꯧꯕ ꯆꯥꯏ ꯑꯣ ꯅꯥꯎꯕꯤꯁꯨ ꯑꯉꯧꯕ ꯆꯥꯏ ꯈꯪꯕ ꯑꯂꯨꯒ ꯆꯅꯥꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯧꯕ ꯆꯥꯏ ꯅꯥꯎꯕꯤ ꯑꯁ ꯂꯣꯍꯔꯤ ꯀꯌꯥꯝ ꯁꯥꯒꯦ ꯅꯥꯎꯕꯤ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯂꯩꯁꯦ ꯅꯥꯎꯕꯤ ꯕꯦꯡꯒ꯭ꯂꯣꯔꯗꯔꯣ ꯁꯞ ꯇꯧꯕ ꯆꯠꯈ꯭ꯔꯕꯣ ꯂꯥꯡꯂꯦꯟꯗꯣ ꯋꯥꯔꯝꯃꯅꯤꯅꯦ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯅꯪ ꯆꯠꯄꯤꯌꯧ ꯌꯥꯗꯕ꯭ꯔꯣ ꯑꯋꯥꯕ ꯈꯪꯕꯅ ꯆꯠꯂꯝꯒꯅꯤ ꯅꯣꯏꯗ ꯂꯥꯡꯂꯦꯟꯗꯣ ꯅꯪꯒꯤꯗ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯅꯥꯎꯕꯤꯅ ꯀꯣꯛꯀꯁꯦ ꯆꯤꯛꯄꯖꯥꯠꯅꯤꯌꯦ ꯑꯗꯨꯅꯤꯅꯦ ꯅꯥꯎꯕꯤ ꯁꯥꯃꯟꯈꯤꯗꯅꯅꯦꯀꯣ ꯑꯦꯜꯕꯤꯁꯦ ꯋꯥꯒ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯦꯕꯣ সৰু ল'ৰা হেল্ল' সৰু ল'ৰা সৰু ল'ৰা कैसी हो खाना हो गया ꯆꯥꯛ ꯆꯥꯔꯦꯕꯣ ꯗꯤꯗꯤ ꯍꯥꯏ ꯆꯥꯔꯦ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯁꯣꯔꯨ ꯂꯣꯔꯥ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯏꯆꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯁꯥꯎꯒꯗ꯭ꯔ ꯏꯆꯦ ꯗꯤꯗꯤ ꯀꯗꯥꯏꯒꯤꯅꯣ ꯗꯤꯗꯤ ꯍꯥꯏꯌꯦ ꯍꯣꯔꯨ ꯑꯩ ꯑꯁꯥꯝꯒꯤꯅꯦ ꯅꯪꯁꯨ ꯑꯁꯥꯝꯒꯤ ꯅꯠꯇ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯆꯦꯅꯦꯜ ꯂꯩꯔꯗꯤ ꯗꯤꯗꯤꯗ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣ ꯀꯣꯃꯦꯟ ꯇꯧꯔꯝꯃꯣ ꯀꯣꯃꯦꯟ ꯊꯝꯃꯝꯃꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯅꯪꯉꯣꯟꯗ ꯗꯤꯗꯤ ꯍꯜꯂꯛꯀꯦꯀꯣ ꯑꯗꯨꯒ ꯅꯥꯎꯕꯤ ꯏꯆꯦ ꯑꯩ ꯒꯨꯍꯥꯇꯤꯗꯅꯤ ꯍꯥꯏ ꯑꯣ ꯑꯣ ꯅꯥꯎꯕꯤ ꯒꯨꯍꯥꯇꯤꯗꯗꯤ ꯅꯣꯡ ꯆꯨꯏ ꯍꯥꯏꯕꯅꯤ ꯍꯟꯗꯛꯁꯦꯀꯣ ꯑꯗꯨꯒ ꯆꯥꯔꯦ ꯗꯤꯗꯤ ꯍꯥꯏ ꯑꯣ ꯑꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯅꯪ ꯃꯩꯇꯩꯔꯣꯟ ꯌꯥꯝ ꯐꯖ ꯂꯣꯜꯂꯤ ꯃꯩꯇꯩꯔꯣ ꯅꯪ ꯑꯗꯨꯒ ꯅꯥꯎꯕꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ ꯇꯥꯅꯤꯡꯉꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔ ꯅꯉꯣꯟꯗ ꯁꯞ ꯇꯧꯔꯦ ꯍꯥꯏꯌꯦ ꯀꯩꯅꯣꯅ ꯂꯥꯡꯂꯦꯟ ꯀꯣꯃꯦꯟ ꯊꯝꯃꯝꯕ꯭ꯔꯥ ꯂꯥꯡꯂꯦꯟꯗꯤ ꯚꯤꯗꯤꯑꯣꯒ ꯐꯖꯅ ꯌꯦꯡꯉꯒ ꯁꯞ ꯇꯧꯔꯝꯃꯦ ꯃꯥ ꯌꯥꯝ ꯀꯨꯏ ꯂꯩꯍꯜꯂꯦ ꯑꯗꯨꯒ ꯑꯩꯁꯨ ꯑꯁꯥꯝꯒꯤꯅꯤ ꯍꯥꯏ ꯇꯧꯅꯕ ꯗꯤꯗꯤ ꯍꯥꯏ ꯍꯣꯏ ꯍꯣꯔꯨ ꯅꯪ ꯀꯩꯅꯣ ꯇꯧꯔꯝꯃꯣ ꯑꯗꯨ ꯅꯪ ꯃꯩꯇꯩꯔꯣ ꯅꯠꯇ꯭ꯔꯒ ꯑꯁꯥꯃꯤꯁꯂꯣ ꯅꯪ ꯗꯤꯗꯤꯗ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯒ ꯀꯣꯃꯦꯟ ꯊꯅꯝꯃꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯐ꯭ꯔꯦꯁ ꯊꯥꯡꯒꯠꯄꯅꯤ ꯑꯗꯨ ꯗꯤꯗꯤꯁꯨ ꯍꯜꯂꯛꯀꯦ ꯑꯥꯐꯇꯔ 24 ꯑꯋꯥꯔꯗ ꯂꯥꯡꯂꯦꯟꯅ ꯀꯣꯃꯦꯟꯁꯨ ꯊꯅꯝꯕꯅꯤ ꯚꯤꯛꯇꯣꯔ ꯍꯥꯏ ꯚꯤꯛꯇꯣꯔꯗꯣ ꯆꯦꯟꯈꯔꯦ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏꯅ ꯁꯞꯀꯁꯦ ꯇꯥꯟꯅꯔ ꯄꯤꯔꯤꯅꯦ ꯚꯤꯛꯇꯣꯔ ꯂꯥꯛꯄꯗ ꯂꯥꯛꯁꯦꯅ ꯃꯗꯨ ꯚꯤꯛꯇꯣꯔ ꯍꯥꯏꯕ ꯅꯤꯄꯥꯗꯣ ꯏꯆꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯍꯥꯏ ꯍꯧꯖꯤꯛ ꯆꯨꯗꯦ ꯍꯥꯏꯑꯣ ꯅꯠꯇꯦ ꯅꯥꯎꯕꯤ ꯅꯪꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯗꯣ ꯍꯥꯏꯌꯣ ꯍꯥꯏꯕ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯍꯥꯏꯌꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯩ ꯍꯥꯏꯕ ꯌꯥꯕ ꯑꯣꯏꯗꯤ ꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯍꯣꯔꯨ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯆꯤꯆꯦꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯤ ꯌꯦꯡꯕꯤꯔꯛꯎꯀꯣ ꯁꯞ ꯇꯧꯕꯗ ꯕꯦꯜ ꯑꯥꯏꯀꯣꯟꯗ ꯅꯝꯃꯣ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯈꯪꯅꯕꯀꯣ ꯑꯗꯨꯒ ꯍꯣꯔꯨꯅ ꯗꯤꯗꯤ ꯕ꯭ꯂꯨ ꯄꯤꯔꯛꯎ ꯗꯤꯗꯤ ꯍꯥꯏ ꯄꯤꯔꯛꯀꯦꯀꯣ ꯍꯣꯔꯨꯁꯨ ꯕ꯭ꯂꯨ ꯍꯣꯔꯨꯗ ꯕ꯭ꯂꯨ ꯂꯥꯛꯑꯦꯗꯣ ꯑꯗꯨꯒ ꯅꯥꯎꯕꯤ ꯏꯆꯦ ꯀꯩꯗꯧꯔꯤꯒꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯤꯗꯣ ꯍꯥꯏ ꯄꯤꯌꯦ ꯅꯥꯎꯕꯤ ꯅꯪꯉꯣꯟꯗ ꯅꯪ ꯍꯥꯏꯁꯤꯗꯤ ꯏꯆꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏ ꯏꯆꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯁꯥꯎꯒꯗ꯭ꯔꯣ ꯏꯆꯦ ꯐꯠꯇꯕꯗꯤ ꯈꯟꯒꯅꯨꯀꯣ ꯍꯥꯏ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯪ ꯋꯥꯗꯣ ꯍꯥꯏꯔꯛꯇ꯭ꯔꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯍꯥꯏꯔꯛꯑꯣ ꯅꯥꯎꯕꯤ ꯑꯗꯨꯒ
Victorna Langlen waramani sab tawbai juice takchiluko guys. Victor tawimal kangwa Victor horuna didi asam kadai gino nang hai o ai Kasar district ini horu Langlena Victor sab tawkrabani hai che ai number brake loksalu mukta hai nawi number kai gino Pektosu jaida naubi adum sika dum wari sanai sidi nang sigai se kamane number pek tori mi mayam atopa su kana to basiga Horuna very nice didi thank you ai sincha chai 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 naubi ne phatta bukhangaru che ai hek pomina bani khandiu ko hai hoi naubi khalle ado naubi na kai siljaga dawai no langle na ibung naubi kai lamdai no hai Victor okay langle retire tauba kai haram Victor che return tauba ka kare kai hana Victor naron tumu narodi khoi khoi no Victor nang aduga aduga naubi na ai bulana khanganu ko hai khande naubi aduga aido phone do khoi nang lana khangbai nate sigai se YT de phana ba khoi nupi masen dum ama ni khapina ba ya kadina sibo adu hu su ne phone do tauna ga wari thana ba sangbadana ne ai busy wala lai hai da ama se tikpai na ba adu ni naubi nang na tawaru hai di ina angat pa sa mawoi do paudo pauna ba jam wa bi bane duga kena phosina horuna haubam ane sab taure hai didi back taro didi hai o langlen horu se nana horu nang kai langwino hangbo do man nang da sab taure ai do horu nang comment thamo haubam da aduga ma hayeng hanjarak chani ngasi haladi ansap kai kai ngina na angang si chothoi sibwa ha aduga Victor na number pita pira o ai la hoge ko kangani ai Victor ngai le aduga iche kasum tawai adum iche ni hoi na bi aduga Victor se pari mo mise tas ki live te la kodora hai khang di ne kai no langlen koiram ngani Victor na bo yam kan mane ai gi dala ama koi koi le comment ni re dom ra le kai koi ni hai heng nang gi live thara ka da du nang ko tan ta na doi sab ka do nang ta na bi do ra angang ni ing tare tau bire no ba nangon tau ro ge ra ai tau bire no oi daga oh ora okay didi comment taure ne hai okay horu nang na ibada full sab to fulli ramanu ko new friend iramo horu aingonda aduga ngasi video thangatpado video do watch tawbiro aduga comment hanamu didi halake he dada hauno dada hauradi nangol purani se famu juga horu gi maming di phajadra horu nang asam kadai gi no lasi hindi ye horu ai return to jerke hai duga okay didi hai daga di chai
ꯚꯤꯛꯇꯣꯔ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯔꯛꯀꯦ ꯀꯣꯜ ꯇꯧꯔꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯚꯤꯛꯇꯣꯔ ꯂꯥꯡꯂꯦꯟꯒꯤ ꯄꯤꯔꯛꯀꯦ ꯍꯥꯏ ꯂꯧꯁꯜꯂꯣꯗꯣ ꯅꯥꯎꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯚꯤꯛꯇꯣꯔ ꯂꯥꯡꯂꯦꯟꯅ ꯅꯝꯕꯔ ꯄꯤꯔꯤꯌꯦ ꯂꯥꯡꯂꯦꯟ ꯅꯪ ꯅꯝꯕꯔꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯣ ꯃꯤꯅ ꯃꯌꯥꯝ ꯄꯪꯇꯧꯗ ꯇꯧꯔꯛꯇꯅ ꯅꯪ ꯅꯝꯕꯔ ꯄꯤꯔꯤꯁꯦ ꯂꯥꯡꯂꯦꯟ ꯂꯥꯛꯂꯝꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯈꯨꯂꯛ ꯁꯥꯅꯤꯅ ꯕꯤꯁꯇꯨ ꯕꯤꯁꯇꯨ ꯃꯁꯤꯅꯤ ꯀꯔꯤꯅꯣꯅꯦ ꯚꯤꯛꯇꯣꯔꯅ ꯉꯥꯡꯉꯤꯁꯤꯕꯣ ꯍꯥꯏꯍꯩꯗꯦ ꯀꯩꯅꯣ ꯂꯥꯛꯑꯦ ꯕꯦꯝꯊꯣꯏ ꯂꯥꯛꯑꯦ ꯑꯁ ꯕꯦꯝꯊꯣꯏꯁꯦ ꯀꯨꯏꯔꯦꯍꯦ ꯆꯤꯆꯦꯒ ꯅꯤꯡꯁꯤꯡꯉꯛꯇꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯈꯣꯏꯗꯤ ꯑꯥꯂꯨꯗ ꯀ꯭ꯔꯤꯝ ꯇꯩꯈꯔꯦ ꯆꯦ ꯁꯔꯃ ꯆꯦ ꯁꯔꯃ ꯑꯩ ꯑꯇꯣꯝꯕꯁꯦꯅ ꯑꯥꯂꯨꯗ ꯀ꯭ꯔꯤꯝ ꯇꯩꯈꯔꯦ ꯑꯥꯂꯨ ꯑꯃ ꯀꯗꯥꯏꯗꯒꯤ ꯈꯨꯟꯅ ꯄꯨꯊꯣꯔꯛꯑꯒ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯔꯤꯝꯁꯤ ꯋꯥꯟ ꯇꯩꯁꯟꯈ꯭ꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯃꯥꯏ ꯃꯐꯤ ꯑꯍꯟꯕ ꯁꯦꯠꯇ꯭ꯔꯣꯕꯅꯤ ꯀꯥꯄꯛꯑꯅꯨ ꯑꯗꯨꯒ ꯀꯥꯄꯛꯑꯗꯤ ꯅꯪ ꯆꯩ ꯆꯥꯔꯦ ꯅꯪ ꯑꯩ ꯇꯥꯍꯧꯔꯣ ꯑꯗꯣ ꯗꯤꯗꯤ ꯙꯦꯃꯥꯖꯤꯒꯤꯅꯤ ꯗꯤꯗꯤ ꯍꯥꯏꯑꯣ ꯍꯣꯔꯨ ꯅꯪ ꯃꯩꯇꯩꯗꯤ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯊꯦꯡꯀ꯭ꯌꯨ ꯗꯤꯗꯤꯒꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯣꯔꯃꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯚꯤꯛꯇꯣꯔꯅ ꯑꯩ ꯀꯤꯖꯩꯀꯣ ꯚꯤꯛꯇꯣꯔꯗꯤ ꯀꯤꯖꯩ ꯍꯥꯏ ꯇꯨ ꯀꯤ ꯁꯥꯟꯇꯤꯃꯣꯟꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯑꯣ ꯁꯥꯟꯇꯤꯃꯣꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯕꯦꯝꯊꯣꯏ ꯅꯨꯡꯁꯤꯌꯦ ꯅꯪ ꯂꯥꯛꯄ ꯅꯪ ꯅꯣꯡꯃꯇꯁꯨ ꯅꯪꯒꯤ ꯀꯩꯅꯣ ꯊꯝꯍꯧꯗꯅ ꯗꯤꯄꯤ ꯊꯝꯍꯧꯗꯅ ꯑꯗꯨꯒ ꯁꯣꯔꯃꯥꯅ ꯁꯨꯁꯃꯤ ꯃꯝ ꯆꯥꯔꯕꯣ ꯆꯦ ꯆꯥꯔꯤꯅꯦ ꯀꯕꯣꯛ ꯀꯕꯣꯛ ꯌꯣꯠꯁꯜꯂꯦ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯂꯥꯡꯂꯦꯟꯅ ꯚꯤꯛꯇꯣꯔ ꯂꯥꯏꯞ ꯆꯥꯠꯇ ꯏꯁꯩ ꯈꯟꯕꯒꯤ ꯆꯦꯅꯦꯜꯗꯨꯅꯤ ꯄꯥꯔꯤ ꯃꯣꯝꯁꯦꯇꯥꯁꯀꯤꯗꯨꯅꯤ ꯍꯥꯏ ꯑꯁꯤ ꯚꯤꯛꯇꯣꯔꯁꯦ ꯀꯁꯥꯔꯒꯤ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯚꯤꯛꯇꯣꯔꯅ ꯀꯁꯥꯔꯒꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯍꯧꯔꯨꯅ ꯗꯤꯗꯤ ꯑꯩꯒꯤꯅꯦ ꯊꯥꯗꯣ ꯀꯁꯔꯗ ꯂꯩꯌꯦ ꯑꯗꯨꯗꯤ ꯑꯩꯒꯤꯅꯦ ꯀꯩ ꯍꯥꯏꯅꯣ ꯍꯧꯔꯨ ꯅꯪꯁꯦ ꯑꯩꯒꯤꯅꯦ ꯊꯥꯗꯣ ꯀꯁꯥꯔꯗ ꯂꯩꯌꯦ ꯑꯗꯨꯗꯤ ꯊꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯣꯔꯨ ꯈꯪꯗ꯭ꯔꯦ ꯀꯁꯥꯔ ꯀꯥꯏꯗ ꯂꯩꯅꯣ ꯅꯪꯒꯤ ꯌꯨꯝ ꯂꯩ ꯍꯥꯏꯔꯣ ꯃꯃꯥ ꯕꯕꯥꯒꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯁꯦꯡꯉꯦ ꯆꯤꯆꯦ ꯍꯥꯏ ꯚꯤꯛꯇꯣꯔ ꯂꯧꯁꯜꯂꯣ ꯃꯤꯅ ꯂꯧꯗ꯭ꯔꯤꯉꯩꯗ ꯕꯦꯝꯊꯣꯏꯅ ꯆꯦꯗꯤ ꯍꯥꯏꯌꯦ ꯆꯤꯆꯦꯒꯤ ꯅꯨꯡꯁꯤꯕꯤ ꯆꯤꯆꯦꯗꯤ ꯁꯥꯕꯅ ꯁꯨꯝ ꯂꯦꯜꯂꯤ ꯑꯗꯨꯒ ꯚꯤꯛꯇꯣꯔ ꯀꯣꯜ ꯇꯧꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔ ꯑꯁꯦꯡꯕꯅꯤ ꯍꯥꯏ ꯚꯤꯛꯇꯣꯔ ꯂꯧꯍꯧ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯉꯣ ꯚꯤꯛꯇꯣꯔ ꯆꯦꯟꯈ꯭ꯔꯕ ꯈꯪꯗꯦ ꯂꯥꯡꯂꯦꯟ ꯍꯣꯔꯨꯅ ꯗꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯊꯣꯡꯕ꯭ꯔꯣ ꯗꯤꯗꯤ ꯍꯥꯏ ꯊꯣꯡꯗꯦ ꯍꯣꯔꯨ ꯑꯩꯗꯤ ꯌꯨꯝꯗ ꯅꯠꯇꯦ ꯑꯗꯨꯒꯤ ꯌꯣꯡꯆꯥꯛꯇꯣ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯦ ꯕꯦꯝꯊꯣꯏꯅ ꯑꯩꯗꯣ ꯇ꯭ꯌꯨꯁꯟ ꯆꯠꯀꯗꯕ ꯑꯗꯨꯒꯤ ꯍꯥꯏ ꯑꯣ ꯅꯪ ꯇ꯭ꯌꯨꯁꯟ ꯄꯨꯡ ꯀꯌꯥꯗꯩ ꯆꯠꯇꯣꯏꯅꯣ ꯕꯦꯝꯊꯣꯏ ꯅꯪ ꯉꯥꯛꯇꯪ ꯆꯪꯕꯤꯔꯝꯃꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯤꯆꯦꯅ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯤꯅꯣ ꯂꯥꯡꯂꯦꯟꯅ ꯅꯝꯕꯔ ꯄꯤꯔꯨꯅꯨ ꯚꯤꯛꯇꯣꯔ ꯆꯦꯟꯈ꯭ꯔꯦ ꯆꯠꯈꯤꯅꯨ ꯁꯤꯗ ꯂꯥꯎ ꯑꯗꯨꯒ ꯍꯣꯔꯨꯅ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯗꯤꯗꯤ ꯌꯥꯏ ꯑꯣ ꯍꯣꯔꯨ ꯍꯣꯏ ꯑꯗꯨꯅꯅꯤꯅ ꯃꯩꯇꯩ ꯂꯣꯜꯂꯤꯁꯦꯀꯣ ꯃꯥꯜꯂꯤꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯉꯛꯎꯀꯣ ꯗꯤꯗꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯤ ꯆꯦꯁꯨ ꯃꯥꯅ ꯄꯥꯟꯒ ꯉꯥꯒ ꯅꯪꯗꯤ ꯀꯦꯝꯁꯤ ꯌꯥꯏ ꯆꯦ ꯑꯩꯗꯤ ꯑꯉꯧꯕ ꯆꯥꯏꯌꯦ ꯑꯂꯨꯅꯦ ꯆꯅꯥꯅꯦ ꯄꯣꯡ ꯍꯋꯥꯏꯅꯦ ꯑꯁꯤꯒ ꯄꯣꯡ ꯍꯋꯥꯏ ꯑꯁꯥꯡꯕꯗꯣ ꯄꯥꯛ ꯄꯥꯛ ꯊꯣꯛꯇꯦꯕ ꯑꯗꯨ ꯊꯣꯛꯑꯅ ꯂꯧꯔꯦ ꯑꯗꯨꯗꯣ ꯉꯧꯔ ꯆꯥꯏ ꯑꯗꯨꯒ ꯕꯦꯝꯊꯣꯏꯅ ꯆꯦ ꯑꯩ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯅꯪ ꯇ꯭ꯌꯨꯁꯟꯗꯨ ꯆꯠꯊꯣꯛꯑꯣ ꯆꯤꯆꯦꯅ ꯑꯇꯣꯞꯄꯗ ꯊꯥꯔꯛꯄ ꯃꯇꯝꯗ ꯁꯨꯝ ꯆꯪꯉꯣ
ꯆꯤꯆꯦꯅꯦꯕ ꯋꯥ ꯉꯥꯡꯕ ꯇꯟꯃꯟꯈꯤꯗꯅꯅꯦ 30 ꯃꯤꯅꯤꯠ ꯊꯥꯔ ꯀꯛꯊꯠꯀꯦ ꯇꯧꯔꯝꯃꯤꯅꯦꯕꯀꯣ ꯀꯛꯊꯠꯀꯦꯅ ꯇꯧꯕꯗꯨꯒ ꯃꯤ ꯂꯥꯛꯅꯕꯗꯨꯒ ꯑꯃꯨꯛ ꯆꯤꯆꯦꯁꯨ ꯂꯩꯊꯣꯛꯏꯅꯤ ꯋꯥ ꯉꯥꯡꯕ ꯇꯜꯂꯗꯤ ꯌꯥꯝ ꯋꯥꯏꯅꯤ ꯂꯥꯡꯂꯦꯟꯅ ꯆꯦ ꯑꯩ ꯌꯨꯅꯤꯠꯇ ꯃꯤꯇꯤꯡ ꯂꯩꯌꯦ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯂꯥꯡꯂꯦꯟ ꯉꯥꯏꯍꯥꯛꯇꯪ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯦꯀꯣ ꯕꯤꯛꯇꯣꯔꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯆꯦ ꯅꯪꯒꯤ ꯄꯥꯟꯗꯣ ꯍꯥꯎꯕ꯭ꯔꯥ ꯁꯤꯒ ꯊꯣꯛꯄ ꯄꯥꯟꯗꯣ ꯆꯦ ꯑꯩꯈꯣꯏ ꯑꯥꯒꯤ ꯃꯨꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯅꯞ ꯅꯞ ꯂꯥꯎꯏ ꯈꯪꯕ꯭ꯔꯥ ꯆꯦ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥꯅ ꯑꯩꯁ ꯍꯦꯜꯂꯣ ꯃꯥꯏ ꯗꯤꯌꯔ फ्रेंड वेलकम वेलकम सुष्मिता जी वेलकम आप तो मेरे दोस्त हो सकी बहन हो वेलकम कैसी हो आप ꯅꯪꯗꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯃꯦꯝꯊꯣꯏ ꯅꯪ ꯆꯠꯂꯨꯔꯣꯀꯣ ꯆꯣ ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯅꯝꯕꯔꯁꯦ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯃꯣꯕꯥꯏꯜ ꯄꯨꯔꯗꯤ ꯁꯞ ꯇꯧꯍꯜꯂꯣ ꯑꯗꯨꯒ ꯍꯣꯔꯨꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯗꯤꯗꯤ ꯍꯥꯏ ꯑꯩꯗꯣ ꯃꯄꯥꯟꯗ ꯂꯩꯌꯦ ꯍꯣꯔꯨ ꯀ꯭ꯋꯥꯇꯔꯗ ꯂꯩꯌꯦ ꯎꯁ ꯂꯥꯡꯉꯤꯍꯦ ꯁꯤꯔꯦ ꯍꯣꯔꯨ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯌꯦ ꯍꯣꯔꯨꯁꯦ ꯑꯁꯥꯝꯗꯒꯤꯅꯦ ꯍꯥꯏ ꯂꯥꯡꯂꯦꯟ ꯆꯦ ꯁꯣꯔꯃꯥꯗꯣ ꯆꯠꯈ꯭ꯔꯕ ꯃꯆꯥꯅ ꯀꯧꯔꯛꯇꯅ ꯑꯃꯨꯛ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯂꯥꯡꯂꯦꯟ ꯃꯤꯃꯥꯡꯁꯤꯗ ꯅꯪꯅ ꯑꯃ ꯀꯣꯜ ꯇꯥꯏꯅ ꯂꯩꯔꯦꯀꯣ ꯏꯀꯥꯏꯔꯦ ꯕꯤꯛꯇꯣꯔ ꯄꯥꯈꯪ ꯁꯦꯡꯉꯤꯕꯣ ꯄꯥꯈꯪ ꯁꯦꯡꯗ꯭ꯔꯕꯣ ꯁꯦꯡꯉꯗꯤ ꯂꯧꯁꯤꯜꯂꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯁꯤ ꯇꯥꯔꯦꯗ ꯍꯣꯔꯨꯅ ꯍꯥꯎꯕꯝ ꯗꯤꯗꯤ ꯀꯔꯤ ꯃꯤꯇꯤꯡꯅꯣ ꯗꯤꯗꯤ ꯍꯥꯏ ꯑꯣ ꯈꯪꯗꯦꯅꯦ ꯀꯔꯤ ꯃꯤꯇꯤꯡꯅꯣ ꯂꯥꯡꯂꯦꯟꯒꯤꯁꯦ ꯑꯗꯩꯗꯤ ꯆꯦ ꯁꯣꯃꯥꯅ ꯁꯨꯁꯃꯤ ꯁꯥꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯦ ꯑꯅꯩꯕꯤꯅꯤ ꯑꯅꯩꯕꯤ 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 ꯐꯗꯤꯒꯣꯝꯒꯗꯣ ꯏꯁꯇ꯭ꯔꯤ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯨꯝ ꯀ꯭ꯔꯨꯝ ꯂꯥꯎꯋꯦ ꯅꯨꯡꯗꯥꯡ ꯂꯩꯕ ꯐꯗꯤꯒꯣꯝꯗꯨꯗꯤ ꯐ꯭ꯂꯣꯔꯁꯤꯒ ꯊꯝꯕꯗ ꯉꯥꯏꯍꯥꯛꯇꯪꯗ ꯑꯗꯨꯝ ꯀ꯭ꯔꯨꯝ ꯀ꯭ꯔꯨꯝ ꯂꯥꯎꯋꯦ ꯆꯦꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯁ ꯀꯩꯅꯣꯗꯗꯤ ꯔꯥꯖꯁꯊꯥꯟ ꯆꯟꯗꯤꯒꯔ ꯂꯣꯝꯗꯗꯤ ꯑꯥꯔꯇꯤꯐꯤꯁꯦꯜ ꯅꯣꯡꯒ ꯌꯥꯝ ꯈꯤꯛꯏꯍꯦ ꯂꯝꯕꯤꯗ ꯁꯤꯒ ꯈꯪꯗꯦ ꯂꯧꯇꯥꯅ ꯂꯩꯔꯕ ꯀꯩꯅꯣ ꯂꯥꯡꯂꯦꯟꯅ ꯍꯨꯌꯦꯟ ꯃꯃꯣꯝꯒꯤ ꯃꯤꯇꯤꯡꯅꯤ ꯏꯕꯨꯡ ꯍꯣꯔꯨ ꯍꯥꯏ ꯑꯣ ꯂꯥꯡꯂꯦꯟ ꯅꯪ ꯍꯨꯌꯦꯟ ꯃꯃꯣꯝꯗꯣ ꯅꯪ ꯌꯥꯎꯕ꯭ꯔꯣ ꯑꯣ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯏꯆꯦ ꯄꯤꯔꯧ ꯍꯥꯏꯔꯣ ꯍꯥꯏꯌꯦ ꯅꯥꯎꯕꯤ ꯅꯪ ꯄꯤꯕꯨꯗꯤ ꯄꯤꯔꯛꯑꯅꯤꯗꯣ ꯀꯩꯗꯧꯅꯤ ꯑꯗꯨꯒ ꯑꯗꯨꯒ ꯆꯦ ꯁꯣꯃꯥ ꯅꯣꯛꯈ꯭ꯔꯦ ꯅꯥꯎꯕꯤꯅ ꯏꯆꯦ ꯏꯆꯦ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯅꯥꯎꯕꯤ ꯑꯗꯨꯒ ꯅꯥꯎꯕꯤ ꯅꯪꯒꯤ ꯀꯩꯅꯣꯗꯨꯁꯨ ꯁꯥꯏꯗꯣ ꯅꯣꯡꯃꯛꯇꯪ ꯌꯥꯎꯍꯜꯂꯧꯗꯅ ꯑꯗꯨꯒ ꯏꯕꯨꯡ ꯕꯤꯛꯇꯣꯔ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯃꯤ ꯀꯞꯐꯟꯈꯔꯦꯅꯦ ꯕꯤꯛꯇꯣꯔꯁꯤꯗꯤ ꯃꯁꯤ ꯕꯤꯛꯇꯣꯔ ꯍꯥꯏꯕ ꯅꯤꯄꯥ ꯃꯤꯒ ꯀꯞꯐꯟꯈꯔꯦ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯁꯥꯎꯔꯕꯣ ꯁꯥꯎꯗꯦꯅꯦ ꯅꯥꯎꯕꯤ ꯁꯥꯎꯗꯦ ꯁꯥꯎꯗꯦ ꯅꯥꯎꯕꯤ ꯆꯤꯆꯦꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯗꯨꯗꯨꯒꯤ ꯍꯣꯔꯨꯅ ꯍꯥꯏꯌꯦ ꯍꯥꯎꯕꯝ ꯅꯦꯅꯦ ꯑꯁꯥꯝ ꯙꯦꯃꯥꯖꯤ ꯂꯝꯒꯤꯅꯤ ꯗꯤꯗꯤ ꯍꯥꯏ ꯍꯣꯔꯨꯅ 7 ꯂꯥꯏꯛ ꯗꯟ ꯗꯤꯗꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯣꯔꯨ ꯑꯗꯨꯒ ꯍꯣꯔꯨ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏ ꯍꯥꯏꯕ ꯑꯗꯣ ꯁꯤꯗꯁꯨ ꯅꯣꯡꯕꯨꯗꯤ ꯈꯔ ꯈꯔ ꯆꯨꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯣꯂꯥꯡꯕꯗꯤ ꯑꯣ ꯅꯣꯡ ꯈꯔ ꯈꯔ ꯆꯨꯔꯛꯑꯣ ꯆꯥꯛꯅꯅ ꯂꯩꯕꯗꯣ ꯅꯣꯡ ꯆꯨꯗꯦ ꯆꯦ ꯁꯤꯒ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯎꯔꯦꯗ ꯍꯧꯖꯤꯛꯇꯤ 45 ꯗꯤꯒ꯭ꯔꯤ ꯑꯣꯏꯁꯨ ꯅꯨꯡꯁꯤꯠꯄꯨ ꯈꯔ ꯈꯔ ꯁꯤꯠꯄꯤꯅꯦ ꯆꯦ ꯈꯪꯗꯦ ꯀꯔꯤ ꯂꯥꯏꯔ ꯅꯨꯡꯁꯤꯠ ꯈꯛꯇꯪ ꯈꯛꯇꯪ ꯁꯤꯠꯂꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯍꯣꯔꯨ ꯑꯣ ꯍꯥꯏ
ꯕꯤꯛꯇꯣꯔꯅ ꯑꯩ ꯄꯥꯈꯪ ꯑꯁꯦꯡꯕꯅꯤ ꯑꯩ ꯑꯌꯨꯛ ꯉꯟꯅ ꯏꯔꯨꯖꯔꯝꯃꯤꯀꯣ ꯑꯌꯨꯛ ꯉꯟꯅ ꯏꯔꯨꯖꯔꯝꯃꯤꯀꯣ ꯆꯦ ꯆꯦ ꯆꯥꯎꯔꯕ ꯕꯤꯛꯇꯣꯔ ꯍꯥꯏꯕ ꯅꯨꯄꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯎ ꯕꯤꯛꯇꯣꯔ ꯅꯪ ꯐꯠꯇꯦ ꯃꯤꯒ ꯀꯞꯄꯜꯂꯤꯌꯦ ꯑꯗꯨꯒ ꯏꯆꯦ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯍꯧꯖꯤꯛ ꯏꯆꯦꯅ ꯇꯥꯏꯞ ꯇꯧ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯅꯥꯎꯕꯤ ꯕꯤꯛꯇꯣꯔꯅ ꯑꯣ ꯂꯥꯡꯂꯦꯟ ꯍꯥꯏꯗꯣ ꯆꯦ ꯁꯣꯃꯥꯅ ꯁꯨꯁꯃꯤ ꯂꯥꯏꯛ ꯄꯤꯕ ꯀꯥꯎꯔꯦ ꯍꯥꯏ ꯏꯆꯦ ꯀꯥꯎꯅꯤ ꯅꯪ ꯍꯜꯂꯝꯗꯥꯏꯗ ꯗꯈꯤꯅꯥ ꯆꯦꯜꯂꯝꯗꯣꯏꯅꯤ ꯑꯗꯨꯒ ꯆꯦ ꯐꯔꯕꯣ ꯄꯤꯇ꯭ꯔꯨꯗꯣ ꯏꯃꯥ ꯆꯞꯄꯦ ꯆꯞꯄꯦ ꯅꯅꯥꯎ ꯆꯞꯄꯦ ꯏꯁ ꯁꯥꯟꯇꯤꯒ ꯂꯩꯇꯕꯅꯤꯕꯣ ꯆꯦ ꯅꯥꯎꯕꯤꯅ ꯏꯆꯦ ꯅꯝꯕꯔ ꯑꯅꯤ ꯇꯧꯔ ꯄꯤꯒꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯥꯎꯕꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯕꯤꯛꯇꯣꯔ ꯁꯥꯎꯅꯨꯀꯣ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏ ꯀꯩꯁꯨꯝ ꯈꯟꯒꯅꯨꯗ ꯂꯥꯡꯂꯦꯟ ꯕꯤꯛꯇꯣꯔ ꯐꯥꯈꯤꯗꯕꯅꯤ ꯉꯁꯥꯏꯅ ꯂꯧꯔꯝꯃꯅꯤ ꯀꯩꯁꯨꯝ ꯈꯟꯒꯅꯨ ꯑꯗꯨꯝ ꯂꯥꯡꯂꯦꯟꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯂꯥꯡꯂꯦꯟꯁꯦ ꯃꯅꯤꯄꯨꯔꯗꯩꯅꯦ ꯕꯤꯛꯇꯣꯔ ꯑꯗꯨꯒ ꯆꯦ ꯁꯃꯥꯟ ꯐꯔꯦ ꯍꯥꯏ ꯑꯣ ꯗꯣꯛꯇꯔꯗ ꯄꯨꯕ꯭ꯔꯥ ꯆꯦ ꯇꯧꯅꯨꯋꯣ ꯂꯥꯡꯕꯅ ꯁꯤꯔꯦ ꯂꯣꯏ ꯆꯦꯟꯒꯔꯦ ꯇꯧꯅꯨꯁꯦ ꯑꯣ ꯂꯥꯡꯂꯦꯟ ꯁꯛ ꯐꯖꯕꯤ ꯍꯥꯏꯌꯦ ꯕꯤꯛꯇꯣꯔꯅ ꯑꯗꯨꯒ ꯄꯣꯔꯨꯅ ꯑꯦ ꯅꯥꯎꯕꯤꯕ꯭ꯔꯣ ꯅꯦ ꯁꯞ ꯇꯧꯔꯦꯕ꯭ꯔꯣ ꯅꯪꯁꯨ ꯕꯦꯛ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏꯌꯦ ꯑꯗꯣ ꯄꯣꯔꯨ ꯅꯥꯎꯕꯤꯁꯦ ꯆꯦꯅꯦꯜꯕꯨ ꯄꯥꯏꯗꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯁꯦ ꯑꯝꯇ ꯍꯥꯎ 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 ꯉꯥꯏꯈꯣ ꯀꯩꯅꯣ ꯑꯗꯨꯒ ꯐꯝꯕ ꯇꯥꯔꯣ ꯀꯥꯔꯦꯟ ꯊꯥꯏꯁꯦ ꯑꯗꯨꯒ ꯆꯦ ꯑꯩꯗꯤ ꯅꯠꯇꯦ ꯌꯧꯔꯦ ꯏꯕꯨꯡ ꯕꯤꯛꯇꯣꯔ ꯑꯩ ꯃꯤꯇꯤꯡ ꯂꯩꯌꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏ ꯕꯤꯛꯇꯣꯔ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯁꯦꯟꯇꯔ ꯍꯣꯏ ꯍꯣꯏ ꯅꯥꯎꯕꯤ ꯀꯩꯅꯣ ꯇꯧꯔꯦ ꯗꯤꯗꯤꯅꯦ ꯗꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯔꯦ ꯗꯤꯗꯤ ꯍꯥꯏ ꯑꯣ ꯌꯣꯡꯆꯥꯛ ꯐꯪꯉꯤꯕꯅꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯑꯩ ꯂꯧꯍꯧꯗꯦꯀꯣ ꯂꯥꯡꯂꯦꯟ ꯑꯁꯦꯡꯕ ꯍꯥꯏ ꯀꯩꯗꯧꯕꯩ ꯂꯧꯍꯧꯗ꯭ꯔꯤꯕ ꯕꯤꯛꯇꯣꯔ ꯅꯪ ꯑꯗꯨꯝ ꯂꯩꯖꯔꯅꯤ ꯅꯪ ꯄꯥꯈꯪ ꯁꯥꯔꯤꯑꯣꯅ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯟ ꯄꯨꯗꯦ ꯑꯁꯨꯝ ꯑꯈꯥꯕ ꯈꯔ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯦ ꯑꯁꯦꯡ ꯑꯃꯥꯡ ꯇꯧꯕꯁꯨ ꯆꯦ ꯃꯥꯗꯤ ꯅꯨꯃꯤꯠꯇꯨꯒ ꯅꯨꯃꯤꯠ ꯃꯁꯤꯡꯒ ꯑꯗꯨꯝ ꯍꯟꯊꯔꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯑꯁ ꯀꯤꯗꯤ ꯀꯤꯖꯩ ꯋꯥꯗꯤ ꯋꯥꯏꯗ ꯂꯥꯡꯂꯦꯟꯅ ꯆꯤꯆꯦ ꯑꯩꯗꯤ ꯀ꯭ꯂꯥꯁ 10ꯅꯤ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯗ ꯈꯨꯟꯁꯨ ꯉꯥꯛꯆꯩꯌꯦ ꯍꯥꯏ ꯑꯁ ꯂꯥꯡꯂꯦꯟ ꯂꯥꯏꯔꯤꯛꯇ ꯀꯟꯅ ꯍꯣꯠꯅꯧꯋꯣ ꯌꯥꯝ ꯀꯟꯅ ꯑꯗꯨꯒꯨꯝꯕꯗ ꯀꯩꯅꯣ ꯇꯧꯁꯟꯒꯅꯨ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯅꯪ ꯌꯥꯝꯅ ꯑꯗꯨꯏꯗꯤ ꯀ꯭ꯂꯥꯁ 10 ꯑꯣꯏꯔꯗꯤ ꯈꯨꯟ ꯉꯥꯛꯄ ꯀꯥꯏꯗꯣ ꯑꯂꯥꯏꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ
ꯂꯥꯏꯔꯤꯛꯇ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯜꯂꯣ, ꯑꯣꯟꯁꯜꯂꯒ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯐꯕ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯣ. ꯑꯗꯣ ꯅꯥꯎꯕꯤ ꯏꯆꯦ ꯏꯔꯕꯣ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏ. ꯍꯣꯏ ꯍꯣꯏ ꯅꯥꯎꯕꯤ ꯂꯧꯔꯦ. ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯃꯆꯥ ꯇꯣꯝꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯤꯅꯦ. ꯁꯨꯝ ꯀꯧ ꯂꯩꯌꯦ ꯆꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯅꯤ ꯑꯩꯒꯤ, ꯑꯝꯇ ꯌꯦꯡꯊꯔꯛꯎ. ꯚꯤꯛꯇꯣꯔꯗꯤ ꯌꯦꯡꯕꯤꯔꯛꯄꯣꯇꯦꯗ. ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅ ꯅꯤꯄꯥꯟꯅꯤ ꯆꯦ ꯍꯥꯏ. ꯑꯣ ꯂꯥꯡꯂꯦꯟꯅ ꯀꯌꯥ ꯁꯨꯕꯅꯣ? ꯚꯤꯛꯇꯣꯔꯅ ꯁꯨꯁ ꯂꯥꯡꯂꯦꯟꯁꯦ ꯀꯅꯥꯅꯣꯅꯦ ꯅꯪꯕꯨ ꯍꯥꯏ. ꯚꯤꯛꯇꯣꯔ ꯂꯥꯡꯂꯦꯟꯁꯦ ꯆꯦꯅꯦꯜ ꯂꯧꯅ ꯍꯥꯡꯕ ꯑꯣꯏ ꯃꯥꯜꯂꯦ, ꯃꯥ ꯃꯅꯤꯄꯨꯔꯗꯩꯅꯤ. ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯪꯅꯩꯁꯤꯅꯤ. ꯅꯍꯥꯟ ꯂꯥꯏꯞ ꯑꯝꯗ ꯂꯥꯡꯂꯦꯟꯒꯩꯒ ꯖꯣꯏꯟ ꯇꯧꯕꯅꯤ ꯚꯤꯛꯇꯣꯔ. ꯑꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯃꯥꯁꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ. ꯆꯦ ꯍꯧꯖꯤꯛ ꯅꯝꯕꯔꯗꯣ ꯁꯣꯏꯈꯔꯦ, ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏꯗꯣ ꯇꯥꯏꯞ ꯇꯧ ꯍꯥꯏ. ꯑꯣꯀꯦ ꯏꯕꯨꯡ ꯚꯤꯛꯇꯣꯔ ꯑꯩ ꯀꯣꯔꯧ ꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯆꯟꯅꯨꯄꯤ ꯍꯥꯏ. ꯑꯣ ꯂꯥꯡꯂꯦꯟ ꯍꯣꯏ ꯆꯤꯆꯦ ꯍꯥꯏ. ꯅꯥꯎꯕꯤ ꯀꯩ ꯋꯥꯅꯣ ꯁꯤꯒ ꯑꯗꯨꯝ ꯍꯥꯏꯌꯣ, ꯀꯔꯤ ꯋꯥꯔꯤ ꯂꯩꯒꯦꯕ? ꯈꯟꯗꯦꯅꯦ ꯅꯥꯎꯕꯤ, ꯀꯩꯒꯤ ꯈꯟꯗꯣꯏꯅꯣ? ꯈꯟꯗꯦ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ? ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯏꯌꯨ. ꯑꯔꯕꯤꯟ ꯂꯥꯛꯑꯦ, ꯑꯔꯕꯤꯟ ꯇꯣꯡꯕ꯭ꯔꯝꯅ. ꯑꯩꯒꯣ ꯑꯔꯕꯤꯟꯅ ꯏꯌꯥꯝꯕ ꯀꯣꯔꯧ ꯉꯥꯟꯕ ꯃꯆꯟ ꯑꯣꯏꯔꯗꯤ ꯃꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ. ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯈꯤꯕꯅꯦ ꯂꯥꯡꯂꯦꯟꯗꯨꯕꯨ. ꯀꯩ ꯂꯝꯗꯩꯅꯣ? ꯂꯥꯡꯂꯦꯟ ꯂꯩꯔꯤꯕꯣ? ꯀꯣꯃꯦꯟꯁꯦ ꯆꯤꯡꯊꯕ ꯌꯥꯗ꯭ꯔꯦ. ꯂꯥꯡꯂꯦꯟ ꯂꯩꯔꯦ ꯑꯗꯨ. ꯁ꯭ꯀꯨꯜꯗꯩꯅꯤ ꯍꯥꯏꯌꯦ ꯑꯔꯕꯤꯟ. ꯊꯦꯡꯀ꯭ꯌꯨ ꯑꯔꯕꯤꯟ, ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ. ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯥꯕꯁꯤꯗ? ꯚꯤꯛꯇꯣꯔꯅ ꯑꯣꯀꯦ ꯂꯥꯡꯂꯦꯟ ꯍꯥꯏꯌꯦ. ꯚꯤꯛꯇꯣꯔ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯌꯥꯝ ꯀꯤꯕ꯭ꯔꯥꯍꯦ. ꯑꯗꯨꯒ ꯆꯦ ꯁꯃꯥꯅ ꯁꯨꯁꯃꯤ ꯄꯥꯛ ꯀꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯔꯣ ꯍꯥꯏ. ꯍꯣꯏ ꯍꯣꯏ ꯃꯅꯤ ꯆꯦ. ꯁꯔꯠꯅ ꯑꯁ ꯁꯔꯠ ꯆꯣꯡꯊꯥꯝꯁꯦ ꯑꯩꯒꯤꯗ ꯈꯣꯡꯗꯥꯕꯤꯔꯛꯄ. ꯊꯥꯒꯠꯆꯔꯤ ꯁꯔꯠ. ꯁꯞ ꯇꯧꯈ꯭ꯔꯕꯅꯤꯍꯦ ꯁꯨꯁ ꯀꯥꯏ. ꯑꯁ ꯇꯧꯌꯣ, ꯅꯍꯥꯟꯅꯩ ꯅꯪ ꯑꯩꯉꯣꯟꯗ ꯁꯞꯀ ꯇꯧꯕꯤꯔꯝꯗꯕꯣꯔꯦ. ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯔꯠ? ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯏꯌꯥꯝꯕ ꯀꯣꯔꯧꯗꯤ ꯁ꯭ꯀꯨꯜꯗꯩ ꯅꯠꯇꯦꯌꯦ ꯍꯥꯏꯌꯦ. ꯍꯣꯏ ꯑꯗꯨꯝ ꯃꯔꯤ ꯃꯇꯥꯒ ꯊꯣꯛꯅꯕ ꯑꯣꯏꯕꯒꯤ ꯍꯥꯏꯕ꯭ꯔꯥ. ꯑꯔꯕꯤꯟꯗꯤ ꯀꯩ ꯂꯝꯗꯩꯅꯣ? ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯔꯕꯤꯟ? ꯅꯥꯎꯕꯤꯅ ꯃꯧꯄꯥꯅ ꯃꯆꯦꯗ ꯅꯝꯕꯔ ꯄꯤꯕꯁꯦ ꯌꯥꯝꯅ ꯀꯥꯏꯕ꯭ꯔꯣ ꯏꯆꯦ? ꯑꯥꯏ ꯑꯦꯝ ꯁꯣꯔꯤꯗꯤ. ꯀꯩꯁꯨ ꯅꯠꯇꯦ ꯅꯥꯎꯕꯤ ꯆꯤꯆꯦꯗꯣ, ꯍꯥꯏꯗꯤ ꯑꯩꯁꯦ ꯍꯟꯗꯛ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯁꯥꯊꯤꯅ ꯕꯤꯖꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ, ꯈꯪꯗꯦ. ꯑꯗꯨꯒꯤꯅꯤꯗ ꯅꯪ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯁꯨ ꯁꯥꯎꯅꯨ, ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯀꯣꯔꯧ ꯉꯥꯟꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯤ ꯍꯥꯏ. ꯑꯣ. ꯅꯥꯎꯕꯤꯅ ꯏꯆꯦ ꯅꯪ ꯅꯝꯕꯔ ꯍꯥꯏꯗꯣ ꯏꯔꯕꯣ? ꯑꯣ ꯅꯥꯎꯕꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯦ ꯑꯩ. ꯚꯤꯛꯇꯣꯔꯅ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯆꯣꯡꯊꯥꯝ ꯂꯥꯛꯂꯦ ꯍꯥꯏ. ꯂꯥꯛꯂꯦ. ꯁꯔꯠꯁꯦ ꯅꯍꯥꯟꯉꯩ ꯑꯝꯇ ꯂꯥꯛꯄꯤꯗꯦ ꯑꯩꯒꯤꯗ. ꯁꯔꯠ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯩꯈꯣꯏ ꯅꯥꯎꯕꯤꯅ ꯍꯥꯏꯔꯣꯔꯣ ꯍꯥꯏ. ꯍꯥꯏꯌꯨ ꯅꯥꯎꯕꯤ, ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯍꯥꯏꯌꯨ. ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯨ, ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯏꯌꯦ.
ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯑꯔꯕꯤꯟꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯅꯥꯎꯕꯤꯅ ꯏꯆꯦꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯄꯤꯕꯅꯤ ꯍꯥꯏ ꯍꯥꯏꯌꯣ ꯅꯥꯎꯕꯤ ꯁꯤꯒꯁꯨ ꯍꯥꯏꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ ꯑꯗꯩ ꯇꯥꯛꯅꯤꯡꯕ ꯂꯩꯔꯁꯨ ꯁꯨꯝ ꯇꯥꯛꯂꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏ ꯑꯗꯨꯒ ꯁꯤꯁꯇꯔ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯏ ꯆꯦꯗꯤ ꯍꯥꯏ ꯑꯔꯕꯤꯟ ꯑꯩꯈꯣꯏꯗꯤ ꯑꯉꯧꯕ ꯑꯣꯏꯅ ꯆꯥꯁꯤꯜꯂꯦ ꯀꯩꯅꯣꯗꯣ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯨꯒ ꯑꯂꯨꯒ ꯆꯅꯥꯒ ꯇꯧꯔꯒ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯣ ꯑꯔꯕꯤꯟꯗꯨ ꯑꯗꯨꯒ ꯌꯥꯝꯅ ꯁꯔꯠꯅ ꯉꯥ ꯊꯣꯡꯕ ꯍꯥꯏ ꯑꯁ ꯁꯔꯠꯇꯤ ꯑꯍꯥꯎꯕ ꯆꯥꯕ ꯆꯤꯅꯤꯗꯅ ꯑꯗꯨꯒ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯑꯩꯒꯤ ꯁꯨꯄ꯭ꯔꯤꯇꯤ ꯂꯥꯛꯑꯦ 9 ꯈꯨꯕꯤ ꯑꯄꯥꯛꯄ ꯄꯤꯔꯦ ꯇꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯗꯤꯌꯥꯔ ꯅꯍꯥꯟ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯆꯪꯕꯒꯀꯣ ꯑꯩꯒꯤ ꯃꯆꯥꯇꯣꯟꯁꯦ ꯈꯔ ꯑꯩ ꯀꯣꯟꯅꯨꯡꯕꯥꯜ ꯍꯥꯏꯔꯛꯀꯦ ꯈꯔ ꯉꯥꯏꯍꯥꯛꯇꯪꯗꯣ ꯁꯣꯛꯀꯤꯡ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯦꯕꯀꯣ ꯑꯁ ꯂꯣꯏꯗꯦ ꯈꯨꯗꯛꯇ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯊꯥꯗꯣꯛꯑꯒ ꯑꯩ ꯐꯥꯔꯃꯥꯁꯤꯗ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯗꯨꯒꯤꯗꯤ ꯅꯪ ꯑꯦꯜꯕꯤꯗꯣ ꯆꯪꯕꯒ ꯊꯣꯛꯏꯗꯣ ꯑꯩꯅ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯏꯆꯦ ꯋꯥꯆꯞꯇ ꯍꯥꯏꯔꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯑꯔꯕꯤꯟꯅ ꯈꯨꯝꯕꯣꯡꯗꯩꯅꯦ ꯍꯥꯏ ꯑꯣ ꯑꯔꯕꯤꯟ ꯀꯩꯅꯣ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅꯗꯤꯀꯣ ꯃꯃꯤꯡ ꯀꯩꯅꯣ ꯇꯧꯕꯗꯇ ꯈꯪꯉꯝꯃꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯇꯥꯗꯕ ꯂꯩꯔꯝꯃꯦ ꯂꯥꯟꯗꯒꯤꯁꯨ ꯑꯗꯨꯗꯒꯤꯗꯤ ꯋꯥꯏ ꯄꯤ ꯄꯥꯏꯔꯛꯄꯗꯩꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯅꯨꯡꯉꯥꯏꯌꯦ ꯁꯤꯒꯤ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯇꯥꯆꯧ ꯈꯨꯔꯨꯝꯖꯔꯤ ꯏꯁ ꯇꯥꯆꯧ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯗꯤꯌꯥꯔ ꯑꯗꯨꯒ ꯆꯦ ꯁꯜꯃꯥꯟꯗꯨꯗꯤ ꯑꯙꯥ ꯌꯦꯡꯉꯦ ꯑꯙꯥ ꯌꯦꯡꯗ꯭ꯔꯤ ꯁꯨꯄ꯭ꯔꯤ ꯆꯦ ꯈꯪꯉꯦ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯦ ꯑꯩ ꯚꯥꯎ ꯇꯧꯏꯅꯤ ꯀꯩꯅꯣꯅ ꯑꯥꯔ ꯖꯦꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯃꯇꯦꯛ ꯑꯃ ꯌꯦꯡꯉꯒ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯅꯣꯡꯉꯥꯜꯂꯒ ꯑꯃ ꯀꯣꯃꯦꯟ ꯄꯤꯕꯗꯣ ꯃꯥ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥ ꯁꯤꯁ ꯅꯪꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯌꯦꯡꯒꯦ ꯍꯥꯏ ꯈꯔꯅ ꯅꯍꯥꯟꯉꯩꯗꯤ ꯇꯧꯔꯕ ꯃꯥꯜꯂꯦ ꯈꯜꯂꯨꯕ ꯑꯩꯅ ꯅꯍꯥꯟꯗꯩꯅ ꯍꯥꯏꯔꯝꯒꯅꯦꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯔꯗꯥꯏꯅ ꯅꯪꯅ ꯄꯣꯡꯅ ꯂꯩꯔꯝꯒꯅꯦꯕ ꯄꯣꯡ ꯍꯋꯥꯏ ꯁꯥꯅ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯉꯁꯤ ꯇꯧꯔꯛꯏꯗꯨꯁꯨ ꯐꯔꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯅꯨꯡꯁꯥꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯔꯠ ꯅꯪ ꯁꯟꯗꯣ ꯏꯁꯤꯡꯒ ꯄꯤꯊꯈ꯭ꯔꯕꯣ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯑꯔꯕꯤꯟ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯍꯥꯏ ꯈꯪꯗꯦꯅꯦ ꯑꯔꯕꯤꯟꯁꯦ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯑꯔꯕꯤꯟ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯣꯁꯇꯁꯨ ꯇꯧꯕꯤꯔꯝꯃो ꯀꯣꯃꯦꯟ ꯑꯃ ꯊꯅꯝꯃꯣ ꯍꯟꯖꯔꯛꯀꯦ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯔꯠꯅ ꯃꯆꯜ KMC ꯍꯥꯏꯔꯒ ꯕꯥꯟꯗꯣꯔ ꯑꯃ ꯄꯤꯁꯜꯂꯦ ꯅꯥꯎꯕꯤꯅ ꯏꯆꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯦ ꯍꯥꯏ ꯁꯣꯏꯗꯦ ꯅꯥꯎꯕꯤ ꯁꯣꯏꯔꯁꯨ ꯀꯩꯁꯨꯝ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯗꯣ ꯁꯣꯏꯗꯕ ꯉꯝꯅ ꯄꯣꯠꯇꯦꯀꯣ ꯑꯗꯨꯝ ꯈꯔ ꯈꯪꯅꯗꯤ ꯂꯣꯏꯄꯨꯔꯪ ꯆꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯁꯣꯏꯗꯦ ꯀꯩꯁꯨꯝ ꯁꯔꯠꯅ ꯕꯤꯛꯇꯣꯔ ꯍꯥꯏꯌꯦ ꯕꯤꯛꯇꯣꯔꯗꯣ ꯀꯟꯅ ꯀꯧ ꯁꯔꯠ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯈꯣꯡꯗꯨꯝ ꯑꯦꯟ ꯍꯋꯥꯏ ꯃꯤꯛꯁ ꯊꯣꯡꯕ ꯆꯥꯔꯦ ꯇꯥꯆꯧꯗꯤ KMC ꯍꯥꯏ ꯑꯁ ꯀꯩꯅꯣ ꯇꯧꯕꯅꯤ ꯗꯤꯌꯥꯔ ꯍꯧꯖꯤꯛ ꯈꯣꯡꯗꯨꯝꯁꯦ ꯌꯥꯝ ꯅꯧꯋꯤꯅꯦ ꯍꯟꯗꯛ ꯑꯩꯅ ꯈꯣꯡꯗꯨꯝ ꯃꯟꯖꯦꯛ ꯆꯥꯕꯗꯣ ꯌꯥꯝ ꯅꯧꯋꯤ ꯃꯨꯜꯂꯤ ꯑꯗꯨꯒ ꯃꯤꯛꯁ ꯗꯥꯜꯗꯣ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯑꯗꯨꯒ ꯑꯔꯕꯤꯅ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯗꯤ ꯁꯤ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯍꯟꯗꯕ꯭ꯔꯥ ꯍꯥꯏ ꯇꯧꯍꯜꯂꯦ ꯑꯔꯕꯤꯟ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯑꯩꯗꯤ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯃꯣꯗꯦꯔꯦꯇꯔ ꯍꯥꯞꯄꯛꯀꯦ ꯑꯗꯨ ꯃꯌꯥꯝꯗ ꯕ꯭ꯂꯨ ꯑꯣꯏꯅ ꯁꯪꯅ ꯃꯃꯤꯡ ꯊꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯍꯥꯟ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯃꯈꯛ ꯑꯩꯅ ꯈꯪꯗꯕ ꯑꯅꯧꯕ ꯑꯣꯏ ꯃꯥ ꯍꯥꯏꯕ ꯑꯅꯧꯕ ꯍꯥꯡꯕꯅꯦ ꯑꯗꯣ ꯑꯩꯅ ꯈꯪꯗꯕ ꯑꯣꯏ ꯃꯥꯅ ꯃꯌꯥꯝ ꯇꯥꯒ ꯂꯥꯁꯇ ꯃꯥꯗꯤ 2K ꯌꯧ ꯂꯩꯔꯝꯃꯦ ꯑꯩꯉꯣꯟꯗ ꯍꯦꯟꯗꯅ ꯑꯩ ꯀꯣꯟꯅ ꯏꯀꯥꯏꯔꯦ ꯑꯩꯅ ꯈꯜꯂꯦ ꯍꯧꯖꯤꯛꯀꯥꯟ ꯃꯤꯁꯦ ꯇꯥꯛꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯅ ꯑꯔꯕꯤꯟ ꯅꯉꯣꯟꯗ ꯃꯣꯗꯦꯔꯦꯇꯔ ꯍꯥꯞꯄꯦ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯗꯣ ꯅꯪ ꯗꯦꯁꯥꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯔꯅꯤ ꯕꯤꯛꯇꯣꯔꯅ ꯑꯩꯈꯣꯏ ꯆꯣꯡꯊꯥꯝ ꯅꯤꯉꯣꯟ ꯑꯃꯁꯨ ꯂꯥꯛꯂꯦ ꯁꯤꯁꯇꯔ ꯍꯥꯏ ꯕꯤꯛꯇꯣꯔꯁꯨ ꯆꯣꯡꯊꯥꯝꯂꯣ ꯆꯣꯡꯊꯥꯝ ꯂꯥꯛꯑꯦ ꯆꯣꯡꯊꯥꯝ ꯖꯤꯟꯗꯥ ꯕꯣꯠ ꯑꯗꯨꯒ ꯁꯔꯠꯅ ꯉꯥ ꯃꯆꯥ ꯆꯥꯔꯦ ꯍꯥꯏꯌꯦ ꯁꯔꯠ ꯆꯥꯎ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯑꯔꯕꯤꯟ ꯅꯪꯁꯦ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯃꯛꯅꯦꯅ ꯈꯟꯖꯒꯦ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯥꯏ ꯗꯤ ꯅꯣꯠ ꯃꯥꯏꯟ ꯁꯨꯁ ꯗꯥꯔꯂꯤꯡ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯤꯌꯥꯔ ꯅꯪ ꯂꯥꯏꯚ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯗꯣꯏꯕ ꯑꯔꯕꯤꯟꯅ ꯑꯩꯗ ꯏꯕꯨꯡ ꯀꯧꯔꯤꯁꯦ ꯑꯩꯗꯤ 12 ꯀꯥꯕꯗ ꯉꯥꯏꯔꯤꯌꯦ ꯍꯥꯏ
ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯔꯕꯤꯟ ꯃꯥ 10 ꯀꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯗꯣ ꯑꯗꯨꯒ ꯑꯔꯕꯤꯟ ꯆꯤꯆꯦꯗ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯅꯪ ꯃꯣꯗꯦꯔꯦꯇꯔ ꯄꯤꯔꯕꯅꯤ ꯑꯗꯨ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯃꯤꯗꯁꯨ ꯇꯧꯕ ꯌꯥꯔꯅꯤ ꯁꯤꯒ ꯂꯩꯔꯤꯁꯤꯡꯁꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯑꯃꯅꯤ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯏꯆꯦ ꯅꯪ ꯂꯥꯏꯚ ꯂꯣꯏꯔꯒ ꯋꯥꯆꯞꯇ ꯇꯦꯛꯁ ꯑꯝꯇ ꯇꯧꯔꯛꯑꯣꯀꯣ ꯆꯦ ꯅꯨꯄꯥ ꯑꯣꯏꯔꯝꯒ ꯏꯆꯦꯗ ꯗꯤꯁꯇꯥꯔꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯌꯦ ꯍꯣꯏ ꯅꯥꯎꯕꯤ ꯁꯔꯠꯅ ꯃꯆꯜ ꯕꯥꯏ ꯍꯥꯏ ꯁꯔꯠ ꯀꯥꯏ ꯆꯠꯂꯒꯦ ꯁꯔꯠꯁꯦ ꯀꯩꯅꯣ ꯁꯔꯠ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ ꯗꯈꯤꯅꯥꯒ ꯇꯧꯗꯦꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦꯕ ꯑꯔꯕꯤꯅ ꯌꯥꯏꯌꯦ ꯂꯥꯡꯂꯦꯟ ꯍꯥꯏ ꯑꯗꯨꯒ ꯁꯔꯠꯅ ꯁꯨꯁ ꯅꯨꯡꯁꯥꯗꯤ ꯆꯞ ꯆꯥꯔꯦ ꯁꯥꯔꯤꯁꯦ ꯍꯥꯏ ꯑꯣ ꯑꯗꯨꯒ ꯁꯤꯗꯗꯤ ꯁꯥꯏꯌꯦ ꯁꯔꯠ ꯑꯩꯈꯣꯏ ꯃꯃꯥꯅ ꯌꯨꯝꯗꯒꯤ ꯉꯥꯔꯤ ꯈꯔ ꯄꯨꯔꯛꯑꯦꯕꯀꯣ ꯅꯍꯥꯟꯋꯥꯏ ꯃꯤ ꯂꯥꯛꯄꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕ ꯅꯪꯕꯨ ꯉꯥꯔꯤꯒꯗꯣ ꯐꯧꯗꯣꯛꯄ꯭ꯔꯅꯦ ꯑꯩ ꯈꯪꯕ꯭ꯔ ꯆꯦ ꯁꯣꯔꯃꯥ ꯑꯗꯨꯒ ꯉꯥꯔꯤꯒꯗꯣ ꯐꯧꯗꯣꯛꯄ꯭ꯔꯅꯦ ꯅꯨꯡꯁꯥꯗ ꯑꯩꯅ ꯉꯥꯔꯤꯇ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯀꯪꯉꯤ ꯏꯁꯥꯒꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯀꯨꯂꯔꯃꯨꯛ ꯆꯥꯁꯜꯂꯦ ꯂꯣꯏꯔꯦ ꯆꯦ ꯁꯣꯔꯃꯥꯅ ꯑꯗꯨꯅꯤꯅꯦ ꯁꯨꯁꯃꯤ ꯐꯨꯜ ꯌꯦꯡꯂꯒ ꯀꯣꯃꯦꯟ ꯄꯤꯗꯣꯏꯅꯤꯅꯦ ꯁꯤ ꯑꯩ ꯅꯉꯣꯟꯗ ꯊꯥꯖꯩ ꯅꯪꯅ ꯀꯣꯃꯦꯟ ꯇꯍꯤꯔꯁꯨ ꯑꯩ ꯊꯥꯖꯩ ꯅꯪꯅ ꯂꯣꯏ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯔꯕꯤꯟ ꯆꯦꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯑꯔꯕꯤꯟ ꯆꯤꯆꯦꯁꯦ ꯀꯁꯥꯔ ꯂꯝꯗꯒꯤꯅꯦ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯁꯔꯅ ꯁꯟ ꯏꯁꯤꯡ ꯊꯛꯎ ꯌꯥꯗ꯭ꯔꯦ ꯑꯩꯈꯣ ꯍꯣꯏ ꯍꯣꯏ ꯉꯥꯗꯩꯕ ꯏꯔꯦꯗ ꯀꯣꯏ ꯆꯥꯗꯤ ꯁꯟ ꯏꯁꯤꯡ ꯊꯛꯎ ꯌꯥꯗ꯭ꯔꯦꯅꯦ ꯉꯁꯤꯗꯤ ꯏꯪꯕ꯭ꯔꯥ ꯀꯩꯅꯣ ꯁꯔꯠ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯣ ꯊꯨꯝ ꯍꯥꯞꯄ ꯄꯤꯊꯛꯅꯗꯥꯏꯅꯦ ꯊꯋꯥꯏ ꯌꯥꯗ꯭ꯔꯗꯤ ꯑꯗꯨꯅ ꯃꯆꯜ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏ ꯂꯩ ꯑꯥꯎ ꯂꯩ ꯑꯩꯗꯤ ꯌꯥꯔꯁꯦ ꯂꯥꯛꯑꯗꯤ ꯂꯩꯕꯅꯤ ꯄ꯭ꯔꯤꯇꯤꯅ ꯁꯔꯃꯥ ꯍꯥꯏ ꯍꯥꯏ ꯑꯗꯣ ꯔꯟꯕꯤꯅ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ ꯏꯆꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯔꯟꯕꯤ ꯑꯩꯒꯣ ꯀꯔꯤ ꯑꯣ ꯗꯦꯎ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯅ ꯍꯥꯏ ꯂꯩꯌꯦ ꯇꯥꯆꯧ ꯍꯥꯏ ꯑꯗꯣ ꯁꯔꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏ ꯁꯨꯄ꯭ꯔꯤ ꯀꯩꯅꯣꯒ ꯁꯔꯠ ꯍꯣꯏꯒ ꯅꯣꯏꯒ ꯑꯁꯦꯡꯃꯛꯀꯤ ꯔꯤꯂꯦꯇꯤꯞꯂꯣ ꯍꯥꯏꯗꯤ ꯆꯣꯡꯊꯥꯝꯅꯤꯕꯨꯗꯤ ꯈꯪꯉꯤ ꯍꯥꯏꯗꯤ ꯑꯣꯏꯃꯛꯀꯤ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯕ ꯔꯤꯌꯦꯜꯗꯁꯨ ꯁꯤꯁꯨ ꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏꯒꯅꯣ ꯍꯣꯔꯦꯟꯕꯤꯅꯤ ꯏꯆꯦ ꯅꯪ ꯄꯨꯡ ꯀꯌꯥꯕꯨ ꯊꯥꯗꯣꯏꯅꯣ ꯍꯥꯏ ꯕꯦꯇ꯭ꯔꯤꯕꯨ ꯌꯥꯎꯔꯤꯕꯅꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯤ ꯌꯦꯡꯒꯦ ꯅꯥꯎꯕꯤ ꯑꯩ ꯄꯨꯡ 2ꯐꯧ ꯊꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯄꯨꯡ 2ꯐꯧ ꯊꯥꯕ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯖꯕꯅꯦ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯗꯣ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯔꯃꯥ ꯇꯥꯏꯗꯤꯡ ꯗꯤꯡ ꯇꯥꯏꯗꯤꯡ ꯗꯤꯡ ꯂꯥꯛꯂꯦꯅ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡ ꯑꯔꯕꯤꯟ ꯑꯩꯁꯨ 10 ꯀꯥꯔꯦꯅꯦ ꯍꯥꯏ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯍꯣꯁꯇ ꯁꯞ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯕꯤꯛꯇꯣꯔ ꯅꯪ ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯀꯩ ꯂꯝꯗꯩꯅꯣ ꯂꯥꯡꯂꯦꯟꯁꯤꯕꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯆꯔ ꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯕꯤꯌꯥꯔꯗꯨꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯁꯥ ꯅꯣꯏꯗꯨꯒꯗꯤ ꯂꯩꯕ꯭ꯔꯣ ꯑꯥꯔꯇꯤꯐꯤꯁꯦꯜ ꯅꯣꯡꯗꯣ ꯆꯦ ꯀꯥꯡ ꯍꯥꯠꯄꯗꯤ ꯌꯥꯝ ꯂꯥꯛꯏ ꯅꯤꯡꯊꯝꯊꯥꯗ ꯑꯥꯔꯇꯤꯐꯤꯁꯦꯜ ꯅꯣꯡꯗꯨꯗꯤ ꯂꯥꯛꯇꯦꯅꯦ ꯁꯛꯇꯥꯁꯤꯡꯁꯦ ꯗꯥ ꯕꯤꯛꯇꯣꯔ ꯎꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯅ ꯑꯩꯒꯤ LB 6 PM ꯍꯥꯏ ꯑꯣꯀꯦ ꯑꯩ ꯌꯥꯎꯅꯤ ꯑꯗꯨꯒ ꯑꯩ ꯌꯥꯎꯅꯤꯅ ꯍꯥꯏꯔꯒ ꯌꯥꯎꯕ ꯉꯝꯗꯕꯁꯤꯗ ꯑꯃꯨꯛ ꯆꯤꯟ ꯊꯤꯕ ꯇꯥꯗꯣꯔꯤꯕꯀꯣ ꯌꯥꯎꯅꯤꯗ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯅꯤ ꯑꯗꯨꯒ ꯁꯔꯅ ꯁꯨꯁ ꯎꯏ ꯆꯖꯤꯛ ꯑꯣꯏꯔꯦ ꯅꯪ ꯀꯣꯃꯦꯟ ꯁꯔꯠ ꯉꯥꯏꯀꯣ ꯑꯩ ꯍꯣꯠꯀꯦꯁꯇ ꯍꯥꯞꯄꯒ ꯁꯥꯜꯂ ꯄꯤꯔꯛꯀꯦ ꯉꯥꯏꯀꯣ ꯏꯕꯨꯡ ꯑꯔꯕꯤꯟ ꯑꯩ ꯌꯥꯏ ꯁ꯭ꯀꯨꯜ ꯌꯣꯛꯂꯥꯎꯕꯨꯡꯗꯩꯅꯦ ꯍꯥꯏ ꯂꯥꯡꯂꯦꯅ ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯣ ꯑꯩꯗꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦꯕꯣ ꯆꯦ ꯑꯔꯕꯤꯟ ꯅꯪ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯕꯗꯣ ꯆꯤꯆꯦꯗꯗꯤ ꯅꯪꯅ ꯆꯪꯉꯛꯄ ꯆꯦꯅꯦꯜꯗ ꯃꯊꯛꯇ ꯁꯞꯀꯤꯗꯣ ꯐꯨꯜꯂꯅ ꯏꯔ ꯂꯩꯔꯝꯒꯅꯦꯕ ꯂꯥꯏꯚ ꯊꯥꯏꯅꯤꯡꯗ ꯍꯥꯏꯕ ꯌꯥꯗꯦꯕ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯩꯕꯀꯣ ꯑꯩꯒꯣ ꯀꯌꯥꯝ ꯑꯒ꯭ꯔꯦꯁꯤꯞ ꯑꯣꯏꯅ ꯀꯧꯏꯅꯣ ꯌꯦꯡꯉꯣ ꯑꯩꯒꯣ ꯃꯥ ꯀꯩꯅꯣꯝꯁꯦ ꯏꯌꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯗꯣ ꯁꯞ ꯍꯥꯏꯅ ꯂꯩꯕꯗꯣ ꯐꯨꯜ ꯏꯔꯒ ꯑꯗꯨꯒꯩꯗꯣ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯑꯩꯉꯣꯟꯗꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯑꯗꯣ ꯑꯇꯣꯞꯄ ꯃꯃꯤꯡꯁꯤꯒ ꯂꯥꯡꯂꯦꯟꯗ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯁꯔꯠꯇ ꯑꯣꯏꯔꯣ ꯁꯨꯄ꯭ꯔꯤꯇꯤꯗ ꯑꯣꯏꯔꯣ ꯅꯪꯅ ꯃꯥꯏ ꯃꯃꯤꯡꯁꯦ ꯁꯤꯒ ꯇꯁ ꯇꯧꯕꯗꯅꯦ ꯑꯩꯒꯣ ꯒꯣ ꯇꯨ ꯆꯦꯅꯦꯜ ꯍꯥꯏꯅ ꯊꯣꯛꯂꯛꯀꯅꯦꯕ ꯒꯣ ꯇꯨ ꯆꯦꯅꯦꯜꯗꯣ ꯆꯪꯉꯒ ꯗꯥꯏꯔꯦꯛ ꯁꯞ ꯇꯧꯔ ꯌꯥꯔꯅꯤ ꯑꯩꯒꯣ ꯑꯗꯨꯒ ꯍꯣꯏ
ꯑꯗꯨꯒ ꯁꯔꯅ ꯃꯆꯜ ꯏꯁꯩ ꯐꯖꯕ ꯁꯛꯑꯣ ꯍꯣꯔꯦꯟꯗꯤ ꯍꯥꯏ ꯗꯤꯌꯥꯔꯒꯤ ꯂꯥꯏꯐꯇꯤ ꯗꯤꯡꯆꯛ ꯗꯤꯡꯆꯛ ꯑꯔꯕꯤꯟꯅ ꯑꯩꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯍꯥꯏ ꯑꯔꯕꯤꯟ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯑꯌꯥꯝꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ ꯈꯪꯕ꯭ꯔꯥ LBꯗ ꯑꯗꯨꯝ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤꯅꯤ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯕꯤꯛꯇꯣꯔꯅ ꯍꯧꯖꯤꯛꯇ ꯅꯪ ꯕ꯭ꯔꯣ ꯎꯔꯤꯔꯥ ꯍꯥꯏꯌꯨ ꯁꯤ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏ ꯁꯨꯁ ꯀꯣꯃꯦꯟꯅ ꯊꯥꯏꯂꯦꯟꯗꯀꯣ ꯈꯪꯉꯨꯅ ꯍꯥꯏ ꯅꯍꯥꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯕꯗꯪ ꯄꯥꯜꯂꯨꯔ ꯃꯤ ꯑꯃ ꯂꯩꯔꯝꯗꯕꯗꯣ ꯗꯤꯌꯥꯔ ꯑꯩ ꯁꯤꯈꯩ ꯈꯛꯇꯪ ꯂꯩꯈꯠꯂ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯒ ꯑꯩ ꯄꯥꯔꯛꯀꯦꯀꯣ ꯔꯟꯕꯤꯔ ꯏꯆꯦ ꯀꯣꯃꯦꯟ ꯌꯥꯡꯅ ꯄꯥꯎ ꯀꯣꯃꯦꯟ ꯂꯣꯏꯔꯦ ꯍꯥꯏ ꯍꯣꯏ ꯔꯟꯕꯤꯔ ꯄꯥꯔꯛꯀꯦ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯑꯔꯕꯤꯟ ꯑꯩꯗꯤ 10 ꯀꯥꯔꯦꯅꯦ ꯍꯟꯗꯛ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯗ ꯈꯨꯟꯁꯨ ꯉꯥꯛꯆꯩꯌꯦ ꯍꯥꯏ ꯁꯨꯄꯤꯇꯤꯅ ꯀꯣꯃꯦꯟ ꯏꯕꯗ ꯎꯍꯧꯗ꯭ꯔꯦꯗ ꯕꯤꯛꯇꯣꯔ ꯍꯥꯏ ꯑꯗꯨꯒ ꯁꯔꯟꯅ ꯀꯣꯃꯦꯟ ꯍꯥꯏ ꯅꯣꯛꯈꯔꯦ ꯁꯔꯟ ꯅꯪ ꯌꯥꯝ ꯅꯣꯛꯀꯅꯣ ꯆꯦ ꯁꯣꯅꯥ ꯁꯨꯄ꯭ꯔꯤꯇꯤ ꯑꯣꯂꯥꯡꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯀꯣꯃꯦꯟ ꯊꯥꯞꯄꯤꯌꯦ ꯄꯥꯎꯖꯥꯡꯅ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁ ꯈꯔ ꯀꯣꯃꯦꯟ ꯏꯁꯄꯤꯠ ꯇꯨ ꯑꯞ ꯑꯣꯀꯦ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯏꯀꯣ ꯏꯕꯨꯡ ꯄꯥꯎ ꯅꯝꯕ ꯂꯥꯛꯑꯦ ꯌꯥꯏꯐꯔꯦ ꯁꯤꯁꯇꯔ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡ ꯊꯥꯒꯠꯆꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯔꯃꯥ ꯁꯥꯕꯗ ꯐꯨꯠꯂꯦꯅꯦ ꯍꯥꯏ ꯋꯥꯐꯝ ꯄꯨꯝꯅꯃꯛꯇꯅꯤ ꯑꯩꯒꯧ ꯑꯗꯨꯒ ꯔꯟꯕꯤꯅ ꯑꯣꯀꯦ ꯍꯥꯏ ꯑꯗꯨꯒ ꯑꯔꯕꯤꯅ ꯅꯨꯄꯤꯅ ꯈꯨꯟ ꯉꯥꯛꯏꯕ ꯅꯪꯁꯦ ꯃꯃꯣꯝꯗ ꯌꯥꯎꯕ꯭ꯔꯣ ꯍꯥꯏ ꯌꯥꯎꯔꯦ ꯍꯥꯏ ꯑꯔꯕꯤꯟ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯂꯥꯏꯛ ꯑꯅꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯏꯕꯨꯡ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯍꯣꯁꯁꯦꯅ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯅ ꯉꯥꯡꯉꯤꯁꯦꯅ ꯀꯔꯤ ꯇꯧꯔꯦ ꯅꯪꯕꯨ ꯍꯥꯏ ꯕꯤꯛꯇꯣꯔ ꯑꯩ ꯁꯥꯃꯟꯗꯅꯅꯦ ꯃꯁꯥꯁꯦ ꯑꯦꯅꯔꯖꯤ ꯌꯥꯎꯗ꯭ꯔꯤꯅꯤꯅꯦ ꯅꯪ ꯍꯣꯔꯦꯟ ꯍꯧꯅ ꯉꯥꯡꯉꯝꯗ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯀꯥꯏ ꯌꯦꯡꯉꯨ ꯑꯗꯨꯒ ꯂꯥꯡꯂꯦꯅ ꯏꯕꯨꯡ ꯄꯥꯎꯅꯝꯕ KMC ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯅ LBꯗꯩ ꯈꯪꯅꯔꯤꯅꯦ ꯁꯨꯁ ꯐꯨꯁ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯏꯆꯦ ꯅꯪꯒꯤ ꯂꯩꯐꯝꯗꯣ ꯌꯥꯝꯅ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏꯌꯦ ꯁꯤꯒꯩ ꯑꯩ ꯂꯩꯁꯤꯔ ꯅꯥꯎꯕꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯥꯎꯕꯤ ꯆꯤꯆꯦꯁꯤꯒꯤ ꯐꯨꯁ ꯍꯥꯏꯅ ꯄꯥꯏꯗ꯭ꯔꯣꯕꯅꯤ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯀꯣꯃꯦꯟ ꯏꯁꯄꯤꯠ ꯑꯣꯀꯦ ꯑꯗꯩ ꯆꯦ ꯁꯣꯔꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯅꯍꯥꯟꯋꯥꯏꯒꯤ ꯅꯣꯡ ꯆꯨꯕꯤꯗꯨꯒ ꯍꯧꯖꯤꯛꯅ ꯁꯥꯔꯤꯁꯤꯒ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯏꯆꯜ ꯂꯥꯡꯂꯦꯟ TCꯒ ꯇꯧꯗ꯭ꯔꯤꯗ ꯑꯩꯗꯤ ꯁꯤꯁꯇꯔꯗꯤ ꯍꯥꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯑꯔꯕꯤꯟ ꯑꯩ ꯃꯃꯣꯝꯗ ꯌꯥꯎꯋꯦ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯀꯞꯅꯤꯡꯉꯦ ꯁꯣꯔꯃꯥ ꯍꯥꯏꯔ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯋꯥꯔꯦ ꯉꯥꯏꯈꯣꯀꯣ ꯕꯤꯛꯇꯣꯔꯅ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯄꯥꯎꯅꯝꯕ ꯏꯔꯣꯝꯕ ꯆꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯣꯏ ꯁꯛꯂꯛꯀꯦ ꯇꯥꯆꯧ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯒ ꯆꯦ ꯁꯣꯔꯃꯥꯅ ꯁꯨꯁꯃꯤ ꯀꯣꯃꯦꯟ ꯄꯥꯀꯤꯁꯇꯥꯟ ꯌꯧꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯑꯩ ꯄꯥꯔꯛꯀꯦꯀꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯁꯤ ꯁꯨꯄ꯭ꯔꯤꯇꯤ ꯅꯕꯨꯡ ꯋꯥꯔꯦꯗ ꯉꯥꯏꯕ ꯍꯥꯏ ꯋꯥꯅꯨ ꯕꯤꯛꯇꯣꯔ ꯋꯥꯅꯨ ꯏꯁꯤꯡ ꯊꯛꯑꯣ ꯁꯨꯄ꯭ꯔꯤꯇꯤ ꯖꯨꯁ ꯊꯛꯑꯣ ꯑꯗꯨꯒ ꯋꯥꯔꯦ ꯉꯥꯏꯕ ꯋꯥꯔꯦ ꯍꯥꯏ ꯑꯔꯕꯤꯅ ꯐꯩꯌꯦ ꯑꯩꯗꯤꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯌꯥꯎꯒꯦ ATꯗ ꯍꯥꯏꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯒ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯍꯟꯈꯣ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯈꯣꯀꯣ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯊꯥꯗꯣꯛꯑꯒ ꯌꯥꯝ ꯍꯣꯠꯆꯟꯒꯅꯨ ꯍꯧꯖꯤꯛꯇꯤ ꯃꯊꯛ ꯊꯣꯡꯕ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯗꯅꯀꯣ ꯑꯗꯣ ꯔꯟꯕꯤꯔꯅ ꯏꯆꯦ ꯑꯣꯀꯦ ꯍꯥꯏ ꯕꯤꯛꯇꯣꯔ ꯁꯔꯃꯥ ꯋꯥꯔꯦꯗ ꯍꯥꯏꯁꯦ ꯁꯔꯃꯥ ꯅꯣꯛꯈꯔꯦ ꯄꯨꯡ 3 ꯇꯥꯔꯦ ꯅꯪ ꯇꯨꯝꯃꯨꯔꯅꯨ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯏꯕꯨꯡ ꯑꯔꯕꯤꯟ नचीन नाव कयानो हाय अदुगा किंगस्टोन मार्कना हाय सिस्टर प्लीज़ ज्वाइन मी किंगस्टोन मार्क आप मेरे चैनल को ज्वाइन करके जाइए किंगस्टोन मार्क प्लीज़ ज्वाइन मी यू ड्रॉप ए कमेंट अदुगा अरबिन अहुम नुपी अनी नुपा अमा नुपी अहुम अदई नुपान अनी हाय अदुगा रणबीरना इचे कमेंट पाबदा वारबो इचे वारीदी 7 हाफ लौरो हाय अदुगा सुपितिना मयाम अखोय पोथा कमेंट पीसीको होस्टना पाबदा वाददबा हाय तुरगो रणबीरना जुमगी लेफमदो अदुनी हायदो हाय ओ रणबीर होय हायदे अदुदी अदुगा लांगलेना अखोयगिनी निपाननी इबुंग अरबिन हाय अदुगा अरबिन चेसे सक उल्लगा पारओ हाय अरबिन चेना ngасai ilbi thabado khalame pungkhai ama tharaga ngahak lerga I ngahakang potharaga relax tawraga masa ullaga thagena ado continue tharabana ngasi ullaroi अरबिन mathang dawte ko ado
ꯆꯤꯆꯦ ꯃꯁꯛ ꯐꯖꯗꯦꯗ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯅꯤ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯅꯤ ꯑꯔꯕꯤꯟ ꯅꯪꯅ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯆꯪꯕꯗ ꯌꯦꯡꯉꯣ ꯑꯗꯨꯒ ꯆꯦ ꯁꯜꯃꯥꯅ ꯅꯥꯟꯗꯨꯅꯤ ꯁꯨꯁꯃꯤꯅ ꯀꯣꯃꯦꯟ ꯃꯥꯔꯤꯉꯩꯗ ꯑꯩ ꯉꯥꯏꯍꯥꯛ ꯎꯏꯈꯤꯒꯦꯍꯦ ꯍꯥꯏꯌꯦꯀꯣ ꯆꯦ ꯎꯏꯒꯅꯨ ꯄꯥꯡꯉꯣ ꯀꯣꯃꯦꯟ ꯏꯔꯛꯎ ꯑꯗꯨꯒ ꯑꯔꯕꯤꯟ ꯑꯗꯨꯗꯤ ꯌꯥꯝꯃꯤꯍꯦ ꯍꯥꯏ ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯏꯆꯦ ꯗꯦꯜꯂꯤꯗ ꯄꯨꯡ ꯀꯌꯥꯗ ꯅꯨꯃꯤꯠ ꯇꯥꯒꯦ ꯍꯥꯏ ꯄꯨꯡ ꯀꯌꯥ ꯄꯨꯡ 3 मखाꯏꯗ ꯇꯥꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯔꯟꯕꯤꯔ 3 मखाई ꯈꯤꯇꯪ ꯍꯦꯜꯂꯛꯄꯩꯗꯣ ꯇꯥ ꯃꯥꯜꯂꯦ 3 मखाई ꯍꯦꯜꯂꯛꯄ ꯆꯠꯂꯛꯑꯦ ꯑꯗꯨꯒ ꯑꯩꯒ ꯍꯣꯏ ꯏꯕꯨꯡ ꯑꯔꯕꯤꯟ ꯍꯥꯏꯗꯨꯁꯨ ꯄꯤꯇꯤꯅ ꯃꯌꯥꯝ ꯖꯨꯁ ꯄꯥꯏꯁꯤ ꯍꯣꯁꯅ ꯀꯣꯃꯦꯟ ꯌꯧꯔꯛꯀꯗꯧꯕ ꯋꯥꯠꯂꯤ ꯍꯥꯏ ꯁꯔꯠ ꯆꯠꯈ꯭ꯔꯕꯣ ꯃꯤꯁꯇꯔ ꯁꯔꯠ ꯆꯠꯈ꯭ꯔꯕꯣ ꯑꯗꯨꯒ ꯂꯥꯡꯂꯦꯅ ꯏꯕꯨꯡ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏ ꯑꯗꯣ ꯕꯤꯛꯇꯣꯔꯅ ꯁꯨꯁ ꯑꯩꯗꯤ ꯁꯥꯃꯟꯗꯅ ꯅꯥꯃꯩ ꯇꯥꯈꯠꯂꯒ ꯆꯦꯜꯂꯦꯀꯣ ꯍꯥꯏꯌꯦ ꯍꯣꯏ ꯕꯤꯛꯇꯣꯔ ꯅꯪ ꯆꯦꯜꯂꯕꯕ ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯣꯏꯗ ꯈ꯭ꯋꯥꯡꯆꯦꯠ ꯀꯜꯂ ꯂꯥꯛꯇꯣꯏꯅꯤ ꯈꯪꯉꯨ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯏꯆꯦ ꯎꯔꯦꯗ ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯔ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯤ ꯅꯥꯎꯕꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯇꯥꯏꯗꯤꯡ ꯑꯩ ꯁꯨꯄ꯭ꯔꯤꯇꯤ ꯖꯒꯣꯏ ꯁꯥꯔꯦ ꯑꯔꯕꯤꯟꯅ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯂꯩꯌꯦ ꯃꯃꯥꯒꯤ ꯃꯄꯥꯝꯅꯤ ꯃꯥꯝꯐꯧꯗꯝꯗꯣ ꯍꯥꯏ ꯅꯅꯥꯎ ꯏꯁꯤꯡ ꯈꯔ ꯄꯤꯌꯣ ꯁꯨꯄ꯭ꯔꯤꯇꯤꯅ ꯆꯦ ꯁꯔꯃꯥ ꯎꯏ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏ ꯑꯗꯨꯒ ꯂꯥꯡꯂꯦꯅ ꯑꯩꯈꯣꯏ ꯇꯌꯥꯏꯒ ꯇꯥꯇꯣꯟꯒꯅ ATꯗ ꯌꯥꯎꯕ ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯍꯧꯖꯤꯛ ꯆꯦ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯂꯥꯏꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯅꯥꯎꯕꯤ ꯚꯤꯗꯤꯑꯣ ꯂꯥꯏꯛꯁꯨ ꯇꯧꯑꯣ ꯌꯦꯡꯁꯨ ꯌꯦꯡꯕꯤꯔꯛꯎꯀꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯩ ꯅꯪ ꯍꯥꯏ ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯆꯦꯁꯦ ꯁꯛ ꯐꯖꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯦ ꯀꯩꯅꯣ ꯍꯥꯏ ꯈꯪꯗꯦ ꯑꯔꯕꯤꯟ ꯑꯗꯨꯝ ꯅꯣꯡꯃ ꯅꯣꯡꯃꯩ ꯉꯝꯅꯕꯀꯣ ꯑꯗꯣ ꯆꯤꯆꯦ ꯇꯣꯏꯅ ꯊꯥꯕꯁꯨ ꯉꯝꯗꯦ ꯃꯤꯁꯦ ꯑꯗꯨ ꯁꯨꯄ꯭ꯔꯤꯇꯤꯅ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯂꯩꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯋꯣ ꯖꯣꯏꯟ ꯇꯧꯕꯤꯋꯣ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯃꯤ 3 ꯂꯩꯌꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯍꯣꯏ ꯅꯥꯎꯕꯤ 3 ꯅꯠꯇꯦ 9 ꯂꯩ ꯂꯥꯡꯂꯦꯅ ꯅꯣꯏ ꯗꯗꯥꯗꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ABCD ꯑꯁ ꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯆꯦꯅꯤꯃꯥ ꯂꯥꯛꯑꯦ ꯂꯥꯏꯛ ꯇꯧꯔꯦꯀꯣ ꯍꯥꯏ ꯆꯦꯅꯤꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯁ ꯆꯦꯅꯤꯃꯥ ꯌꯥꯝ ꯊꯥꯖꯗꯅ ꯎꯏꯌꯦ ꯑꯗꯨꯒ EFGHIJ ꯆꯦ ꯁꯜꯃꯥꯟ ꯑꯅꯤꯃꯥ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤꯅ K ꯍꯥꯏ ꯑꯔꯕꯤꯟꯅ ꯑꯣ ꯐꯩꯌꯦ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯃꯣꯕꯥꯏꯜ ꯇꯤꯝꯅꯦ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤꯅ LMNOPR ꯍꯥꯏ ꯍꯩ ꯀ꯭ꯌꯨ ꯀꯅꯥꯏ ꯆꯠꯈ꯭ꯔꯦ ꯀ꯭ꯌꯨꯗꯣ ꯅꯪ ꯊꯥꯎ ꯂꯧ ꯇꯥꯔꯕ ꯑꯗꯨꯒ ꯂꯥꯡꯂꯦꯅ ꯑꯣ ꯍꯥꯏ ꯕꯤꯛꯇꯣꯔꯅ ꯁꯨꯁ ꯑꯩ ꯋꯥꯔꯦ ꯕꯥꯏ ꯍꯥꯏ ꯕꯤꯛꯇꯣꯔꯅ ꯉꯥꯏꯀꯣ ꯑꯩ ꯅꯣꯏꯗ ꯍꯣꯔꯦꯟ ꯈ꯭ꯋꯥꯡꯆꯦꯠ ꯀꯜꯂꯒ ꯑꯩꯅ ꯆꯦꯜꯂꯛꯇ꯭ꯔꯕ ꯌꯦꯡꯉꯨꯀꯣ ꯉꯥꯏꯀꯣ ꯕꯤꯛꯇꯣꯔꯁꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ STU ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯁꯔꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯆꯦꯅꯤꯃꯥ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯁꯨꯄ꯭ꯔꯤꯇꯤꯅ V ꯍꯥꯏ ꯑꯔꯕꯤꯟꯅ ꯔꯣꯃꯤꯌꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ WCXYZ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯜꯃꯥꯟ ꯑꯅꯤꯃꯥ ꯅꯨꯡꯉꯥꯏꯔꯤꯅꯦ KMC ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯁꯥꯕꯁꯦ ꯀꯃꯥꯏ ꯈꯥꯡꯂꯤꯒꯦ ꯁꯣꯔꯃꯥ ꯍꯥꯏ ꯑꯁ ꯆꯦꯅꯤꯃꯥ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯈꯥꯡꯉꯤ ꯑꯗꯣ ꯁꯨꯄ꯭ꯔꯤꯇꯤꯅ ꯔꯥꯙꯦ ꯔꯥꯙꯦ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤ ꯅꯪꯁꯦ ꯉꯥꯉꯣꯝ ꯑꯅꯤꯃꯥꯁꯦ ꯅꯪ ꯖꯣꯏꯟ ꯂꯩꯅꯔꯕ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯖꯣꯏꯟ ꯇꯧꯁꯜꯂꯣ ꯆꯦꯅꯤꯃꯥꯁꯦ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯆꯦꯅꯤꯃꯥꯅ ꯍꯌꯦꯡ ꯅꯉꯣꯟꯗ ꯗꯞ ꯈꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯔꯟꯕꯤꯔ ꯏꯆꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯇꯥꯆꯧꯅ ꯑꯣꯖꯥ ꯑꯣꯏꯔꯁꯨ ꯇꯥꯆꯧꯗꯤ ꯏꯇꯩꯃꯒꯤꯅꯤꯀꯣ ꯍꯥꯏ ꯍꯣꯏ ꯔꯟꯕꯤꯔ ꯅꯨꯄꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯣꯖꯥ ꯑꯣꯏꯕ ꯑꯣꯏꯔꯣ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯣ ꯅꯨꯄꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯒ ꯂꯥꯡꯂꯦꯅ ꯑꯩꯈꯣꯏ ꯇꯌꯥꯏꯗ ꯁꯤꯡꯒꯔꯁꯨ ꯑꯣꯏꯕꯅꯤ ꯋꯥꯔꯤꯁꯨ ꯊꯥꯒꯠꯄꯅꯤ ꯍꯥꯏ ꯂꯥꯡꯂꯦꯟ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯆꯦ ꯁꯜꯃꯥꯟ ꯑꯅꯤꯃꯥ ꯍꯥꯏ ꯀꯛꯄ ꯆꯦꯅꯤꯃꯥꯅ ꯁꯧꯒ꯭ꯔꯤ ꯆꯥꯏ ꯁꯔꯃꯥ ꯍꯥꯏ ꯆꯦꯅꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤꯁꯦ ꯖꯣꯏꯟ ꯂꯩꯕ꯭ꯔꯣ ꯖꯣꯏꯟ ꯇꯧꯅꯣ
ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ 1 2 3 4 5 6 8 7 ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ 6 ꯁꯨꯄ꯭ꯔꯤꯇꯤ 1 2 3 4 5 ꯍꯥꯏꯅ ꯄꯤꯔꯛꯑꯦ ꯑꯩ ꯂꯣꯏꯅ ꯄꯥꯎ ꯍꯥꯏꯔꯒꯅꯨꯀꯣ ꯅꯍꯥꯟ ꯆꯦ ꯑꯁꯤꯅ ꯁꯤꯁꯦ ꯂꯣꯏ ꯄꯥꯔꯛꯑꯣ ꯍꯥꯏꯅꯤ ꯁꯤꯔꯝꯒꯅꯤꯅꯦ ꯑꯩ ꯑꯔꯕꯤꯟꯗ ꯆꯦ ꯁꯨꯄ꯭ꯔꯤꯌꯥꯁꯦ ꯇꯤꯆꯔ ꯑꯣꯏꯕ ꯖꯥꯠꯂꯣ ꯑꯦ ꯕꯤ ꯁꯤ ꯇꯛꯁꯤꯜꯂꯛꯑꯦ ꯍꯣꯏ ꯁꯨꯄ꯭ꯔꯤꯇꯤꯗ ꯍꯪꯉꯤꯅꯦ ꯑꯗꯨꯒ 9876ꯗꯣ ꯅꯝꯕꯔꯁꯨ ꯄꯤꯊꯣꯔꯛꯑꯦ ꯑꯗꯣ ꯑꯗꯨꯒ 5 4 3 2 1 ꯍꯥꯏ ꯆꯦꯅꯤꯃꯥꯅ ꯁꯥꯕ ꯈꯥꯡꯉꯝꯗ꯭ꯔꯦ ꯁꯤꯗꯣꯔꯦ ꯆꯦꯗꯨꯒꯁꯨ ꯁꯥꯕ꯭ꯔꯣ ꯆꯥ ꯁꯥꯏꯌꯦ ꯆꯦꯁꯤꯒ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦꯗ ꯑꯗꯨꯒ ꯒꯔꯕꯤꯅ ꯄꯄꯥ ꯑꯥꯔꯃꯤ ꯑꯣꯏꯔꯁꯨ ꯄꯄꯥꯗꯤ ꯃꯃꯥꯒꯤꯅꯤ ꯑꯗꯣ ꯑꯩꯅ ꯑꯥꯔꯃꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤꯅꯤꯀꯣ ꯏꯆꯦ ꯍꯥꯏꯌꯦ ꯍꯥꯏ ꯄꯄꯥ ꯑꯥꯔꯃꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣই ꯄꯨꯝꯅꯃꯛꯀꯤꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯆꯦꯅꯤ ꯃꯥꯅ ꯁꯨꯁ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯏꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯨꯄ꯭ꯔꯤꯅ ꯑꯣꯏꯖꯒꯦ ꯈꯟꯖꯃꯤ ꯑꯗꯣ ꯀꯦꯜꯍꯧꯗ꯭ꯔꯦ ꯑꯔꯕꯤꯟ ꯕ꯭ꯔꯣ ꯁꯄꯅ ꯑꯗꯨꯔꯥ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯆꯦꯅꯤ ꯃꯥ ꯎꯏ ꯍꯥꯏ ꯑꯗꯨꯒ ꯖꯣꯏꯟ ꯂꯩꯅꯔꯕ ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯑꯣ ꯆꯦ ꯅꯪ ꯑꯉꯥꯡ ꯇ꯭ꯌꯨꯁꯟꯒ ꯇꯧꯕ꯭ꯔꯣ ꯍꯥꯏ ꯑꯔꯕꯤꯟ ꯑꯩꯉꯣꯟꯗꯔ ꯁꯨꯄ꯭ꯔꯤꯇꯤꯗꯔ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯑꯣꯂꯥꯡꯕ ꯍꯥꯏ ꯑꯁ ꯂꯣꯏꯔꯦ ꯆꯦꯅꯤꯃꯥꯅ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏꯌꯦ ꯁꯅꯥꯊꯣꯏ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯦꯅꯦ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯕꯦꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯅꯥꯊꯣꯏꯅ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯑꯔꯥꯝꯕꯝꯅ ꯁꯅꯥꯊꯣꯏꯅ ꯃꯌꯥꯝ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯑꯔꯕꯤꯟ ꯕ꯭ꯔꯣ ꯍꯥꯏ ꯑꯂꯣꯏꯕꯤꯅꯤꯀꯣ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤ ꯇ꯭ꯌꯨꯁꯟ ꯈꯨꯇꯥꯛꯇꯨꯗꯤ ꯗꯤꯌꯥꯔ ꯑꯩꯗꯤ ꯁꯣꯔꯒ ꯍꯣꯟꯗꯕꯤꯅꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯑꯔꯕꯤꯟ ꯑꯩꯈꯣꯏ ꯇꯌꯥꯏꯗꯤ ꯁꯤꯡꯒꯔꯁꯨ ꯑꯣꯏꯕꯅꯤ ꯍꯥꯏꯒꯦ ꯑꯩꯒꯣ ꯆꯨꯝꯅ ꯀꯧ ꯉꯝꯗ꯭ꯔꯕ ꯂꯥꯛꯑꯒ ꯀꯧꯏꯗꯣ ꯑꯩꯒꯣ ꯍꯥꯎ ꯍꯣꯏ ꯕꯣꯔꯟꯕꯤꯇꯥ ꯆꯥꯔꯣ ꯂꯩꯇ꯭ꯔꯕꯣ ꯄꯤꯖꯕꯤꯌꯣ ꯑꯝꯇ ꯃꯉꯣꯟꯗ ꯑꯝꯇꯪꯒ ꯄꯤꯕꯤꯌꯨ ꯑꯝꯇ ꯂꯥꯡꯂꯦꯟꯅ ꯂꯩꯍꯧꯕꯅꯤ ꯏꯕꯨꯡ ꯑꯔꯕꯤꯟ ꯁꯤ ꯄꯥꯈ꯭ꯔꯦꯀꯣ ꯁꯅꯥꯊꯣꯏꯅ ꯍꯥꯏ ꯆꯦ ꯁꯨꯄ꯭ꯔꯤꯇꯤ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯍꯥꯏꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕꯦꯒꯇꯨ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯥꯁꯇꯤꯛ ꯑꯉꯧꯕ ꯑꯃꯗ ꯖꯥꯎꯅ ꯇꯞꯅ ꯌꯦꯡꯉꯨ ꯑꯇꯣꯞꯄ ꯍ꯭ꯋꯥꯏꯠ ꯔꯪꯕ ꯑꯃꯗꯁꯨ ꯇꯨꯗ ꯍꯦꯟ ꯄꯤꯅꯨ ꯃꯉꯣꯟꯗ ꯚꯤꯛꯇꯣꯔꯅ ꯍꯥꯏ ꯑꯅꯤꯃꯥ ꯁꯨꯁ ꯀꯣꯃꯦꯟ ꯉꯥꯏ ꯑꯩꯉꯣꯟꯗ ꯁꯕ ꯇꯧꯔꯛꯑꯣ ꯐꯕꯅꯤꯀꯣ ꯁꯨꯁ ꯋꯥꯠꯂꯤ ꯀꯣꯃꯦꯟ ꯌꯧꯒꯗꯕꯀꯣ ꯏꯆꯦꯅꯤꯃꯥ ꯚꯤꯛꯇꯣꯔꯁꯦ ꯂꯩꯅꯗ꯭ꯔꯤꯕꯣ ꯅꯪ ꯑꯦꯜꯕꯤ ꯇꯣꯏꯅ ꯂꯥꯛꯇꯕꯩ ꯚꯤꯛꯇꯣꯔꯁꯦ ꯂꯩꯅꯔꯝꯃꯣꯏ ꯚꯤꯛꯇꯣꯔꯁꯦ ꯑꯩꯈꯣꯏ ꯋꯥꯏꯇꯤꯗ ꯈꯣꯡꯗꯥꯔꯛꯄ ꯑꯅꯧꯕ ꯄꯥꯈꯪꯅꯤ ꯑꯦꯛꯗꯝ ꯐ꯭ꯔꯦꯁꯅꯦ ꯍꯥꯏ ꯑꯗꯨꯒ ꯚꯤꯛꯇꯣꯔꯁꯦ ꯖꯣꯏꯟ ꯇꯧꯁꯜꯂꯨꯁꯦ ꯑꯗꯨꯒ ꯚꯤꯛꯇꯣꯔ ꯅꯪꯁꯨ ꯇꯧꯕ ꯌꯥꯏꯌꯦ ꯅꯪꯉꯣꯟꯗꯁꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯤꯁꯤꯗꯤ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯅꯥꯊꯣꯏ ꯋꯦꯜꯀꯝ ꯍꯥꯏ ꯑꯔꯕꯤꯟꯅ ꯑꯣ ꯆꯦꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯑꯗꯨꯒ ꯑꯔꯕꯤꯟꯒꯤꯗ ꯁꯨꯄ꯭ꯔꯤꯇꯤꯗ ꯍꯪꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯔꯥꯝꯕꯝꯅ ꯍꯥꯏ ꯅꯦꯅꯦ ꯂꯥꯡꯂꯦꯟ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯍꯥꯏꯌꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯅꯥꯊꯣꯏ ꯍꯥꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯁꯅꯥꯊꯣꯏ KMC ꯍꯥꯏ ꯑꯗꯨꯒ ꯆꯦꯁꯣꯔꯃꯥꯅ ꯑꯣꯂꯥꯡꯕꯁꯤꯗ ꯂꯥꯏꯠꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦꯍꯦ ꯁꯨꯁꯃꯤ ꯆꯦ ꯁꯤꯒꯩ ꯀꯥꯔꯦꯟꯁꯦ ꯆꯠꯇꯦ ꯍꯥꯏꯅ ꯁꯤꯒꯩ ꯀꯥꯔꯦꯟꯁꯤ ꯆꯠꯀꯟꯗꯦꯅ ꯃꯣꯏꯁꯦ ꯀꯅꯥꯝ ꯏꯟꯚꯥꯔꯇꯔ ꯂꯩꯅꯗꯦꯅꯦ ꯅꯍꯥꯟ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯍꯤꯡꯗ ꯆꯠꯄꯗ ꯑꯂꯣꯏꯕꯤꯅꯦꯁꯦ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯁꯠꯇ ꯀꯛꯆꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯂꯣꯏꯅ ꯆꯦꯟꯗ ꯁꯨꯄ꯭ꯔꯤꯇꯤꯅ ꯀꯁꯥꯔꯗꯩꯅꯤ ꯑꯔꯕꯤꯟ ꯕ꯭ꯔꯣ ꯍꯥꯏ ꯆꯦꯅꯤ ꯃꯥꯅ ꯚꯤꯛꯇꯣꯔ ꯑꯩꯈꯣꯏꯅꯤ ꯀꯥꯅꯦꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯑꯣ ꯌꯦꯡꯉꯨ ꯆꯦ ꯑꯗꯨꯒ ꯀꯟꯕꯤꯅ ꯏꯆꯦ ꯗꯤꯗꯤ ꯑꯩꯈꯣꯏꯅ ꯄꯄꯥꯗꯒꯤ ꯅꯤꯔꯒ ꯂꯧꯕ ꯇꯥꯏꯅ ꯍꯥꯏ ꯄꯄꯥꯗꯒꯤꯗꯤ ꯃꯇꯝꯃꯨꯛꯇ ꯅꯤꯔ ꯂꯧꯒꯗꯕꯅꯤ ꯄꯄꯥꯗꯒꯤꯗꯤ ꯗꯤꯃꯥꯟ ꯇꯧꯒꯗ꯭ꯔꯗꯣ ꯑꯗꯨꯒ ꯄꯄꯥꯗꯒꯤꯗꯤ ꯅꯤꯔꯒ ꯂꯧꯗꯣꯏꯅꯤꯗꯅ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯆꯝꯊꯣꯡ ꯆꯥꯏ ꯅꯦꯅꯦ ꯂꯥꯡꯂꯦꯟ ꯍꯥꯏ ꯑꯔꯕꯤꯟꯅ ꯗꯤꯗꯤ ꯌꯨ ꯅꯣ ꯑꯕꯤꯁꯦꯛ ꯇꯣꯡꯕ꯭ꯔꯝ ꯍꯥꯏ ꯑꯠꯆꯥ ꯑꯕꯤꯁꯦꯛ ꯇꯣꯡꯕ꯭ꯔꯝ ꯈꯪꯕ꯭ꯔꯥ ꯁꯅꯥꯊꯣꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯑꯥꯏ ꯑꯦꯝ ꯒꯣꯌꯤꯡ ꯀꯣꯀꯣꯏ ꯅꯦꯅꯦ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯁꯅꯥꯊꯣꯏ ꯀꯥꯏ ꯆꯠꯇꯣꯏꯕ
ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯆꯦꯅꯤ ꯃꯥꯒ ꯀꯥꯅꯦꯛ ꯂꯩꯌꯦ ꯍꯨꯁ ꯍꯥꯏ ꯍꯨꯁ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯁꯅꯥꯊꯣꯏ ꯑꯩꯗꯤ ꯅꯦꯅꯦ ꯅꯠꯇꯦ ꯀꯣꯏꯆꯟ ꯀꯧꯕꯤꯌꯣ ꯍꯥꯏꯔꯒ ꯀꯞꯈꯔꯦ ꯈꯨꯇꯨꯡ ꯁꯨꯈꯔꯦ ꯑꯗꯨꯒ ꯅꯥꯎꯕꯤ ꯏꯆꯦ ꯑꯩꯉꯣꯟꯗ ꯂꯩꯒꯦꯀꯣ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯑꯅꯤꯃꯥ ꯌꯦꯡꯉꯣ ꯑꯃꯨꯛꯇꯀꯣ ꯍꯥꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯑꯊꯧꯕ ꯃꯩꯇꯩꯒꯤ ꯁꯣꯡ ꯊꯥꯎꯑꯣ ꯏꯕꯨꯡ ꯑꯔꯕꯤꯟ ꯍꯥꯏ ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯇꯥꯏꯌꯦ ꯍꯥꯏ ꯁꯅꯥꯊꯣꯏꯅ ꯆꯦ ꯍꯥꯏꯅ ꯀꯧꯒꯦ ꯆꯦ ꯂꯥꯡꯂꯦꯟ ꯍꯥꯏ ꯑꯗꯨ ꯔꯟꯕꯤꯅ ꯃꯄꯥꯟꯗ ꯀꯥꯔꯦꯟ ꯆꯠꯇꯕꯅꯤ ꯍꯥꯏ ꯅꯥꯎꯕꯤ ꯁꯤꯒꯩꯁꯦ ꯆꯠꯂꯦ ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯏꯂꯦꯛꯁꯟ ꯃꯄꯥꯟ ꯀꯔꯤ ꯀꯗ꯭ꯔꯛ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯑꯗꯨꯅꯤꯅꯦ ꯁꯤꯗꯁꯨ ꯍꯥꯏ ꯇꯧꯏꯆꯦ ꯅꯨꯡꯗꯥꯡꯗꯒ ꯆꯠꯇꯅ ꯁꯤꯅꯤ ꯕꯦꯔꯥꯅꯤꯕꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔ ꯁꯨꯁ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯒꯦꯀꯣ ꯃꯌꯥꯝ ꯍꯥꯏ ꯕꯤꯛꯇꯣꯔꯅ ꯃꯪꯗ ꯁꯥꯃꯨ ꯇꯥꯟꯅꯖꯅꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯀꯀꯥ ꯑꯔꯕꯤꯟ ꯁꯞ ꯇꯧꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯀꯣꯃꯦꯟꯁꯨ ꯍꯥꯏꯑꯣ ꯑꯔꯕꯤꯟꯗ ꯁꯞ ꯇꯧꯋꯦ ꯁꯅꯥꯊꯣꯏ ꯁꯤꯒꯤ ꯑꯅꯤꯃꯥ ꯍꯥꯏꯅ ꯂꯥꯛꯄꯗꯁꯨ ꯇꯧꯕꯤꯌꯣ ꯂꯥꯡꯂꯦꯟꯗꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯇꯧꯕꯤꯌꯣ ꯕꯤꯛꯇꯣꯔꯗꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯆꯦ ꯑꯩꯈꯣꯏ ꯄꯄꯥꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤꯌꯦ ꯍꯥꯏ ꯍꯣꯏ ꯐꯩꯌꯦ ꯔꯟꯕꯤꯔ ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯑꯩꯗꯤ ꯀꯀꯥ ꯅꯠꯇꯦꯕꯣ ꯈꯨꯔꯥ ꯑꯔꯥꯝꯕ ꯁꯅꯥꯊꯣꯏꯁꯦ ꯀ꯭ꯂꯥꯁ 6 ꯀꯥꯏ ꯍꯥꯏꯕꯗꯤ ꯑꯔꯕꯤꯟꯗꯨꯅꯅꯤ ꯃꯥ ꯃꯤ ꯄꯣꯡꯗ ꯅꯦꯅꯦ ꯀꯀꯥ ꯀꯧꯖꯔꯤꯁꯦ ꯀꯧꯖꯁꯅꯨꯗ ꯁꯨꯄ꯭ꯔꯤꯇꯤꯅꯁꯨ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏ ꯉꯥꯏꯈꯣ ꯋꯥꯠꯂꯤ ꯍꯧꯖꯤꯛ 30 minutes ꯋꯥꯠꯂꯤ ꯑꯩꯗꯤ ꯀ꯭ꯂꯥꯁ 6ꯅꯤ ꯑꯁ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯦ ꯀꯣꯡꯒ꯭ꯔꯦꯁ 4K ꯁꯕꯁ ꯍꯥꯏ ꯀꯅꯥꯅꯣ 4K ꯖꯧꯏꯗꯣ ꯒꯨꯕꯤ 4K ꯖꯧꯏꯁꯦ ꯀꯅꯥꯅꯣ ꯑꯁ ꯀꯅꯥꯅꯣꯅꯦ 4K ꯖꯧꯏꯗꯨꯕꯣ ꯆꯦ ꯁꯣꯔꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏꯔꯒ ꯈꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯅ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯍꯣꯔꯦꯟꯗꯤ ꯑꯍꯤꯡ ꯊꯦꯡꯅ ꯂꯩꯗꯣꯏꯅꯤ ꯃꯃꯥ ꯀꯤꯆꯦꯟꯒꯤꯗ ꯍꯥꯏ ꯆꯨꯝꯃꯤꯗꯨꯁꯨꯀꯣ ꯑꯗꯨꯒ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯃꯤ 9 ꯍꯥꯏ ꯍꯣꯏ ꯅꯥꯎꯕꯤ ꯃꯤ 10 ꯎꯏꯀꯣ ꯆꯦ ꯁꯣꯔꯃꯥꯅ ꯄꯤꯌꯨ ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯅ ꯂꯧꯋꯦ ꯍꯥꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯁꯅꯥꯊꯣꯏ ꯂꯥꯏꯔꯤꯛ ꯌꯥꯝ ꯀꯟꯅ ꯄꯥꯎꯀꯣ ꯍꯥꯏ ꯔꯟꯕꯤꯅ ꯂꯩꯌꯦ ꯍꯥꯏꯗꯣ ꯑꯔꯕꯤꯅ ꯀ꯭ꯂꯥꯁ 6ꯅ ꯂꯥꯏꯐꯇ ꯉꯥꯎꯔꯗꯤ ꯌꯥꯔꯔꯣꯏꯕꯣ ꯏꯆꯥꯅꯨꯄꯥ ꯍꯥꯏ ꯁꯅꯥꯊꯣꯏꯅ ꯍꯣꯏ ꯍꯣꯏ ꯍꯥꯏ ꯁꯣꯔꯤ 500 ꯁꯞ ꯍꯥꯏꯕ ꯀꯥꯏ ꯅꯪ ꯑꯉꯥꯡ ꯅꯪ 4K ꯀꯥꯏꯅ ꯑꯩꯗꯤ ꯋꯪ ꯂꯥꯎꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯒꯨꯕꯤ ꯕꯤꯛꯇꯣꯔꯅ ꯑꯩꯉꯣꯟꯗ ꯎꯂꯨꯕ ꯅꯥꯏꯔꯤꯕ ꯉꯁꯥꯏꯗꯩ ꯁꯨꯄ꯭ꯔꯤꯇꯤꯒꯅ ꯑꯩꯁꯤꯕꯨ ꯀꯣꯃꯦꯟ ꯑꯇꯤꯌꯥ ꯌꯧꯔꯦꯅ ꯀꯣꯃꯦꯟꯗꯤ ꯁ꯭ꯋꯥꯏꯗ ꯃꯈ꯭ꯋꯥꯡ ꯇꯦꯛ ꯂꯩꯔꯝꯃꯦ ꯀꯣꯃꯦꯟ ꯃꯈ꯭ꯋꯥꯡ ꯇꯦꯛꯑꯝꯃꯦ ꯃꯌꯥꯝ ꯆꯦ ꯁꯣꯔꯃꯥ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯍꯥꯏꯕ ꯅꯣꯏꯕꯨ ꯌꯥꯔꯣꯏ ꯅꯪ ꯈꯥꯝꯃꯤ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯈꯥꯡꯉꯝꯃꯣꯏ ꯀꯩ ꯈꯥꯝꯃꯤꯅꯤ ꯁꯅꯥꯊꯣꯏ ꯅꯪ ꯂꯥꯏꯚ ꯌꯥꯝ ꯌꯥꯎꯒꯅꯨꯀꯣ ꯍꯥꯏ ꯁꯅꯥꯊꯣꯏꯗꯒꯤ ꯑꯃꯨꯛ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯅꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯛꯀꯗꯧꯔꯦ ꯔꯟꯕꯤꯅ ꯌꯨꯝꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯀꯣ ꯏꯆꯦ ꯑꯩꯈꯣꯏ ꯂꯩꯕꯒ ꯐꯪꯗꯔꯦ ꯄꯩꯁꯥ ꯇꯥꯟꯕ ꯍꯣꯠꯅꯕꯗ ꯁꯤꯗꯣꯔꯦ ꯗꯣꯅꯤ ꯅꯥꯎꯕꯤ ꯀꯩꯗꯧꯗꯣꯔꯤ ꯄꯨꯛꯆꯥꯛ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯕꯤꯛꯇꯣꯔꯅ ꯁꯨꯁ ꯑꯩꯗꯤ 30 minute ꯉꯥꯏꯔꯗꯤ ꯁꯤꯔꯅꯤꯀꯣ ꯃꯥ ꯕꯤꯛꯇꯣꯔ ꯑꯩ ꯃꯤ ꯍꯥꯠꯄ ꯉꯝꯃꯣꯏ ꯆꯠꯂꯣ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯕ ꯖꯥ ꯕꯦꯇꯥ ꯖꯥ ꯕꯤꯛꯇꯣꯔ ꯑꯩ ꯃꯤ ꯍꯥꯠꯄꯒꯤ ꯁꯖꯥ ꯀꯩ ꯂꯧꯕ ꯉꯝꯃꯣꯏ ꯆꯠꯂꯣ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯖꯥꯠꯅꯤꯆꯣ ꯑꯗꯨꯒ ꯑꯔꯕꯤꯅ ꯃꯃꯥ ꯀꯤꯆꯦꯟꯗꯣ ꯑꯩ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯍꯥꯏ ꯑꯣ ꯑꯔꯕꯤꯟ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯅ ꯃꯤ ꯂꯣꯏꯅ ꯆꯦꯟꯈꯔꯦ ꯅꯪ ꯑꯩ ꯀꯣꯃꯦꯟ ꯉꯥꯏꯕꯗ ꯁꯨꯁ ꯍꯥꯏ ꯑꯩꯁꯨ ꯌꯥꯝꯒꯣꯟ ꯄꯥꯔꯛꯏꯁꯤꯗꯤ ꯉꯁꯥꯏꯗꯩ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯍꯥꯏ ꯆꯦꯕꯨ ꯉꯔꯥꯡ ꯅꯪꯒꯤ ꯕꯥꯔꯗꯦ ꯋꯤꯁ ꯇꯧꯍꯧꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯑꯒꯨ ꯁꯅꯥꯊꯣꯏꯁꯦ ꯉꯁꯥꯏ ꯑꯍꯥꯟꯕ ꯂꯥꯛꯄꯗꯩ ꯃꯥ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯍꯥꯏꯅꯤ ꯉꯔꯥꯡ ꯆꯤꯆꯦ ꯑꯒꯨꯒꯤ ꯕꯥꯔꯗꯦ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯏꯉꯩꯗ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯁꯥꯎꯔꯅꯨꯀꯣ ꯑꯗꯨꯒ ꯑꯒꯨꯅ ꯀꯩꯅꯣ ꯁꯅꯥꯊꯣꯏ ꯁꯤꯗ ꯇꯧꯕꯤꯔꯤꯁꯦ ꯍꯥꯏ ꯑꯗꯨꯒ ꯍꯥꯏꯃꯤꯅ ꯑꯩ ꯏꯆꯦ ꯑꯩꯉꯣꯟꯗ 15 crore ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯔꯟꯕꯤꯔ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏ ꯁꯅꯥꯊꯣꯏꯅ ꯋꯥꯠ ꯑꯥꯔ ꯌꯨ ꯁꯦꯌꯤꯡ ꯆꯦ ꯑꯒꯨ ꯍꯥꯏ ꯈꯪꯗꯦ ꯑꯒꯨꯁꯦ ꯕꯥꯔꯗꯦ ꯍꯥꯏꯅ ꯁꯥꯎꯏꯔꯥ ꯀꯣꯃꯦꯟ ꯄꯣꯊꯥꯔꯤ
ꯏꯆꯦ ꯅꯉꯣꯟꯗ ꯀ꯭ꯔꯣꯔ ꯑꯃ ꯄꯤꯔꯗꯤ ꯀꯔꯤ ꯇꯧꯅꯤ ꯍꯥꯏ ꯀ꯭ꯔꯣꯔ ꯑꯃ ꯄꯤꯔꯗꯤ ꯅꯪꯗꯤ ꯆꯤꯆꯦ ꯀꯔꯣꯔ ꯑꯃ ꯄꯤꯔꯗꯤ ꯑꯩꯒꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯎꯅꯤ ꯑꯂꯦꯝꯕꯗ ꯃꯤꯉꯣꯟꯗ ꯗꯥꯟ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯗ꯭ꯔꯤꯌꯦ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯎꯔꯅꯤ ꯑꯇꯩꯗꯅ ꯗꯥꯟ ꯇꯧꯔꯅꯤ ꯅꯪꯗꯤ ꯀꯔꯣꯔ 35ꯗꯣ ꯀꯩ ꯇꯧꯗꯣꯔꯤ ꯕꯥꯏ ꯕꯥꯏ ꯍꯟꯗꯛꯇꯤ ꯐꯥꯏꯅꯦꯜꯂꯤ ꯀꯣꯁꯨꯁ ꯕꯥꯏ ꯍꯥꯏ ꯑꯣꯀꯦ ꯗꯤꯌꯥꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯇꯝ ꯃꯈꯥ ꯀꯨꯏꯅ ꯅꯪꯅ ꯄꯤꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯅꯪ ꯄꯣꯊꯥꯔꯨꯔꯣ ꯕꯥꯏ ꯕꯥꯏ ꯕꯤꯛꯇꯣꯔꯅ ꯀꯕꯨꯇꯔ ꯀꯕꯨꯇꯔ ꯍꯣꯏ ꯅꯪ ꯍꯥꯏꯗꯨꯗꯤ ꯅꯪ ꯁꯤ ꯇꯥꯔꯦꯅ ꯑꯩ ꯃꯤ ꯁꯤꯕ ꯍꯥꯠꯄ ꯉꯝꯃꯣꯏ ꯑꯩ जा कबूतर जा आजाद कर दिया मैंने सुमृतिना ꯉꯥꯏꯈꯣ ꯑꯩ ꯑꯗꯨꯒ ꯈꯥꯝꯃꯣ ꯍꯥꯏꯔꯣ ꯗꯤꯌꯔ ꯈꯥꯝꯃꯣ ꯍꯥꯏꯔꯣ ꯆꯠꯃꯤꯟꯅꯁꯤꯒꯁꯨ ꯍꯥꯏꯕ ꯃꯤ ꯌꯥꯎꯔꯤꯌꯦ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯇꯣꯔꯤ ꯑꯗꯨꯒ ꯑꯪꯒꯨꯅ ꯑꯪꯒ꯭ꯔꯦꯖꯤ ꯍꯩꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏ ꯑꯗꯨꯒ ꯂꯥꯡꯂꯦꯅ ꯁꯅꯥꯇꯣꯏ ꯂꯥꯏꯔꯤꯛ ꯌꯥꯝ ꯀꯟꯅ ꯄꯥꯎꯀꯣ ꯂꯥꯏꯐꯇ ꯌꯥꯝ ꯉꯥꯎꯒꯅꯨ ꯍꯥꯏ ꯆꯦ ꯁꯃꯥꯟꯁꯨ ꯄ꯭ꯔꯤꯇꯤ ꯆꯠꯃꯤꯟꯅꯁꯤ ꯉꯥꯏꯈꯣꯅꯦ ꯎꯔꯕꯁꯦ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯕꯥꯏ ꯑꯣꯏꯗ꯭ꯔꯣꯕꯅꯤꯅꯦ ꯍꯥꯏ ꯑꯧ 30 ꯃꯤꯅꯤꯠꯇ ꯉꯥꯏꯔꯦꯀꯣ ꯍꯩ ꯍꯣꯏ ꯅꯅꯥꯎꯅ ꯇꯟꯁꯦ ꯀꯂꯔꯗ ꯂꯣꯏ ꯂꯨꯞꯁꯜꯂ ꯑꯩꯉꯣꯟꯗ ꯆꯥꯎ ꯑꯣꯏꯅ ꯄꯤꯔꯛꯏꯅꯦ ꯑꯣ ꯀꯌꯥ ꯉꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯍꯧꯖꯤꯛꯕꯣ ꯍꯣꯏ ꯆꯦ ꯁꯣꯔꯃ ꯑꯉꯥꯡꯁꯦ ꯕꯤꯁꯀꯨꯠ ꯆꯥꯔꯤꯕ ꯑꯗꯣ ꯃꯥꯏ ꯃꯅꯥꯛꯇ ꯋꯥꯇꯔ ꯀꯂꯔ ꯂꯩꯕꯗꯣ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯋꯥꯇꯔ ꯀꯂꯔꯁꯦ ꯕꯤꯁꯀꯨꯠꯁꯦ ꯐꯖꯅ ꯇꯩꯁꯜꯂ ꯑꯩꯉꯣꯟꯗ ꯆꯥꯎ ꯑꯣꯏꯅ ꯄꯤꯔꯛꯏꯅꯦ ꯁꯤꯕꯨ ꯀꯔꯤ ꯉꯥꯡꯅꯣꯕ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯂꯩ ꯃꯥꯜꯂꯦ ꯈꯜꯂꯤꯗꯨꯒ ꯑꯧ ꯂꯣꯏꯔꯦ ꯆꯤꯟꯒꯁꯦ ꯂꯣꯏꯅ ꯄꯥꯔꯄꯜ ꯑꯣꯜꯂꯦ ꯑꯗꯨ ꯑꯩꯁꯨ ꯕꯥꯏ ꯑꯣꯏꯗ꯭ꯔꯣꯕꯅꯤꯅꯦ ꯍꯥꯏ ꯑꯗꯨꯒ ꯍꯥꯎ ꯆꯥꯔꯣꯏꯗꯨ ꯆꯥꯆꯥꯅꯤ ꯁꯨꯄ꯭ꯔꯤꯅ ꯍꯥꯏ ꯆꯦ ꯁꯔꯃ ꯏꯁꯀꯣ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯍꯥꯏ ꯑꯗꯨꯒ ꯅꯇꯣꯝ ꯆꯠꯅꯧꯀꯣ ꯃꯤ ꯍꯧꯅꯅꯨꯀꯣ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯂꯥꯡꯂꯦꯟ ꯑꯩ ꯁꯤꯜꯆꯔꯒꯤꯅꯤ ꯑꯩ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯥꯏꯀꯜ ꯂꯧꯔ ꯆꯠꯈꯔꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯗꯨ ꯂꯥꯡꯂꯦꯟꯅ ꯑꯣ ꯏꯕꯨꯡ ꯔꯟꯕꯤꯔ ꯏꯆꯦ ꯁꯣꯔꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏ ꯇꯥꯟꯅꯔꯦ ꯅꯇꯣꯝ ꯆꯠꯅꯧꯀꯣ ꯃꯤ ꯍꯧꯅꯅꯨꯀꯣ ꯑꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯑꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯪꯒꯨꯅ ꯆꯦ ꯑꯩ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯔꯨ ꯂꯨꯔꯨꯕ ꯍꯧꯖꯤꯛ ꯆꯥꯎꯈꯤꯒꯦ ꯕꯥꯏ ꯍꯥꯏ ꯍꯣꯏ ꯑꯒꯨꯕꯤ ꯆꯥꯔꯣ ꯅꯪ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯑꯩꯗꯤ ꯅꯍꯥꯛ ꯆꯪꯂꯛꯄꯅꯤ ꯌꯥꯝꯅ ꯑꯦꯜꯕꯤꯗ ꯉꯥꯎꯗꯦꯀꯣ ꯍꯥꯏ ꯁꯅꯥꯊꯣꯏ ꯉꯥꯛꯇꯅꯤꯗ ꯑꯔꯕꯤꯅ ꯆꯦ ꯁꯨꯄ꯭ꯔꯤꯇꯤꯒꯤ ꯕꯤ ꯑꯦꯗꯇꯤ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯑꯔꯕꯤ ꯆꯦ ꯁꯨꯄ꯭ꯔꯤꯇꯤꯁꯦ ꯃꯦꯔꯤꯠꯅꯤ ꯃꯥꯒꯤ ꯕꯦꯕꯤ ꯒꯔꯜ ꯑꯃꯁꯨ ꯂꯩꯌꯦ ꯑꯔꯕꯤꯟ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯄꯤꯗ ꯇꯨꯝꯃꯤꯁꯤꯗꯤ ꯑꯗꯨꯒ ꯇꯣꯡꯂꯛꯂꯣ ꯂꯥꯛꯑꯣ ꯆꯦ ꯁꯣꯔꯃ ꯍꯥꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯔꯟꯕꯤꯔ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯔꯤꯆꯥꯔꯖ ꯀꯥꯞꯄꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯑꯩꯗꯤ 1 crore ꯀꯔꯤ ꯇꯧꯅꯤ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯈꯪꯍꯟꯒꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯁꯅꯥꯊꯣꯏꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯆꯦ ꯁꯣꯔꯃꯅ ꯆꯥꯎꯅ ꯆꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯄꯤꯖꯗ꯭ꯔꯣ ꯍꯩ ꯐꯠꯇꯦ ꯀꯦꯃꯤꯀꯦꯜꯅꯤꯅꯦ ꯆꯥꯎ ꯅꯆꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯄꯤꯖꯔꯗꯨ ꯆꯦꯗꯨꯅꯤ ꯍꯥꯏꯗꯣ ꯃꯔꯩꯒ ꯂꯣꯏꯅ ꯄꯥꯔꯄꯜ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯃꯤ ꯋꯥꯇꯔ ꯀꯂꯔꯁꯦ ꯂꯣꯏꯅ ꯅꯩꯁꯜꯂꯒꯅꯦ ꯅꯪ ꯂꯥꯎꯕ ꯕꯤꯁꯀꯨꯠꯇꯣ ꯇꯩꯁꯜꯂ ꯁꯤꯔꯝꯒꯅꯤꯅꯦ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯋꯦꯁ ꯁꯒꯣꯜꯕꯟ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯗꯨ ꯑꯝꯇ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔ ꯊꯝꯒꯦꯗ ꯑꯩ
ओके थैंक यू आगू चिचे मूड से तो तौरमी नत्रा चिचे म्यूट थम्बीजे कदवाई थम्मीनो खंगे म्यूट से अस म्यूट से तो तौर लेरमनी लांगले नंगी नंबर रिचार्ज हापू हाइरो हाय फागी तब ओरमगनी सनाथोन सुगत्रे सॉरी सॉरी खंगदेको शर्मा जॉय तौरको नतनादी कशू तौरदा हाय विक्टर आई कमेंट कदवाई म्यूट लेनो ꯑꯩꯒꯤ ꯃ꯭ꯌꯨꯠ ꯊꯝꯕꯤꯁꯤꯁꯨꯅꯦ ꯑꯩꯒꯤ ꯇ꯭ꯔꯦꯟꯗꯤꯡ ꯑꯃ ꯑꯣꯏꯔꯦ ꯑꯩꯅ ꯀꯣꯃꯦꯟꯕꯨ ꯄꯥꯔꯕ ꯑꯩ ꯈꯨꯠꯁꯤꯅ ꯃ꯭ꯌꯨꯠꯁꯤ ꯍꯦꯛꯇ ꯆꯪꯉꯝꯗꯣꯏꯅꯤ ꯏꯆꯦ ꯂꯥꯡꯂꯦꯟ ꯑꯩ ꯔꯤꯆꯥꯔꯖ ꯍꯥꯞꯄꯣ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯏꯆꯦ ꯐꯥꯒꯤ ꯇꯧꯕꯤ ꯑꯣꯏꯔꯝꯒꯅꯤ ꯅꯥꯎꯕꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯤ ꯂꯥꯛꯑꯕ ꯃꯌꯥꯝ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯤ ꯂꯥꯛꯑꯦ ꯑꯩꯅꯦ ꯍꯣꯏ ꯏꯕꯨꯡ ꯔꯟꯕꯤꯔ ꯍꯥꯞꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯅꯦ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯅꯥꯇꯣꯏ ꯆꯤꯆꯦꯒꯤꯗ ꯂꯥꯛꯄꯤꯕꯒꯤ ꯆꯤꯆꯦꯕꯨ ꯑꯣꯏꯔꯣ ꯅꯦꯅꯦꯕꯨ ꯑꯣꯏꯔꯣ ꯑꯗꯣ ꯆꯤꯆꯦꯁꯨ ꯂꯣꯏꯁꯤꯜꯂꯅꯤ 30 ꯃꯤꯅꯤꯠꯃꯨꯛ ꯂꯩꯔꯒ ꯑꯣꯏꯔꯣ ꯅꯪ ꯑꯣꯏꯅꯤ ꯑꯩꯁꯨ ꯇꯨꯏꯁꯟ ꯆꯠꯇꯣꯏꯔꯣ ꯅꯦꯅꯦꯒꯤ ꯗꯣꯁ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯦꯜꯂꯝꯃꯦ ꯁꯨꯄ꯭ꯔꯤꯇꯤꯁꯨ ꯆꯠꯈ꯭ꯔꯦ ꯁꯨꯄ꯭ꯔꯤꯇꯤ ꯆꯠꯄꯗ ꯆꯦ ꯆꯣꯔꯕꯥꯁꯨ ꯂꯣꯏꯅꯔꯦ ꯑꯩꯅ ꯍꯥꯏꯅꯤ ꯃꯇꯣꯝ ꯆꯠꯂꯨ ꯍꯥꯏꯔꯒ ꯑꯩꯁꯨ ꯃ꯭ꯌꯨꯠꯇ ꯍꯥꯏꯔꯒ ꯂꯩꯔꯝꯃ ꯃꯥꯜꯂꯦ ꯃꯇꯣꯝ ꯆꯠꯂꯨ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯏꯅꯤ ꯍꯥꯏ ꯍꯣꯏ ꯁꯅꯥꯊꯣꯏ ꯆꯠꯂꯣ ꯆꯦ ꯁꯣꯔꯃꯥ ꯂꯩꯔꯝꯃꯤꯌꯦ ꯕꯤꯛꯇꯣꯔ ꯍꯥꯏꯔꯒ ꯀꯧꯔꯤꯌꯦ ꯂꯥꯡꯂꯦꯅ ꯏꯕꯨꯡ ꯔꯟꯕꯤꯔ ꯑꯩ ꯀꯣꯜ ꯇꯧꯅꯤꯡꯉꯥꯏ ꯔꯤꯆꯥꯔꯖ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯂꯥꯡꯂꯦ ꯅꯪꯒꯤ ꯍꯦꯔꯣꯗ ꯍꯥꯏꯌꯨꯗꯅ ꯍꯥꯏ ꯑꯒꯨꯅ ꯑꯩꯗꯤ ꯂꯩ ꯕꯦꯠ ꯕꯦꯠ ꯑꯩꯅ ꯆꯆꯥꯅꯤꯗꯨ ꯄꯥꯏꯅꯨ ꯑꯗꯨ ꯐꯠꯇꯦ ꯑꯗꯨ ꯕꯤꯁꯀꯨꯠꯇꯨ ꯆꯥꯔꯅꯨ ꯐꯠꯇꯦ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯑꯒꯨꯕꯤ ꯅꯪ ꯆꯥꯛ ꯆꯥꯔꯣ ꯑꯗꯨꯒ ꯔꯟꯕꯤꯅ ꯏꯆꯦ ꯂꯥꯡꯂꯦꯟꯁꯦ ꯃꯥꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥ ꯍꯥꯏꯌꯨ ꯑꯃꯨꯛ ꯇꯥꯏ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯏꯕꯨꯡ ꯑꯩꯗꯤ ꯆꯤꯡꯗ ꯈꯨꯟ ꯉꯥꯛꯄ ꯂꯩꯕꯅꯤꯅ ꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯥꯏ ꯈꯪꯗꯦ ꯂꯥꯡꯂꯦꯟ ꯀꯩ ꯍꯥꯏꯗꯨꯕ ꯂꯥꯡꯂꯦꯟ ꯅꯪ ꯆꯦꯅꯦꯜ ꯄꯥꯏ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯩ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯑꯦ ꯍꯦꯛ ꯊꯦꯡꯅꯁꯨ ꯊꯥꯕꯜ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯆꯦ ꯑꯩ ꯊꯕꯛ ꯇꯧꯔꯤ ꯍꯥꯏ ꯍꯣꯏ ꯊꯕꯛ ꯀꯟꯕ ꯅꯨꯄꯥꯅꯦ ꯊꯕꯛ ꯇꯧꯑꯣ ꯁ꯭ꯌꯥꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯪꯕꯨ ꯑꯗꯨꯒ ꯕꯤꯛꯇꯣꯅꯁꯨ ꯑꯩ ꯈꯪꯗꯕ ꯀꯔꯇꯥ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯒꯦꯀꯣ ꯑꯩ ꯕꯤꯁꯇꯨ ꯕꯤꯛꯇꯣꯔ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯏꯐꯁꯦ ꯊꯥꯕ ꯇꯜꯂꯤꯁꯦ ꯃꯤꯗꯤ ꯚꯥꯏꯔꯦꯜꯒ ꯏꯌꯦ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯏꯆꯦ ꯍꯥꯏꯌꯦ ꯔꯟꯕꯤꯔꯅ ꯁ꯭ꯌꯥꯝꯅ ꯀꯥꯡꯁꯣꯏ ꯍꯥꯏ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯔꯟꯕꯤꯔ ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯗꯦ ꯑꯩ ꯀ꯭ꯂꯥꯁ 10ꯗ ꯀꯥꯕꯗ ꯉꯥꯏꯔꯤ ꯍꯥꯏ ꯏꯆꯦ ꯑꯩꯒꯤ ꯄꯩꯁా ꯐꯪꯗ꯭ꯔꯤꯌꯦ ꯈꯔ ꯍꯥꯏꯕꯤꯈꯣ ꯍꯥꯏ ꯂꯥꯡꯂꯦꯟ ꯔꯟꯕꯤꯔꯁꯦ ꯃꯥ ꯃꯄꯥꯟꯗ ꯂꯩꯕꯅꯦꯕꯀꯣ ꯊꯕꯛꯇ ꯑꯗꯣ ꯃꯥ ꯄꯩꯁꯥ ꯃꯥ ꯇꯣꯂꯣꯞ ꯐꯪꯗ꯭ꯔꯤ ꯍꯥꯏꯌꯦ ꯑꯗꯣ ꯂꯥꯡꯂꯦꯟ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯅꯨꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯑꯣꯏꯔꯁꯨꯀꯣ ꯃꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯕꯅ ꯐꯩꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯐꯠꯇꯦꯗ ꯑꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯨꯝ ꯍꯥꯏꯕꯅ ꯐꯩ ꯅꯠꯇ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤꯒꯤ ꯂꯨꯄꯥ 10-20 ꯍꯥꯞꯄ ꯉꯝꯃꯣꯏꯗꯣꯏꯅꯣꯅꯦ ꯏꯃꯨꯡ ꯃꯤꯅ ꯇꯥꯔꯒꯁꯨ ꯁꯥꯎꯅꯦꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯗꯨ ꯌꯥꯝ ꯐꯨꯀꯟ ꯄꯥꯡꯒꯟꯕ ꯂꯩꯔꯒ ꯀꯔꯤꯒꯤ ꯃꯤꯗ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯀꯩꯅꯣꯅꯤꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯐꯠꯇꯦꯗ ꯑꯗꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯋꯣ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯅꯨ
ꯍꯥꯏꯗꯤ ꯃꯤ ꯑꯃꯅꯤ ꯈꯛꯅ ꯅꯣꯏ ꯑꯩꯈꯣꯏ ꯈꯔꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯔꯒ ꯍꯌꯦꯡ ꯑꯇꯣꯞꯄꯒꯤ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯀꯂꯝꯒꯤ ꯈꯨꯠꯂꯥꯏꯅ ꯌꯥꯝ ꯀꯟꯕꯅꯦ ꯉꯝꯗꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯑꯣ ꯁꯣꯔꯃꯥ ꯖꯣꯏꯟ ꯇꯧꯔꯣꯀꯣ ꯍꯥꯏꯌꯦ ꯆꯦ ꯁꯣꯔꯄꯥꯁꯦ ꯖꯣꯏꯟ ꯇꯧꯕ ꯁꯪꯗꯦ ꯍꯥꯏ ꯃꯤ ꯁ꯭ꯌꯥꯝꯅ ꯆꯦ ꯑꯩ ꯍꯥꯏꯌꯦ ꯍꯥꯎ ꯁ꯭ꯌꯥꯝ ꯀꯩꯗꯧꯔꯦ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯁ꯭ꯌꯥꯝꯁꯦ ꯄꯥꯔꯤꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯗꯨꯔꯥ ꯈꯪꯗꯦꯅꯦ ꯂꯥꯡꯂꯦꯟ ꯍꯪꯉꯦ ꯀꯩꯅꯣꯝꯃ Mama. ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯂꯥꯏꯛ ꯆꯦ ꯂꯥꯏꯛ ꯇꯧꯔꯦ ꯑꯩ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯁ꯭ꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯕꯤꯛꯇꯣꯔ ꯑꯣꯀꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯈꯟꯒꯅꯨ ꯍꯥꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯔꯟꯕꯤꯔ ꯀꯥꯞꯄꯛꯇ꯭ꯔꯁꯨ ꯌꯥꯏꯗ ꯀꯥꯞꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏ ꯅꯪꯒꯤ ꯐꯅꯕꯅꯦ ꯍꯥꯏꯁꯤ ꯂꯥꯡꯂꯦꯟ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯅꯨ ꯐꯠꯇꯦ ꯂꯥꯡꯂꯦꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯍꯥꯏꯅꯣ ꯀꯩ ꯕꯤꯛꯇꯣ ꯀꯩꯅꯣꯝ ꯍꯥꯏꯔꯤꯌꯦ ꯁꯨꯁ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯣꯏꯅ ꯆꯠꯍꯜꯂꯣ ꯚꯥꯏꯔꯦꯜ ꯑꯩ ꯆꯠꯆꯈ꯭ꯔꯣ ꯅꯪ ꯚꯥꯏꯔꯦꯜ ꯑꯗꯨꯒ ꯏꯆꯦ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯇ ꯍꯥꯏꯔꯛꯀꯦ ꯑꯃ ꯍꯥꯏꯔꯛꯀꯦ ꯍꯣꯏ ꯍꯥꯏꯔꯛꯑꯣ ꯔꯟꯕꯤꯔ ꯑꯗꯨꯒ ꯏꯕꯨꯡ ꯔꯟꯕꯤꯔ ꯅꯆꯟꯗꯤ ꯏꯕꯨꯡꯗ ꯐꯠꯇꯕ ꯈꯟꯗꯦ ꯍꯥꯏ ꯋꯥꯔꯗꯤ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯏꯃꯥ ꯉꯥꯏꯈꯣ ꯃꯥ ꯇꯧꯗꯦ ꯈꯨꯅꯨꯡ ꯃꯇꯨꯅꯤꯅꯦ ꯑꯩ ꯀꯕꯨꯇꯔꯒꯤ ꯃꯇꯨꯒ ꯇꯣꯡꯉꯤꯅꯦ ꯅꯪꯕꯨ ꯃꯌꯥꯝ ꯋꯥꯔꯗꯤ ꯍꯥꯏꯔꯛꯑꯣ ꯕꯤꯛꯇꯣꯔ ꯋꯥꯔꯕꯣ ꯋꯥꯔꯗꯤ ꯍꯥꯏꯔꯛꯑꯣ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ 1:40 ꯇꯥꯔꯦ 2ꯒ ꯉꯥꯏꯗ꯭ꯔꯁꯨ ꯌꯥꯏꯗ ꯑꯗꯨꯒ ꯏꯕꯨꯡ ꯔꯟꯕꯤꯔ ꯑꯩꯗꯤ ꯏꯕꯨꯡꯕꯨ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯃꯛꯅꯤ ꯈꯜꯂꯦ ꯍꯥꯏ ꯑꯔꯕꯤꯅ ꯕ꯭ꯔꯣ ꯔꯟꯕꯤꯔꯁꯦ ꯃꯦꯔꯤꯠ ꯂꯣ ꯗꯤꯄꯤꯒꯗꯤ ꯍꯥꯏ ꯑꯗꯨ ꯆꯦ ꯁꯣꯃꯥꯅ ꯕꯤꯛꯇꯣꯔ ꯁꯣꯔꯠꯇ ꯀꯣꯃꯦꯟ ꯂꯪꯁꯤꯜꯂꯝꯕꯅꯤ ꯍꯥꯏ ꯀꯣꯃꯦꯟ ꯂꯪꯁꯤꯜꯂꯝꯕꯅꯤ ꯍꯥꯏ ꯕꯤꯛꯇꯣꯔ ꯉꯝꯃꯗꯤ ꯑꯣꯛꯆꯧꯋꯣ ꯍꯥꯟꯅ ꯑꯩꯅ ꯅꯨꯄꯤ ꯃꯌꯥꯝꯗ ꯔꯤꯆꯥꯔꯖ ꯍꯥꯞꯄꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯤ ꯍꯥꯏ ꯍꯣꯏ ꯔꯟꯕꯤꯔ ꯀꯩꯒꯤ ꯍꯥꯞꯇꯣꯏꯅꯣ ꯃꯤꯒꯤ ꯂꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯅꯩꯅꯤ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯄꯨ ꯂꯨꯄꯥ 10 10 ꯄꯥꯏꯅꯗꯕ ꯃꯤ ꯂꯩꯔꯤꯕ 100 150 ꯃꯌꯥꯝ ꯑꯩꯉꯣꯟꯗꯁꯨ ꯀꯥꯞꯄꯤꯔꯛꯑꯣ ꯄꯩꯁꯥ ꯕꯤꯛꯇꯣꯔꯗ ꯁ꯭ꯌꯥꯝꯅ ꯀꯥꯞꯄꯛꯆꯅꯤ ꯁ꯭ꯌꯥꯝꯅ ꯄꯥꯔꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ LBC ꯂꯣꯏ ꯁꯨꯕꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏ ꯄꯥꯔꯤ ꯍꯥꯏꯁꯦ ꯀꯩꯅꯣꯗꯨꯅꯤ ꯄꯥꯔꯤ ꯃꯣꯝꯗꯣ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯁ꯭ꯌꯥꯝ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯇꯩꯗꯤ ꯄꯥꯔꯤ ꯎꯗꯦꯗ ꯏꯆꯦ ꯄꯥꯔꯤ ꯃꯣꯝꯗꯣ ꯁ꯭ꯌꯥꯝ ꯁꯥꯕ ꯐꯕ꯭ꯔꯣ ꯍꯩꯅꯧ ꯃꯨꯟꯅꯔꯕꯣ ꯃꯌꯥꯝ ꯌꯨꯝꯗ ꯑꯩ ꯄꯥꯏꯗ꯭ꯔꯦ ꯁꯤꯀꯤ ꯐꯥꯎ ꯋꯥꯏ ꯑꯔꯕꯤꯟꯅ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯔꯟꯕꯤꯔ ꯑꯩꯗꯤ ꯃꯤꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯕ ꯂꯩꯇꯦꯀꯣ ꯏꯆꯦ ꯑꯩꯅ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯃꯗ ꯑꯩꯅ 40,000 K ꯄꯤꯈ꯭ꯔꯒ ꯑꯗꯨꯒ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯠꯈꯔꯦ ꯂꯣꯏꯔꯦꯍꯦ ꯔꯟꯕꯤꯔ ꯅꯪꯁꯤꯁꯨ ꯑꯗꯨꯗꯣ ꯅꯪ ꯌꯨꯝꯗ ꯄꯤꯔꯝꯃꯗꯤ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯁꯔꯃ खुनबा करेगा कमेंट ओके अदुगा इबुंग श्याम पारी मोम स्टेटस की लाइव तुनी है चे सारी मुंद्रिदा है हेनो मुंद्री है रो ओ सारी सारे है बा ब्रोगी रणबीर की वारी तावा वारे वो है हाँ आलू आलू आ रहा आलू पार्क है पार्क 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 कार है कार कार दादा को
ꯑꯩꯁ ꯌꯥꯔꯦ Tata. ꯌꯥꯝꯅ ꯑꯩ ꯈꯪꯗꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛꯅ ꯂꯥꯏꯐ ꯆꯥꯠꯇ ꯏꯁꯩ ꯁꯛꯄꯗꯨꯅꯤ ꯏꯕꯨꯡꯁꯤ ꯌꯥꯝ ꯍꯥꯏ ꯑꯗꯨ ꯍꯩ ꯑꯗꯨꯃꯥꯏꯅ ꯂꯥꯎꯅꯨ ꯍꯟꯕꯤꯅ ꯏꯆꯦ ꯑꯩꯅ ꯈꯪꯅꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇ ꯄꯩꯁꯥꯁꯨ ꯐꯤꯁꯨ ꯍꯥꯏ ꯑꯣꯏꯗꯕ ꯊꯕꯛ ꯅꯤꯡꯗꯔꯅꯤ ꯅꯪ ꯅꯨꯄꯤꯅ ꯃꯣꯡ ꯍꯣꯡꯕ ꯆꯥꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯃꯥꯅ ꯔꯤꯂꯦꯁꯟ ꯂꯩ ꯍꯥꯏꯗꯅꯕꯨ ꯂꯩꯇ꯭ꯔꯤꯕ ꯅꯤꯄꯥꯗꯨꯒꯤ ꯄꯩꯁꯥ ꯐꯤ ꯂꯧꯏꯗꯣ ꯀꯔꯤ ꯕꯤꯠꯇ ꯂꯧꯏꯅꯣ ꯅꯪ ꯅꯨꯄꯤꯅꯗꯤ ꯃꯑꯣꯡ ꯆꯥꯔꯝꯃꯔꯣꯏ ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯃꯇ ꯄꯤꯗꯦ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯄꯤꯔꯒ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯄꯣꯠꯇꯦꯀꯣ ꯃꯤ ꯑꯩꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯇꯝꯗꯨ ꯑꯩ ꯒꯨꯖꯔꯥꯠꯇ ꯂꯩꯔꯤꯌꯦ ꯍꯥꯏ ꯆꯦ ꯁꯣꯔꯃꯥ ꯂꯩꯔꯤꯕꯣ ꯀꯩꯅꯣꯗ ꯚꯤꯛꯇꯣꯔꯗ ꯀꯣꯃꯦꯟ ꯂꯪꯕ ꯆꯠꯈ꯭ꯔꯒ ꯅꯪꯁꯨ ꯂꯪꯈ꯭ꯔꯕꯣ ꯃꯆꯥ ꯍꯩꯗꯣꯛꯈ꯭ꯔꯦ ꯍꯩꯗꯣꯛꯈ꯭ꯔꯦ ꯗꯀꯥ ꯄꯨ ꯃꯆꯥ ꯏꯆꯦ ꯑꯩꯗꯤ ꯈꯪꯅꯕ ꯅꯨꯄꯤꯗ ꯂꯝꯕꯣꯔꯒꯤꯅꯤꯁꯨ ꯄꯤ ꯑꯗꯨꯗ ꯗꯥꯏꯃꯟ ꯅꯦꯀ꯭ꯂꯦꯁꯁꯨ ꯄꯤ ꯅꯪ ꯈꯪꯅꯕꯗꯣꯅ ꯀꯗꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯁꯥꯔꯒꯤ ꯏꯟꯗꯤꯌꯥꯒꯤꯔꯣ ꯅꯪ ꯈꯪꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯣꯔꯒꯤꯅꯤ ꯊꯧ ꯌꯥꯔꯕꯣ ꯂꯝꯕꯣꯔꯒꯤꯅꯤꯗꯣ ꯄꯨꯔꯛꯁꯤꯔꯤ ꯂꯝꯕꯦꯟꯗ ꯊꯧꯅꯕ ꯑꯗꯨꯒ ꯕꯤꯛꯇꯣꯅ ꯁꯔꯃꯥ ꯅꯪ ꯂꯩꯕ꯭ꯔꯥ ꯀꯗꯥꯏ ꯀꯌꯥ ꯆꯦ ꯃꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏ ꯂꯥꯡꯂꯦꯟ ꯑꯩ ꯀꯣꯃꯦꯟ ꯄꯥꯗꯦꯀꯣ ꯍꯥꯏꯕꯗꯤ ꯀꯣꯃꯦꯟ ꯏꯕ ꯁꯪꯗꯦꯀꯣ ꯑꯩ ꯊꯕꯛ ꯇꯧꯔꯤꯀꯣ ꯍꯥꯏ ꯂꯥꯡꯂꯦꯟ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯗ ꯅꯥꯎꯕꯤ ꯆꯦ ꯅꯪ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯄꯥꯏꯒꯦ ꯆꯦ ꯁꯣꯔꯃꯥ ꯅꯪ ꯀꯔꯤ ꯀꯔꯤ ꯄꯥꯏꯒꯦ ꯑꯇꯩꯗꯤ ꯋꯥꯆꯦꯠ ꯀꯩꯀꯥ ꯄꯥꯏꯕ꯭ꯔꯣ ꯐꯦꯁꯕꯨꯛꯀ ꯄꯥꯏꯕ꯭ꯔꯣ ꯏꯕꯨꯡꯉꯅꯤ ꯅꯆꯟꯅ ꯀꯥꯞꯅꯤꯡꯗꯗꯤ ꯀꯥꯞꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏꯌꯣ ꯅꯆꯟ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯑꯗꯨꯗ ꯍꯥꯏ ꯑꯔꯕꯤꯟꯅ ꯆꯦ ꯆꯥꯏꯜ ꯀꯄꯜ ꯌꯨꯇꯨꯕꯔꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯈꯪꯉꯤꯅꯦ ꯑꯔꯕꯤꯟ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯆꯥꯏꯜ ꯀꯄꯜ ꯊꯣꯜꯂꯤꯗꯨꯕꯨ ꯀꯣꯛꯀ ꯉꯥꯎꯋꯦ ꯑꯩꯗꯤ ꯑꯃꯨꯛ ꯌꯦꯡꯈ꯭ꯔꯦꯕꯀꯣ ꯈꯪꯉꯤꯅꯦ ꯑꯗꯨꯒ ꯔꯟꯕꯤꯅꯦ ꯏꯆꯦ ꯅꯪ ꯑꯗꯨꯝ ꯂꯩꯌꯣ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏ ꯔꯟꯕꯤ ꯑꯩ ꯄꯨꯡ 2 ꯐꯥ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯌꯥꯝꯁꯤꯁꯨ ꯂꯩꯔꯤ ꯈꯪꯕ꯭ꯔꯥ ꯑꯁ ꯑꯩ ꯏꯆꯦꯅ ꯑꯩ ꯂꯥꯏꯐ ꯊꯥꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯂꯩꯈꯤꯅꯤ ꯊꯦꯡꯅ ꯂꯥꯛꯄꯅꯤꯅ ꯍꯥꯏ ꯁꯥꯝ ꯂꯩꯗꯣꯏꯅꯤ ꯏꯕꯨꯡ ꯑꯔꯕꯤꯟ ꯆꯥꯏꯜ ꯀꯄꯜ ꯍꯥꯏꯕ ꯈꯪꯉꯦ ꯍꯥꯏꯌꯦ ꯚꯤꯛꯇꯣꯔꯒꯤ ꯂꯥꯏꯐ ꯄꯨꯡ ꯀꯌꯥꯗꯩ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯆꯥꯏꯜ ꯀꯄꯜꯗꯣ ꯑꯩ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯑꯩ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯑꯣ ꯑꯔꯕꯤꯟ ꯑꯗꯣ ꯌꯥꯝꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯆꯥꯏꯜ ꯀꯄꯜ ꯊꯣꯜꯂꯤꯗꯣ ꯅꯨꯄꯤꯗꯨꯁꯨ ꯃꯌꯥꯡ ꯈꯔ ꯀꯪꯖꯔꯤꯕ ꯑꯗꯨꯒꯩꯗꯣ ꯃꯥꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯕꯤꯔꯤꯕ ꯑꯗꯣ ꯚꯤꯛꯇꯣꯔꯅ ꯃꯤ ꯀꯧꯅꯨꯀꯣ ꯀꯣꯃꯦꯟ ꯄꯥꯎ ꯍꯥꯏ ꯂꯥꯡꯂꯦꯟ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝꯅ ꯂꯩꯇꯦ ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯊꯥꯁꯨ ꯐꯥꯗ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯀꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯀꯣꯛ ꯉꯥꯎꯈꯠꯂꯦ ꯑꯣ ꯏꯕꯨꯡ ꯅꯪꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯩꯔꯣ ꯍꯥꯏꯔꯕꯤꯅ ꯅꯪ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯗꯨꯗ ꯆꯥꯏꯜ ꯀꯄꯜ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯗ ꯆꯥꯏꯜ ꯀꯄꯜ ꯊꯣꯜꯂꯤꯅꯤ ꯑꯩꯅ ꯆꯥꯏꯜ ꯀꯄꯜ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣꯅ ꯑꯍꯥꯟꯕꯗ ꯆꯪꯉ ꯌꯦꯡꯉꯤꯅꯦꯕꯀꯣ ꯑꯩꯒꯧ ꯀꯩꯗꯧꯔꯦ ꯗꯗꯥꯅ ꯀꯩꯗꯧꯔꯤꯅꯣ ꯀꯔꯤꯅꯣ ꯗꯗꯥꯗꯣ ꯃꯥꯟꯅꯩꯌꯦ ꯍꯥꯏ ꯑꯔꯕꯤꯟ ꯅꯪꯁꯨ ꯆꯦꯅꯦꯜ ꯄꯥꯏꯗꯣꯏꯔꯣ ꯈꯔꯅꯤ ꯂꯩꯔꯒ ꯑꯔꯕꯤꯟꯅ ꯆꯦ ꯂꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯕꯤꯗꯦ ꯑꯃꯨꯛꯁꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ
ALB खंगदा करता है विक्टोर से अमानो मी अमा यावरे सुस्मी है खंगदे वो चे शर्मा विक्टोर से ने खंगबा चे शर्मा खंगना जपोते भाई दे माय मतौ से तुम फ्रेंडली होने से माय मारी जाने नि माय लाइफ से चलसु एगी लाइफ से ला मांग तो दुगा कना माली चे दुगा रणबीर पाई दे चे दुगोदी नुमे पुंग क्या नुमित ता गया आई चैनल पाइबा हईतेबो हाय अरविंद दुमाय हायरमगन खैने हेता पाई खंब्रा पाइने चे पाइउजांगना अदुगा इबुंग रणबीर आई केमता हाइजररोय हाय लांगेन फतेको दुमाय तौनुगो दो नुपीगी कनो हंदबा थबगनी नुपीगी यामी कायनिंगानी दो नुपीगी मतिक चादे हना हाइबा अदुदोना ताइको फते दुमाय हाइबो वादे नंगना हाइबा मिदो मिसु इकाइनी अदुगा हाई नंगनसु कई खंगनदबा मिदा हाइदोना चिकेगी हाइदी चिकेना हाइबसिगा नंगना साउदना सुनमकी एगी लाइफता हेने मतुंग नाउ लाक्पिदबसु याइदो सुने हाइ नुपी ओइबखुगी मिंचत हंथाबा थबनी काइब थबनेको कईदबगी इमा इपा इबुंग इपा दुजाम लेरा मिंगोंदा दुमाइना पैसा हाइदोइनो हाइगनु फतेको अदु मी रणबीर ओरे अतोपा खंगनदबा मिदा हाइरदि मीनसु नंगी म्यामा कानाबा थिरकनी अदोइदि फते दुमाइना मी एबसे लोइना बाउंडारी दे लेहनगदनी लिमिट अमगी मनुंगदा नंगी वागी मतुंगिना मानसु मागी खोंथांगो हेंजिलकदोइनेबको अदु फते नुपी एसी याम चेक्सना लेगदनी अदुमाइना मखाइसि कीगिदमक्ता कनो तरोइदबनी इबुंग इपा इमा इपा लैदुबु कईगी मिंगोंदा नोंजदोइनो चरा हेलसु इमुंगदा तुमिना लेगदनी फते खंब्रा लांगनेन नंग अंगांगनेना चिचेन हाइनेबा नंगना साउदना चिचेगी लाइफता सुंगा लाक्तसु याय अनसाप तौबिबसु यायबको अदो कनो तौई खंगदे रणबीर इचेदी नंगबु सपोर्ट तौबा लाक्पनी हाय होय रणबीर अदुगा श्यामना चे एगी कमेंट पादेको श्याम पाइको अदुगा नंग हाइसिदी ए पाइए नंग थबक तौरिएना पाई श्याम नंग ताहौद्रबा अदुगा चे लैखिनी थेंगना लाक्पनीना ए पाई अदुगा विक्टोरना ओइ शर्मा कनानो हाइको आई कोक सानगनुको आई नंग हाइदोइनी से असे नंग हाइदोइनी विक्टोर से चेबेम चाउगी रिलेशनशिप ला हाय खंगदेने चे दुगा अरबिन चे से चही क्या सुरगे अरबिन एंगोंदरो हंगकनोए अरबिन नुपी ने कु चही हंगनब्रा चिचे चही निफु मंगा चंगदोरा कोई इंग्लिश का खंगदे इंग्लिश का तमकते अदुगा अगुना चे सुस्मिता आई ngasi एग्जाम दो पेलबनी हाय कदरगे नंगबो ngrang 100 मार्क फंगे हाय नत्रो फुल मेमे चे आइना फुल सपोर्ट तौजरिए थैंक यू अदुगा चे सरमाना विक्टोर मेमचा मैते दो खंगब्रो हाय अदुगा अरबिन रियली 45 है होय अरबिन 45 सुरबने अरबिन चिचे की वीडियो तो जेंगो मानब्रे जेंगो 45 चे ngasi ngasi हाइबने मार्क 2 सोइगरे हाय अच्छा कदबे सोइबे ngasi कोइ साजनो अदुगा चिचेगी ए से अरबिन एलपी द मिन हंगबदा हाइदोक्तन लोरेबो अइसे चही क्या सोलसे आइनो आगु चिचे से अदुगा चिसोर माने विक्टोर भागी ये से नि रे हाय खंगदेने विक्टोर आइने ngасai चेनग्रे आइबु माने ngасai मरोन ग लोलै अदुगा श्यामना आइसक्रीम पिरे थैंक यू श्याम सिगा डिलीवर तौरदी क्या नुआइदो अरबिन आइकोय ममादी हल्ले हल्लबनी अरबिन अदुगा हल्लबनी खरनी लेरगा अमुका हंगादी नन कापो हंगादी लोइना हंद्रोबनी बोबोक तैगा अदुगा अरबिन नुआइत्रबो चिचिगी एलबी से जाउबा जाम नुआइत्रबा साउरबा खंगदेबो आई नोइगी चक्कर द कैनोदो कई हाइगेने लांगनेनो साउदन चक्खा मारे अइंगोंदा हाइदिने आई दुम नुआइतबे हाइंदा मांगोंदा वादो खंगदे आई ngango वादो जामना कनग्रबा साउरमद्रा खंगदे अगु अनसिन पेसेज ता हाय ओ अनसिन पेसेज ता
ꯔꯟꯕꯤꯅ ꯍꯣꯏ ꯑꯟꯁꯤꯟ ꯄꯦꯁꯦꯁꯇꯣ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯀꯩꯅꯣ ꯇꯧ ꯇꯥꯕꯅꯤ ꯔꯟꯕꯤꯅ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯣ ꯌꯦꯡꯒꯦ ꯑꯩ ꯍꯣꯔꯦꯟ ꯄꯩꯁꯥ ꯑꯣꯏꯔꯗꯤ ꯍꯥꯞꯄꯛꯀꯦꯀꯣ ꯁ꯭ꯌꯥꯝꯅ 35 ꯍꯥꯏ ꯍꯨꯏ ꯁ꯭ꯌꯥꯝ ꯌꯧꯗ꯭ꯔꯤꯍꯦ ꯀꯥꯏꯗꯩꯅꯣ ꯁ꯭ꯌꯥꯝꯅꯤꯅ 35ꯀ ꯍꯥꯏꯈꯔꯦꯅꯦ ꯑꯗꯨꯒ ꯑꯒꯨꯅ ꯆꯍꯤ ꯆꯥꯝ ꯁꯨꯗꯣꯛꯀꯗꯕꯅꯤꯀꯣ ꯕꯤꯛꯇꯣꯔꯅ ꯅꯠꯇꯦꯀꯣ ꯃꯤ ꯁꯤꯅ ꯇꯥꯔꯦꯀꯣ ꯁꯣꯔꯃꯥ ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯅ ꯏꯆꯦ ꯅꯪꯒꯤ ꯑꯦꯜꯕꯤ ꯁꯤꯡꯒꯔ ꯃꯅꯤꯄꯨꯔꯤ ꯁꯤꯡꯒꯔ ꯌꯥꯝꯅ ꯂꯩꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯍꯩꯕꯝ ꯂꯥꯛꯑꯦ ꯂꯥꯏꯛ ꯏꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯍꯩꯕꯝ ꯑꯍꯩꯕꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯁꯥꯁꯦ ꯀꯔꯝ ꯂꯦꯜꯂꯤ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯕꯤꯛꯇꯣꯔ ꯍꯥꯏ ꯈꯪꯗꯦꯕꯣ ꯕꯤꯛꯇꯣꯔ ꯃꯤ ꯁꯤꯟꯅ ꯇꯥꯔꯦ ꯑꯩꯅ ꯏꯆꯦ ꯁꯣꯔꯃꯥ ꯑꯗꯨꯒ ꯑꯔꯕꯤꯅ ꯏꯆꯦ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯅꯨꯄꯤꯅ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯈꯔꯗꯤ ꯋꯥꯠꯂꯤꯕꯣ ꯍꯥꯏ ꯈꯪꯗꯦ ꯑꯔꯕꯤꯟ ꯆꯤꯆꯦꯅ ꯉꯥꯡꯕꯗꯣ ꯌꯥꯝ ꯀꯜꯂꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯏꯃꯨꯡꯗ ꯍꯩꯗꯣꯛꯀꯦꯔꯣ ꯑꯗꯨꯒ ꯆꯦ ꯀꯩꯕꯅ ꯏꯆꯦ ꯀꯣꯛ ꯆꯤꯛꯄꯅ ꯍꯥꯏ ꯆꯤꯛꯀꯅꯨ ꯁ꯭ꯌꯥꯝꯅ ꯆꯦ ꯑꯩꯅ ꯍꯜꯂꯅꯤꯀꯣ ꯑꯃꯨꯛ ꯍꯥꯏ ꯁ꯭ꯌꯥꯝ ꯅꯪ ꯆꯍꯤ ꯀꯌꯥꯅꯣ ꯍꯜꯂꯒ ꯍꯟꯖꯔꯦꯗꯅ ꯑꯍꯩꯕꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥ ꯍꯥꯏ ꯆꯦ ꯁꯣꯔꯃꯥ ꯅꯠꯇꯦ ꯁꯣꯔꯤ ꯕꯤꯛꯇꯣꯔꯅ ꯁꯣꯔꯃꯥ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯒꯨꯅ ꯃꯤ ꯀ꯭ꯂꯥꯁ 9 ꯀꯥꯕ ꯃꯤꯅ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯤ ꯍꯥꯏꯍꯦ ꯑꯁ ꯑꯒꯨ ꯅꯆꯦꯗꯤ ꯂꯩꯒꯁꯦ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔ ꯂꯩꯅꯤ ꯆꯦ ꯁꯨꯁꯃꯤꯇꯥ ꯃꯃꯥꯅ ꯑꯃꯨꯛ ꯍꯜꯂꯤꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯃꯩꯐꯨ ꯇꯤꯛꯂꯤ ꯆꯦ ꯑꯁꯥꯕꯗꯤ ꯑꯁꯥꯕꯗ ꯂꯣꯛꯀꯗꯕꯅꯤ ꯇꯤꯎ ꯆꯥ ꯂꯥꯜꯂꯧꯔꯣ ꯃꯁꯤꯁꯨ ꯑꯗꯨꯒ ꯑꯔꯕꯤꯅ ꯅꯨꯄꯤꯅ ꯆꯠꯄ ꯎꯔꯕꯣ ꯕ꯭ꯔꯣ ꯑꯒꯨ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯍꯥꯏ ꯈꯪꯗꯦ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ 35 ꯍꯥꯏ ꯁ꯭ꯌꯥꯝ ꯆꯍꯤ ꯀꯌꯥꯅꯤ ꯍꯥꯏꯅꯣ ꯐꯔꯦ ꯏꯆꯥꯗꯤ ꯀꯟꯕꯅꯤ ꯁ꯭ꯌꯥꯝꯒꯤ ꯆꯍꯤꯔꯣ 35 ꯍꯥꯏꯁꯦ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯕꯤꯛꯇꯣꯔꯁꯦ ꯀꯣꯟꯁꯤ ꯈꯨꯟꯒꯤꯅꯣ ꯇꯧꯅꯔꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯃꯤꯒꯤ ꯋꯥꯔꯤ ꯇꯧꯅ ꯂꯩꯔꯦ ꯀꯣꯃꯦꯟꯖꯥꯡꯅ ꯄꯥꯎ ꯄꯥꯔꯤ ꯍꯥꯏ ꯃꯤ ꯅꯪꯕꯨ ꯕꯤꯛꯇꯣꯔ ꯅꯪꯕꯨ ꯑꯒꯨꯅ ꯎꯗꯤ ꯎꯔꯦ ꯗꯥꯕꯤꯟ ꯍꯥꯏ ꯑꯣ ꯍꯨꯌꯦꯟ ꯃꯃꯣꯝꯗꯣ ꯑꯔꯕꯤꯅ ꯏꯆꯦ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯏꯑꯦ ꯇꯜꯂꯦ ꯊꯕꯛꯀ ꯁꯨꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯁ꯭ꯌꯥꯝꯅ ꯍꯣꯏ ꯍꯥꯏ ꯁ꯭ꯌꯥꯝ 35 ꯑꯣꯏꯗꯤ ꯍꯜꯂꯦ ꯑꯩꯉꯣꯟꯗꯒꯤ ꯁ꯭ꯌꯥꯝꯗꯨꯁꯨ ꯅꯪ ꯀꯧꯈ꯭ꯔꯕꯅꯤꯅ ꯁꯨꯝ ꯀꯧꯔꯣ ꯆꯤꯆꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯩ ꯆꯥꯛ ꯆꯥꯔꯔꯣꯏꯕꯣ ꯑꯩꯅ ꯅꯣꯏꯕꯁꯤꯒ ꯂꯣꯏꯔꯦ ꯆꯦ ꯁꯣꯔꯃꯥ ꯕꯤꯛꯇꯣꯔ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯦ ꯑꯃꯨꯛ ꯃꯤ ꯀꯩꯅꯣ ꯋꯥꯔꯤ ꯂꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇ꯭ꯔꯣ ꯃꯤ ꯑꯒꯨꯗ ꯗꯥꯏꯠ ꯇꯧꯔꯣ ꯍꯥꯏ ꯑꯒꯨꯕꯤ ꯆꯤꯆꯦꯗꯣ ꯗꯥꯏꯠ ꯇꯧꯗꯅ ꯃꯔꯛ ꯑꯃ ꯀꯪꯉꯨꯔꯕꯅꯤ ꯑꯗꯨꯒ ꯑꯔꯕꯤꯅ ꯑꯣ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯍꯥꯏꯁꯦ ꯌꯥꯝ ꯂꯥꯞꯄ ꯃꯐꯝꯅꯤ ꯀ꯭ꯂꯥꯁ 10 ꯀꯥꯕꯅ ꯆꯠꯂꯦ ꯍꯥꯏꯕꯗꯨꯗ ꯊꯥꯖꯕ ꯋꯥꯠꯄ ꯑꯗꯣ ꯆꯠꯂꯝꯕꯁꯨ ꯌꯥꯏꯀꯣ ꯈꯪꯗꯦ ꯑꯔꯕꯤꯟ ꯑꯗꯣ ꯑꯔꯕꯤꯟ ꯑꯩꯅ ꯉꯁꯥꯏꯗ ꯍꯪꯉꯤꯁꯦ ꯍꯥꯏꯗꯦ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯗꯣ ꯌꯥꯝꯅ ꯀꯥꯏꯔꯕꯕ ꯕꯤꯛꯇꯣꯔ ꯍꯥꯏꯔꯛꯑꯣ ꯀꯥꯏꯔꯕ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯁꯥꯎꯔꯕ ꯈꯪꯗꯦ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯕ ꯑꯩꯗꯣ ꯃꯥꯕꯨ ꯐꯠꯇꯅ ꯀꯩꯅꯣ ꯇꯧꯕꯩ ꯋꯥ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯕꯗꯣ ꯐꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨꯒ ꯑꯣ ꯕꯤꯛꯇꯣꯔ ꯀ꯭ꯋꯥꯊꯥꯏꯒꯤ ꯂꯣꯔꯦ ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯏꯆꯦ ꯅꯪꯒꯤ ꯆꯍꯤ 29ꯅꯤꯀꯣ ꯑꯩ ꯈꯪꯉꯤ ꯑꯁ ꯑꯩ ꯆꯍꯤꯒ ꯄꯨꯊꯣꯔꯛꯑꯅꯨ ꯅꯣꯏ ꯁ꯭ꯌꯥꯝꯅ ꯑꯁꯦꯡꯕ 33 34 ꯑꯩꯒꯤ ꯍꯥꯏ ꯑꯣ ꯁ꯭ꯌꯥꯝꯗꯨꯗꯤ ꯅꯪꯅ ꯍꯜꯂꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯏꯆꯦ ꯀꯧꯔꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯁꯔꯃꯥ ꯑꯩ ꯐꯣꯔꯦꯟ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯀꯣ ꯍꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯦ ꯍꯥꯏ ꯕꯤꯛꯇꯣꯔꯁꯦ ꯔꯟꯕꯤꯔꯅ ꯏꯆꯦ ꯅꯪ ꯑꯩꯅ ꯍꯥꯏꯗꯣ ꯀꯥꯎꯅꯨꯀꯣ ꯍꯥꯏ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯒ ꯑꯔꯕꯤꯅ ꯀꯥꯏꯗꯦꯗ ꯍꯥꯏ ꯁ꯭ꯌꯥꯝ ꯄꯣꯂꯣꯏꯗ ꯏꯆꯟ ꯀꯧꯔꯨꯕꯩ ꯏꯆꯦ ꯀꯧꯔꯨꯕꯩ ꯂꯥꯜꯂꯦ ꯇꯨꯏꯁꯟ ꯇꯥꯔꯦ ꯅꯣꯏ 2 ꯇꯥꯔꯦ ꯁ꯭ꯌꯥꯝꯅ ꯀꯔꯤ ꯅꯣꯛꯏꯕ ꯁ꯭ꯌꯥꯝꯅ ꯀꯔꯤ ꯅꯣꯛꯏꯅꯣ ꯁ꯭ꯌꯥꯝ ꯀꯧꯗ ꯃꯤ ꯄ꯭ꯔꯣꯝ ꯀꯧꯅꯕꯅꯤ ꯂꯣꯏꯅ ꯑꯩꯉꯣꯟꯗ
ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯑꯃ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯗꯣ ꯆꯣꯠꯂꯅꯤ ꯃꯦꯇ꯭ꯔꯦꯁꯁꯨ ꯆꯣꯠꯂꯅꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯆꯦ ꯍꯥꯏ ꯑꯔꯕꯤꯟ ꯏꯁꯩ ꯍꯩꯇꯦ ꯆꯦ ꯂꯥꯡꯂꯦꯟꯗꯣ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏ ꯍꯣꯏ ꯆꯠꯆꯔꯁꯅꯨ ꯑꯗꯣ ꯀꯩꯗꯧꯗꯣꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯅ ꯁꯝꯖꯥꯏ ꯍꯧꯕꯅ ꯐꯩ ꯑꯦꯜꯕꯤꯗ ꯆꯪꯉꯒ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯔꯤꯆꯥꯔꯖ ꯀꯥꯞꯄꯣ ꯑꯗꯣ ꯑꯐꯕ ꯃꯤꯒꯤ ꯈꯨꯗꯝ ꯅꯠꯇꯦ ꯑꯗꯣ ꯑꯦꯜꯕꯤꯗ ꯆꯪꯉꯒꯕꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯅ ꯃꯤꯉꯣꯟꯗ ꯔꯤꯆꯥꯔꯖ ꯀꯥꯞꯄꯣ ꯍꯦꯛꯇ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯑꯍꯥꯟꯕꯗ ꯕꯤꯛꯇꯣꯔꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯁꯜꯂꯦ ꯑꯗꯨꯒ ꯐꯣꯟ ꯇꯧꯔ ꯕꯤꯛꯇꯣꯔꯅ ꯀꯤꯖꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯩꯇꯩ ꯑꯃꯅꯦꯅ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯅꯤꯅꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯁꯞꯄꯨ ꯑꯃ ꯃꯥꯡꯉꯤꯅꯤ ꯑꯩꯒꯤ ꯃꯥꯡꯖꯩꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯃꯤꯅ ꯑꯂꯥꯟꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯆꯦ ꯀꯧꯕꯒꯤ ꯗꯁꯥ ꯍꯥꯏꯅꯈ꯭ꯔꯦꯗ ꯍꯩꯕꯝ ꯖꯦꯀꯦꯠ ꯑꯃ ꯂꯤꯠꯁꯤꯜꯂꯣ ꯈꯣꯡꯒ꯭ꯔꯥꯎ ꯑꯅꯤ ꯂꯣꯟꯁꯤꯜꯂꯣ ꯈꯣꯡ ꯃꯣꯖꯥ ꯎꯞꯁꯤꯜꯂꯣ ꯃꯁꯛ ꯎꯞꯁꯤꯜꯂꯣ ꯑꯗꯨꯒ ꯂꯗꯥꯛꯀꯤ ꯁ꯭ꯅꯣꯐꯣꯜ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯈꯜꯂꯣ ꯃꯌꯥꯝ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯌꯦꯡꯉꯣ ꯍꯥꯏ ꯌꯥꯏꯌꯦ ꯇꯤꯞꯀ ꯄꯤꯔꯛꯑꯅꯨ ꯌꯥꯔꯦꯗ ꯏꯕꯝ ꯇ꯭ꯔꯥꯏ ꯇꯧꯔꯕꯣ ꯁꯦ ꯀꯗꯥꯏꯗ ꯍꯩꯗꯣꯛꯎꯒꯦ ꯍꯥꯏꯅꯣ ꯔꯟꯕꯤꯅ ꯏꯆꯦ ꯏꯕꯥꯏꯗꯣ ꯂꯥꯛꯑꯕꯣ ꯍꯥꯏ ꯔꯟꯕꯤ ꯏꯕꯥꯏꯗꯣ ꯑꯦꯜꯕꯤꯗ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯦ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯕꯤꯛꯇꯣꯅ ꯌꯥꯔꯦꯍꯦ ꯆꯠꯈꯤꯅꯤ ꯋꯥꯔꯤ ꯇꯧꯔ ꯂꯩꯔꯦ ꯅꯪ ꯆꯨꯝꯃꯤ ꯁꯨꯁ ꯍꯣꯏ ꯕꯤꯛꯇꯣ ꯂꯦꯞꯄꯁꯤ ꯁ꯭ꯋꯥꯏꯗꯀꯣ ꯑꯔꯕꯤꯟꯅ ꯆꯦꯒꯤ ꯀꯌꯥ ꯂꯩꯒꯦ ꯀꯔꯤꯅꯣꯅꯦ ꯑꯔꯕꯤꯟ ꯑꯩꯕꯨ ꯍꯥꯏ ꯑꯔꯕꯤꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯑꯩꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯗꯤ ꯌꯦꯡꯉꯨꯆꯣ ꯑꯗꯨꯒ ꯃꯟꯗꯂꯥꯟ ꯃꯣꯏꯔꯥꯡꯊꯦꯝ ꯔꯟꯕꯤ ꯊꯧꯅꯥ ꯍꯥꯏꯁꯦ ꯁꯤꯡꯒꯔꯗꯨꯔꯥ ꯍꯥꯏꯌꯦ ꯃꯟꯗꯂꯥꯟ ꯅꯠꯇꯦ ꯁꯤ ꯁꯤꯡꯒꯔ ꯅꯠꯇꯦ ꯄ꯭ꯔꯦꯔꯅꯥ ꯇꯥꯛꯁ ꯀꯝꯗꯧꯋꯤ ꯍꯥꯏ ꯇꯥꯛꯁ ꯀꯝꯗꯧꯋꯤ ꯄ꯭ꯔꯦꯔꯅꯥ ꯀꯔꯝꯕ ꯄ꯭ꯔꯦꯔꯅꯥꯅꯣꯁꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯔꯅꯥꯗꯣ ꯑꯣꯏꯃꯥꯏꯀꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯑꯣ ꯁꯣꯔꯃꯥ ꯆꯅꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯄꯨꯡ ꯀꯌꯥ ꯑꯩ ꯕꯥꯏ ꯑꯣꯏꯕ ꯌꯥꯔꯕꯣ ꯍꯣꯏ ꯁ꯭ꯌꯥꯝ ꯕꯥꯏ ꯑꯣꯏꯅꯤꯡꯉꯗꯤ ꯑꯣꯏꯔꯣ ꯑꯩꯁꯨ ꯀꯨꯏꯔꯔꯣꯏ ꯀꯨꯏꯗ꯭ꯔꯒꯁꯨ ꯑꯩꯅ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯕꯥꯏ ꯑꯣꯏꯅꯤꯡꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯑꯣꯏꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯔꯟꯕꯤꯅ ꯏꯆꯦ ꯑꯩꯒꯤ ꯀꯣꯏꯅꯕꯁꯤꯅ ꯑꯩ ꯀꯅꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯍꯥꯏ ꯍꯣꯏ ꯁꯥꯟꯅꯅꯨ ꯔꯟꯕꯤ ꯑꯗꯨꯏꯗꯤ ꯑꯔꯕꯤꯅ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯦ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯤ ꯆꯦ ꯍꯥꯏ ꯆꯦ ꯁꯣꯔꯃꯥꯅ ꯑꯔꯕꯤꯟ ꯍꯣꯁꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯆꯦ ꯄ꯭ꯔꯦꯔꯅꯥ ꯀꯌꯥꯝ ꯁꯨꯒꯦ ꯍꯥꯏ ꯁꯨꯗꯦ ꯅꯪꯒꯤ ꯃꯅꯥꯛꯇꯩꯗꯤ ꯄꯤ ꯉꯥꯎꯔꯤꯅꯤ ꯑꯗꯣ ꯕꯤꯛꯇꯣꯔꯅ ꯁꯣꯔꯃꯥ ꯍꯥꯏꯅꯣꯛꯈ꯭ꯔꯦ ꯁꯤꯡꯒꯔ ꯅꯠꯇꯦ ꯃꯤꯡꯒꯜꯅꯤꯌꯦ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯅ ꯁꯤꯡꯒꯜ ꯅꯠꯇꯦ ꯃꯤꯡꯒꯜꯅꯤ ꯅꯣꯛꯈ꯭ꯔꯦ ꯕꯤꯛꯇꯣꯔ ꯃꯟꯗꯂꯥꯟꯅ ꯅꯪꯗꯤ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏ ꯃꯟꯗꯂꯥꯟ ꯀꯅꯥꯗꯅꯣ ꯍꯪꯕꯤꯔꯤꯁꯦ ꯃꯟꯗꯂꯥꯟ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯈꯣꯟꯒ ꯇꯥꯔꯦ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯋꯤꯟꯇꯔꯗ ꯌꯣꯡꯅ ꯆꯤꯡꯗ ꯂꯥꯃꯩ ꯆꯥꯛꯄ ꯎꯔꯒ ꯏꯪꯕ ꯈꯥꯡꯉꯤ ꯍꯥꯏꯅꯩꯗꯨꯗꯤ ꯏꯆꯦ ꯍꯥꯏ ꯍꯣꯏ ꯑꯔꯕꯤꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯅꯣꯡ ꯑꯀꯟꯕ ꯂꯩꯌꯦ ꯍꯥꯏ ꯀꯁꯥꯔꯗꯁꯨ ꯉꯔꯥꯡ ꯂꯩꯌꯦꯅ ꯍꯥꯏꯀꯣ ꯆꯨꯗ ꯃꯥꯜꯂꯦ ꯈꯪꯗꯦ ꯈꯔꯕꯨ ꯆꯨꯔꯗꯤ ꯈꯔꯁꯨ ꯑꯗꯨꯝ ꯊꯣꯛꯆꯟꯕꯅꯤꯗ
ꯔꯟꯕꯤꯅ ꯆꯦ ꯅꯪ ꯍꯣꯔꯦꯟ ꯂꯥꯏꯚ ꯊꯥꯗꯨꯔꯣꯏ ꯔꯟꯕꯤ ꯊꯥꯔꯣꯏꯗ ꯑꯃꯨꯛꯇꯪ ꯊꯥꯕꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏ ꯕꯤꯛꯇꯣꯔꯅ ꯁꯔꯃ ꯑꯩꯗꯤ ꯃꯔꯤꯕꯨ ꯌꯦꯡꯒꯦꯀꯣ ꯍꯥꯏ ꯀꯩꯅꯣ ꯃꯔꯤꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯤ ꯕꯤꯛꯇꯣꯔꯗꯣ ꯆꯦꯎꯁꯥ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯦꯎꯁꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯆꯦꯎꯁꯥ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯕꯣ 19 ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯆꯦ ꯀꯩꯅꯣ ꯆꯥꯔꯛꯀꯦ ꯍꯔꯕꯤꯅ ꯑꯩ ꯁꯤꯡꯒꯜꯅꯤ ꯆꯦ ꯂꯥꯏꯚꯇ ꯌꯥꯎꯔꯤꯕꯁꯤꯡꯅ ꯑꯝꯇ ꯁꯦꯝꯕꯤꯋꯣ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯔꯕꯤꯟ ꯍꯣꯏ ꯍꯣꯏ ꯌꯦꯡꯁꯤ ꯄ꯭ꯔꯦꯔꯅꯥꯅ ꯏꯁ ꯑꯩꯕꯨ ꯀꯌꯥꯝ ꯁꯨꯕꯩ ꯇꯥꯏꯞꯇ ꯆꯦ ꯍꯥꯏ ꯑꯁ ꯅꯪꯗꯤ ꯁꯥꯎꯒꯟꯕꯤꯁꯤꯅ ꯑꯃ ꯁꯨꯁꯃꯤ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯦ ꯑꯣꯏꯔꯣ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯃꯌꯥꯝ ꯍꯥꯏ ꯕꯥꯏ ꯁꯣꯔꯃꯥ ꯍꯥꯏ ꯃꯆꯨ ꯍꯥꯏ ꯕꯤꯛꯇꯣꯔꯅ 19 ꯂꯥꯏꯛ ꯑꯩꯁꯦ 19 ꯂꯥꯏꯛ ꯑꯩꯁꯦ ꯍꯥꯏ ꯃꯈꯣꯟ ꯌꯥꯔꯛꯇ꯭ꯔꯦ ꯎꯁꯥ ꯕꯥꯏ ꯍꯥꯏ ꯕꯥꯏ ꯑꯣꯏꯔꯝꯗꯥꯏꯗ ꯐꯪꯅꯔꯦꯀꯣ ꯆꯦ ꯎꯁꯥꯒ ꯆꯦ ꯁꯣꯔꯃꯥꯒ ꯕꯥꯏ ꯁꯣꯔꯃꯥ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯅ ꯕꯣꯕꯣ ꯎꯁꯥ ꯎꯁꯥꯅ ꯀꯦ ꯑꯦꯝ ꯁꯤ ꯁꯨꯁ ꯍꯥꯏ ꯏꯆꯦ ꯑꯩ ꯑꯉꯧꯕ ꯆꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯃꯆꯨ ꯀꯦ ꯑꯦꯝ ꯁꯤ ꯔꯟꯕꯤꯅ ꯏꯆꯦ ꯅꯪ ꯑꯩꯅ ꯍꯥꯏꯗꯣꯛ ꯀꯥꯎꯅꯨꯀꯣ ꯍꯥꯏ ꯍꯣꯏ ꯔꯟꯕꯤꯔ ꯑꯩ ꯊꯕꯛ ꯂꯣꯏꯔꯒ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯗꯥ ꯃꯥꯏꯊꯣꯏꯕꯅ 20 ꯂꯥꯏꯛ ꯗꯟ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯗꯥ ꯃꯥꯏꯊꯣꯏꯕ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯉꯧꯕ ꯆꯥꯏꯌꯦ ꯗꯥ ꯃꯥꯏꯊꯣꯏꯕꯒꯤꯗꯤ ꯀꯩ ꯆꯥꯒꯦ ꯍꯋꯥꯏ ꯅꯠꯇꯕꯗ ꯑꯗꯨꯒ ꯔꯟꯕꯤꯅ ꯆꯦ ꯎꯁꯥ ꯈꯨꯔꯨꯝꯖꯔꯤꯌꯦ ꯍꯥꯏ ꯑꯗꯨꯒ ꯑꯔꯕꯤꯅ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯦꯕ꯭ꯔꯤꯕꯣꯗꯤ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯌꯧꯔꯕ ꯌꯧꯔꯦꯅꯦꯍꯦ ꯒꯨꯗ ꯑꯐꯇꯔꯅꯨꯟꯗꯒꯤ ꯏꯚꯤꯅꯤꯡ ꯌꯧꯔꯦꯅꯦꯍꯦ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯃꯈꯣꯟ ꯐꯥꯖꯤꯟꯕ ꯍꯧꯔꯦ ꯏꯆꯦ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯣꯕꯣ ꯍꯥꯏ ꯂꯣꯏꯅꯤ ꯂꯣꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯁ ꯅꯪ ꯅꯆꯥ ꯍꯣꯠꯅꯅ ꯂꯩꯔꯀꯣ ꯀꯣꯃꯦꯟ ꯄꯥꯅꯨꯀꯣ ꯍꯥꯏ ꯕꯤꯛꯇꯣꯔ ꯆꯩ ꯆꯥꯖꯅꯤ ꯆꯩ ꯑꯩ ꯉꯁꯥꯏꯗꯩ ꯀꯣꯃꯦꯟꯅꯤ ꯄꯥꯔꯤꯁꯦ ꯀꯣꯃꯦꯟꯒ ꯂꯩꯇꯦ ꯑꯗꯨꯒ ꯆꯦꯎꯁꯥꯅ ꯌꯥꯏꯐꯕꯇ ꯑꯣꯏꯔꯣ ꯅꯥꯎꯕꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯔꯟꯕꯤꯅ ꯏꯆꯦ ꯗꯥ ꯃꯥꯏꯊꯣꯏꯕꯅ ꯀꯥꯡꯍꯧꯒ ꯗꯍꯤꯒ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯀꯥꯡꯍꯧꯅꯦ ꯗꯥ ꯃꯥꯏꯊꯣꯏꯕ ꯆꯦꯎꯁꯥꯅ ꯆꯝꯊꯣꯡ ꯍꯥꯏ ꯄ꯭ꯔꯦꯔꯅꯥ ꯆꯤꯆꯦ ꯀꯥꯎꯔꯦꯅꯦ ꯃꯌꯦꯛꯁꯦ ꯆꯤꯆꯦ ꯍꯟꯗꯛ ꯆꯠꯂꯒ ꯑꯃꯨꯛ ꯅꯩꯅꯗꯗꯤ ꯀꯥꯎꯔꯣꯏ ꯅꯤꯡꯁꯤꯡꯉꯔꯣꯏ ꯆꯤꯆꯦꯅꯅꯦ ꯁꯤ ꯃꯌꯦꯛꯁꯦ ꯆꯤꯆꯦꯗꯤ ꯁ꯭ꯀꯨꯜꯗ ꯂꯧꯔꯛꯇꯦꯕ ꯆꯍꯤ 2 ꯈꯛꯇꯅꯤ ꯂꯧꯔꯛꯏꯕ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔ ꯀꯦꯝꯁꯤ ꯑꯔꯕꯤꯅ ꯑꯩꯗꯤ ꯐꯨꯠꯕꯣꯂꯔꯅꯤꯅ ꯁꯥꯟꯅꯕ ꯆꯠꯅꯕ ꯇꯧꯔꯨꯒꯦ ꯆꯦ ꯁꯤ ꯌꯨ ꯑꯒꯦꯟ ꯗ ꯅꯦꯛꯁ ꯂꯥꯏꯐ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯔꯕꯤꯟ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨ ꯆꯤꯆꯦꯗ ꯃꯦꯔꯤꯠꯅꯤꯀꯣ ꯈꯪꯉꯨ ꯆꯠꯂꯣ ꯆꯠꯂꯣ ꯑꯔꯕꯤꯟ ꯆꯦꯎꯁꯥ ꯅꯪꯒꯤ ꯂꯥꯏꯚ ꯍꯧꯔ ꯀꯔꯝ ꯀꯥꯟ ꯊꯥꯗꯣꯔꯤꯕ ꯆꯦꯎꯁꯥꯅ ꯑꯔꯕꯤꯟ ꯁꯞ ꯇꯧꯔꯝꯃꯣ ꯍꯥꯏ ꯑꯔꯕꯤꯟ ꯆꯠꯈ꯭ꯔꯕ ꯑꯗꯨꯒ ꯔꯟꯕꯤꯅ ꯆꯦ ꯑꯩ ꯂꯩꯀꯣ ꯍꯥꯏ ꯕꯤꯛꯇꯣꯔꯅ ꯃꯤꯁꯦ ꯃꯁꯛ ꯎꯗꯕ ꯌꯥꯎꯅꯔꯦꯀꯣ ꯁꯨꯁ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦꯎꯁꯥ ꯕꯤꯛꯇꯣꯔ ꯂꯩꯌꯦ ꯑꯗꯨꯒ ꯔꯟꯕꯤꯅ ꯍꯥꯏ ꯃꯌꯥꯝ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯗꯥ ꯃꯥꯏꯊꯣꯏꯕꯅ ꯍꯥꯏ ꯎꯁꯥ ꯍꯥꯏ ꯂꯥꯏꯚ ꯇꯧꯔꯔꯣꯏ ꯇꯜꯂꯦ ꯃꯣꯅꯣ ꯑꯣꯏꯔꯦ ꯑꯩ ꯋꯥ ꯆꯦꯎꯁꯥ ꯀꯣꯡꯒꯔꯦꯖꯨꯂꯦꯁꯟ ꯑꯁꯦꯡꯃꯛꯀꯤꯔꯣ ꯆꯦꯎꯁꯥ ꯑꯁ ꯆꯦꯎꯁꯥꯒꯤ ꯂꯋꯥꯏ ꯑꯁꯥꯕꯤ ꯀꯣꯛꯑꯦ ꯚꯤꯗꯤꯑꯣꯗ ꯅꯩꯊꯔꯣ ꯆꯦ ꯀꯩꯅꯣꯃꯤ ꯃꯣꯅꯣ ꯑꯣꯏꯔꯤꯅꯣ ꯏꯁꯤꯡꯁꯤꯁꯨ ꯑꯁꯥꯕ ꯂꯥꯛꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥ ꯅꯪ ꯏꯁꯦ ꯈꯪꯗ꯭ꯔꯦ ꯃꯤꯆꯦ ꯑꯗꯨꯒ ꯆꯦꯎꯁꯥ ꯄ꯭ꯔꯦꯔꯅꯥ ꯑꯩꯁꯦ ꯈꯪꯕ꯭ꯔꯁꯦ ꯑꯃꯨꯛ ꯁꯅꯥꯇꯣꯝꯕꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯍꯥꯏ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯅꯥꯇꯣꯝꯕꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯑꯄꯪ ꯁꯥꯁꯤꯟꯅꯔꯒ ꯈꯪꯗꯦ ꯈꯪꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯒꯗꯨꯒ ꯅꯪꯅ 2K ꯌꯧ ꯂꯩꯔꯝꯃꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯆꯤꯕꯤꯔꯝꯕꯀꯣ ꯑꯗꯨꯒ ꯆꯦꯎꯁꯥꯅ ꯃꯥꯏꯊꯣꯏꯕ ꯍꯥꯏ ꯑꯔꯕꯤꯟ ꯑꯥꯏ ꯋꯥꯁ ꯁꯕꯁꯀ꯭ꯔꯥꯏꯕ ꯐꯣꯔ ꯌꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯔꯕꯤꯟ ꯅꯪ ꯂꯩꯔꯤꯕꯣ ꯆꯦꯎꯁꯥꯗ ꯑꯝꯇ ꯁꯕ ꯇꯧꯕꯤꯔꯝꯃꯣ ꯔꯟꯕꯤꯅ ꯏꯆꯦ ꯎꯁꯥ ꯅꯪꯒꯤ ꯂꯥꯏꯚ ꯂꯣꯏꯔꯦꯀꯣ ꯍꯥꯏ ꯅꯪꯒꯤ ꯑꯦꯜꯕꯤ ꯂꯥꯏꯚ ꯂꯣꯏꯔꯦꯀꯣ ꯆꯦ ꯂꯥꯏꯚ ꯂꯣꯏꯔꯕꯣ ꯄ꯭ꯔꯦꯔꯅꯥꯅ ꯗꯥ ꯑꯔꯕꯤꯟ ꯏꯪꯂꯤꯁ ꯍꯥꯏ ꯑꯗꯨꯒ ꯑꯔꯕꯤꯟꯅ ꯍꯥꯟꯅꯅ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯆꯦ ꯂꯩꯃꯥ ꯍꯥꯏ ꯑꯣ ꯑꯔꯕꯤꯟꯅ ꯇꯧꯔꯦ ꯍꯥꯏ ꯆꯦꯎꯁꯥ ꯕꯤꯛꯇꯣꯔ ꯑꯩꯅꯗꯤ ꯀꯧꯈꯤꯕꯅꯤꯀꯣ ꯍꯥꯏ ꯆꯦꯎꯁꯥꯅ ꯔꯟꯕꯤꯅ ꯆꯦ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣꯅ
ꯕꯤꯛꯇꯣꯔꯅ ꯆꯦ ꯎꯆꯥ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯎꯕꯤꯔꯤꯔꯣ ꯍꯥꯏ ꯉꯁꯥꯏ ꯀꯧꯔꯤ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯁꯞꯄꯣꯔꯠ ꯍꯥꯏ ꯆꯦ ꯎꯁꯥꯅ ꯄꯤꯟꯒ ꯂꯥꯛꯂꯦ ꯄꯩꯁꯥꯁꯨ ꯂꯥꯛꯂꯦ ꯑꯣ ꯃꯥꯏ ꯒꯣꯠ ꯆꯦ ꯎꯁꯥ ꯅꯪ ꯕ꯭ꯂꯣꯛꯇ ꯍꯥꯄꯛꯇꯕꯗꯨꯒ ꯁꯦꯀ꯭ꯔꯦꯠ ꯆꯦ ꯎꯁꯥꯅ ꯂꯥꯛꯄꯒ ꯀꯧꯈꯤꯕꯅꯤꯀꯣ ꯍꯥꯏ ꯁꯅꯥꯇꯣꯝꯕꯅ ꯁꯤꯔꯦꯀꯣ ꯑꯩꯗꯨꯅꯤ ꯅꯪꯅ ꯄꯥꯡꯁꯤꯟꯍꯜꯂꯦꯃꯦ ꯑꯩꯅ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯤꯅꯦꯕ ꯅꯪ ꯑꯅꯧꯕꯅꯦ ꯍꯥꯏꯗꯨꯒ ꯑꯩꯅ ꯁꯅꯥꯇꯣꯝꯕꯁꯦ ꯉꯁꯥꯏꯒꯤꯗ ꯂꯥꯛꯑꯝꯕꯗꯨꯅꯤꯅꯦ ꯍꯥꯏꯅ ꯆꯠꯒꯗꯣ ꯑꯩꯅ ꯅꯪꯒꯤ ꯁꯕꯖꯦꯛꯅ ꯇꯨ ꯀꯩꯗꯧꯔꯝꯃꯤ ꯍꯩꯁ ꯃꯁꯤ ꯅꯤꯄꯥꯥꯟꯅ ꯑꯩꯅ ꯉꯁꯥꯏꯗ ꯃꯉꯣꯟꯗ ꯉꯁꯥꯏ ꯑꯄꯪ ꯁꯤꯗꯅ ꯑꯩꯉꯣꯟꯗ ꯇꯧꯔ ꯂꯩꯔꯝꯃꯤꯗꯣ ꯑꯩꯅ ꯈꯪꯗ ꯃꯥꯜꯂꯦꯅ ꯑꯩ ꯅꯪꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯁꯨꯃꯥꯏꯅ ꯆꯪꯉꯣ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯥꯅ ꯇꯨ ꯀꯦꯖꯧꯔꯝꯃꯦ ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯔꯕꯤꯅ ꯄ꯭ꯔꯦꯔꯅꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯁꯞꯄꯣꯔꯠ ꯍꯥꯏ ꯀꯩꯗꯧꯔꯦ ꯀꯅꯥ ꯇꯧꯔꯤꯅꯣ ꯀꯅꯥ ꯇꯧꯔꯤꯅꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯕ꯭ꯔꯣ ꯌꯥꯏꯐꯔꯦ ꯂꯥꯛꯄ ꯀꯇꯥ ꯍꯦ ꯋꯦꯜꯀꯝ ꯖꯨꯁ ꯍꯥꯏꯌꯦ ꯑꯗꯨꯒ ꯔꯟꯕꯤꯅ ꯁꯤ ꯄꯥꯏꯒꯣ ꯕꯥꯠꯔꯨꯝꯗꯣ ꯑꯝꯇ ꯊꯣꯡ ꯂꯣꯟꯖꯜꯂꯣ ꯁꯦ ꯊꯝꯃꯣ ꯑꯝꯇ ꯃꯊꯛꯇ ꯔꯟꯕꯤꯅ ꯏꯆꯦ ꯅꯪꯅ ꯍꯌꯦꯡ ꯑꯆꯧꯕ ꯌꯨꯇꯨꯕꯔ ꯑꯣꯏꯔꯒ ꯑꯩ ꯀꯥꯎꯒꯗ꯭ꯔꯣ ꯀꯥꯎꯔꯣꯏꯌꯦ ꯀꯅꯥꯝ ꯀꯥꯎꯔꯣꯏ ꯀꯩ ꯀꯥꯎꯗꯣꯏꯅꯣ ꯍꯥꯟꯅ ꯑꯣꯏꯕ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯨꯀꯣ ꯗꯥꯃꯥꯏꯊꯣꯏꯕꯅ ꯎꯁꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯌꯦ ꯐꯖꯕꯩ ꯗꯥꯃꯥꯏꯊꯣꯏꯕ ꯁꯤ ꯎꯁꯥꯗꯤ ꯌꯥꯝ ꯆꯤꯡ ꯂꯦꯝꯕꯅꯦ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯅ ꯑꯩꯔꯣ ꯗꯥꯔꯕꯤꯟ ꯍꯥꯏꯔꯒ ꯆꯨꯞ ꯍꯥꯏ ꯆꯦ ꯎꯁꯥꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯇꯦꯟꯁꯟ ꯐ꯭ꯔꯤ ꯍꯥꯏ ꯑꯁꯦꯡꯕꯒꯤꯅ ꯆꯦ ꯎꯁꯥ ꯅꯪꯕꯣ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯆꯦ ꯎꯁꯥ ꯅꯪ ꯄꯥꯎ ꯇꯥꯕꯗ ꯕ꯭ꯂꯣꯛ ꯁꯦꯝꯃꯣ ꯔꯟꯕꯤꯅ ꯆꯦ ꯎꯁꯥ ꯅꯪ ꯄꯩꯁꯥ ꯐꯪꯉꯕꯣ ꯍꯥꯏꯁꯦ ꯍꯥꯏ ꯁꯅꯥꯇꯣꯝꯕꯅ ꯕ꯭ꯔꯣ ꯚꯤꯛꯇꯣꯔ ꯃꯦ ꯂꯥꯛꯄ ꯀꯔꯛꯇ ꯍꯦ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯐꯖꯕꯅꯤ ꯆꯦ ꯎꯁꯥ ꯀꯧꯔꯣ ꯍꯥꯏ ꯁꯅꯥꯇꯣꯝꯕ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯎꯁꯥꯅ ꯐꯪꯉꯦ ꯅꯥꯎꯕꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯃꯥꯏꯊꯣꯏꯕꯅ ꯆꯦ ꯀꯧꯔꯣꯏ ꯅꯦꯅꯦ ꯀꯧꯒꯦ ꯅꯦꯅꯦ ꯎꯁꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯁꯨꯁ ꯑꯗꯨꯅꯅꯤꯀꯣ ꯃꯤ ꯎꯗ꯭ꯔꯤꯁꯦ ꯈꯪꯉꯦ ꯆꯦ ꯎꯁꯥ ꯍꯥꯏ ꯃꯅꯤ ꯃꯤ ꯑꯩꯁꯦ ꯆꯥꯎꯔꯗꯤ ꯎꯅꯗꯦꯗꯅ ꯍꯥꯏꯖꯟꯒꯦ ꯑꯩꯁꯨ ꯄ꯭ꯔꯦꯔꯅꯥꯅ ꯅꯦꯅꯦ ꯎꯁꯥ ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯅ ꯑꯣꯀꯦ ꯗꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯌꯥꯏ ꯅꯦꯅꯦ ꯀꯧꯕ ꯃꯤ ꯀꯅꯥꯝ ꯌꯥꯎꯗꯦ ꯋꯥꯏꯇꯤꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯑꯔꯥꯝꯕꯝ ꯁꯅꯥꯊꯣꯏ ꯅꯦꯅꯦ ꯀꯧꯗ꯭ꯔꯣ ꯆꯦ ꯎꯁꯥꯗ ꯑꯩꯉꯣꯟꯗꯗꯤ ꯀꯧꯔꯤꯌꯦ ꯆꯦ ꯌꯥꯝꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯤ ꯁꯅꯥꯇꯣꯝꯕꯁꯦ ꯍꯧꯖꯤꯛꯇ ꯂꯥꯏꯛꯀ ꯇꯧꯕꯤꯔꯤ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯂꯥꯛꯄꯗꯤ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯔꯦ ꯁꯅꯥꯇꯣꯝꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯦ ꯍꯥꯏꯅꯣ ꯐꯔꯦꯅꯦ ꯄ꯭ꯔꯦꯔꯅꯥ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥ ꯆꯦ ꯉꯁꯥꯏꯁꯦ ꯁꯤꯅꯤꯌꯣꯔꯒ ꯋꯥꯊꯤ ꯈꯨꯅꯨꯡꯉꯥꯏꯗꯤ ꯇꯤꯐꯤꯟꯁꯨ ꯂꯩꯕꯤꯔꯝꯃꯦ ꯑꯩꯒ ꯑꯗꯨꯒ ꯃꯣꯏ ꯕꯦꯟꯁꯇ ꯆꯪꯉꯒ ꯋꯥꯊꯤ ꯇꯧꯔꯝꯕ ꯑꯁ ꯅꯪ ꯍꯥꯏꯔꯝꯃꯤꯗꯣ ꯁꯅꯥꯇꯣꯝꯕꯅ ꯂꯥꯏꯛ ꯗꯟ ꯍꯥꯏꯔꯟꯕꯤꯅ ꯏꯆꯦ ꯑꯩ ꯃꯤ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯤꯀꯣ ꯍꯥꯏ ꯍꯣꯏ ꯔꯟꯕꯤꯔ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯄ꯭ꯔꯦꯔꯅꯥꯅ ꯑꯦꯛꯖꯥꯝꯗꯁꯨ ꯕ꯭ꯔꯦꯛꯇꯁꯨ ꯑꯁ ꯈꯨꯅꯨꯡꯉꯥꯏꯗꯤ ꯍꯥꯏ ꯆꯦ ꯎꯁꯥ ꯅꯣꯏ ꯃꯌꯥꯝ ꯃꯣꯔꯣꯛ ꯄꯤꯖꯒꯦ ꯑꯩ ꯃꯣꯅꯣ ꯑꯣꯏꯕꯒꯤ ꯍꯥꯏ ꯀꯩꯅꯣ ꯆꯦ ꯎꯁꯥ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯔꯛꯑꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨꯒ ꯆꯦꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯇꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯅꯤ ꯁꯣꯔꯠꯁꯨ ꯊꯥꯡꯒꯠꯂꯦ ꯚꯤꯛꯇꯣꯔ ꯌꯦꯡꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯌꯦꯡꯉꯣꯏꯗꯣꯏꯅꯤ ꯅꯪꯒꯤꯁꯨ ꯄ꯭ꯔꯦꯔꯅꯥ ꯁꯅꯥꯇꯣꯝꯕ ꯑꯒꯨꯅꯤꯀꯣ ꯑꯩ ꯍꯥꯏ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯁꯨꯁ ꯑꯩꯗꯤ ꯀꯩꯁꯨꯝ ꯆꯥꯒꯦ ꯍꯥꯏꯔꯣꯏꯗꯀꯣ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯆꯦ ꯎꯁꯥ ꯃꯣꯅꯣ ꯑꯣꯏꯔꯕꯣ ꯍꯥꯏꯗ ꯎꯁꯥꯁꯦ ꯀꯗꯥꯋꯥꯏꯗꯩꯅꯣ ꯆꯦ ꯁꯣꯏꯈ꯭ꯔꯦ ꯍꯪ ꯅꯦꯅꯦ ꯎꯁꯥ ꯍꯥꯏꯕꯅꯤ ꯍꯥꯏ ꯍꯪ ꯀꯥꯏ ꯑꯗꯨꯒ ꯏꯆꯦ ꯉꯁꯤ ꯅꯪꯒꯤ ꯑꯦꯜꯕꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯎꯔꯒꯦ ꯍꯥꯏ ꯑꯗꯨꯒ
ꯁꯅꯥ ꯇꯣꯝꯕꯅ ꯑꯣ ꯑꯥꯒꯨ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯂꯣꯏꯗ꯭ꯔꯤꯗ ꯀꯥꯏꯗꯩꯅꯣ ꯍꯥꯏ ꯑꯣꯏꯗ꯭ꯔꯤꯗ ꯀꯥꯏꯗꯩꯅꯣ ꯌꯥꯝ ꯋꯥꯠꯂꯤꯗ ꯍꯥꯏ ꯆꯦ ꯎꯁꯥ ꯅꯪꯒꯤ ꯋꯥꯔꯛꯇꯪ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯣ ꯉꯁꯥꯏꯗꯩ ꯑꯩꯈꯣꯏꯗ ꯍꯔꯥꯎꯍꯜꯂꯤꯕ ꯑꯔꯕꯤꯟ ꯂꯥꯛꯑꯦ ꯑꯃꯨꯛ ꯃꯅꯦ ꯄ꯭ꯔꯦꯔꯅꯥ ꯍꯥꯏ ꯑꯗꯣ ꯑꯔꯕꯤꯟ ꯆꯠꯇ꯭ꯔꯕꯣ ꯊꯦꯡꯗ꯭ꯔꯤꯕꯣ ꯁꯅꯥꯇꯣꯝꯕꯅ ꯉꯁꯤꯒꯤ ꯃꯊꯦꯜꯗꯣ ꯀꯥꯎꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯋꯥꯔꯛꯇꯪ ꯀꯌꯥꯅꯣ ꯁꯨꯁꯦ ꯆꯦ ꯎꯁꯥ ꯅꯅꯥꯎꯒꯤꯗꯤ ꯌꯥꯗ꯭ꯔꯤꯗ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯀꯥꯡꯈꯨꯜꯗꯒꯤ ꯔꯟꯕꯤꯔꯅ ꯏꯆꯦ ꯂꯥꯡꯂꯦꯟꯗꯣ ꯏꯀꯥꯏꯔ ꯃꯥꯜꯂꯦꯀꯣ ꯈꯪꯗꯦ ꯔꯟꯕꯤꯔ ꯆꯤꯆꯦꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ ꯌꯥꯗꯦ ꯍꯦꯛꯇ ꯑꯩꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯂꯝꯕꯤ ꯄꯤꯔꯛꯀꯦ ꯃꯥꯅ ꯇꯧꯔꯤꯕ ꯂꯝꯕꯤꯗꯣ ꯐꯠꯇꯦ ꯑꯣꯍꯣ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯐꯠꯇꯦ ꯑꯗꯨꯒꯤꯅꯤ ꯁꯅꯥꯇꯣꯝꯅ ꯔꯟꯕꯤꯔ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯆꯦꯆꯥꯅ ꯑꯩ ꯗꯨꯕꯥꯏꯗꯒꯤꯅꯤ ꯏꯌꯥ ꯁꯅꯥꯇꯣꯝꯕ ꯍꯥꯏ ꯑꯔꯕꯤꯅ ꯕ꯭ꯔꯣ ꯔꯟꯕꯤꯔ ꯁꯅꯥꯇꯣꯝꯕꯅ ꯅꯠꯇꯦꯅꯦ ꯍꯪꯗꯣꯏ ꯆꯦ ꯎꯁꯥ ꯗꯥ ꯃꯦꯟꯊꯣꯏꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯃꯦꯟꯊꯣꯏꯕꯁꯤꯅ ꯑꯔꯕꯤꯅ ꯕ꯭ꯔꯣ ꯔꯟꯕꯤꯔ ꯅꯪꯅꯁꯨ ꯁꯣꯏꯕꯅꯦ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯗꯤ ꯐꯗꯧꯕ ꯍꯥꯏ ꯍꯣꯏ ꯑꯔꯕꯤꯟ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯈ꯭ꯔꯦ ꯃꯥꯗꯣ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯍꯥꯏꯗꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯑꯩꯒꯤ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯛꯏꯀꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯕꯤꯛꯇꯣꯔꯅ ꯁꯨꯁ ꯅꯪ ꯂꯥꯏꯛ ꯐꯪꯉꯒ ꯂꯣꯏꯔꯦꯅ ꯄꯨꯡ 10 ꯃꯇꯨꯡꯗ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗꯦꯗꯅ ꯑꯩ ꯁꯅꯥꯇꯣꯝꯕꯗ ꯊꯦꯡꯅ ꯂꯥꯏꯛ ꯄꯤꯕꯩ ꯍꯥꯏꯅꯤ ꯃꯥꯅ ꯑꯃꯨꯛ ꯁꯔꯀ ꯇꯧꯔꯛꯏ ꯍꯣꯏ ꯄꯨꯡ 10 ꯃꯇꯨꯡꯗ ꯑꯣꯏꯁꯨ ꯑꯗꯨꯒ ꯆꯦ ꯎꯆꯥꯅ 2K ꯌꯧꯔꯕꯣ ꯍꯥꯏ ꯀꯥꯏꯗꯩꯅꯣꯅꯦ ꯆꯦ 1K ꯐꯥꯎ ꯌꯧꯗ꯭ꯔꯤ ꯔꯟꯕꯤꯔꯅ ꯍꯣꯏ ꯆꯦ ꯎꯁꯥꯅ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯀꯩ ꯇꯧꯗꯦꯗ ꯆꯦ ꯑꯒꯨꯅ ꯑꯁ ꯈꯨꯅꯨꯡꯉꯥꯏꯗꯤ ꯍꯥꯏ ꯅꯦꯅꯦ ꯎꯁꯥ ꯗꯨꯕꯥꯏꯗꯒꯤ ꯅꯌꯥ ꯅꯨꯄꯥꯒꯤ ꯗꯨꯕꯥꯏꯗ ꯐꯪꯗꯕ ꯄꯣꯠ ꯂꯩꯕꯤꯔꯛꯑꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯕ꯭ꯔꯣ ꯌꯥꯏꯐꯔꯦ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯀꯇꯥ ꯍꯦꯛ ꯀꯌꯥ ꯍꯥꯏ ꯁꯅꯥꯇꯣꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯑꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯈꯤꯕꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯅꯁꯤ ꯀꯣꯃꯦꯟ ꯊꯝꯃꯝꯃꯣ ꯐꯨꯜ ꯌꯦꯡꯅꯁꯤ ꯇꯛ ꯈꯛ ꯆꯪꯉꯒ ꯂꯥꯏꯛ ꯗꯦꯟ ꯐꯨꯜ ꯋꯥꯠꯆ ꯍꯥꯏꯅ ꯇꯧꯔꯝꯃꯕ ꯅꯣꯏ ꯄꯥꯞ ꯄꯨꯖꯅꯤ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯀꯣ ꯚꯤꯗꯤꯑꯣꯗ ꯆꯪꯕꯒ ꯐꯨꯜ ꯋꯥꯠꯆ ꯍꯥꯏꯅ ꯏꯔꯝꯃꯕꯅꯦ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪ ꯆꯍꯤꯗꯗꯤ ꯃꯣꯏꯒ ꯑꯃꯨꯛ ꯐꯪꯉꯔꯣꯏ ꯍꯥꯏ ꯑꯣ ꯁꯤꯅꯤꯌꯣꯔꯅꯤꯅ ꯑꯃꯨꯛ ꯈꯥꯏꯅꯗ꯭ꯔꯣꯕꯀꯣ ꯆꯦ ꯎꯁꯥꯅ ꯍꯣꯏꯅꯦ ꯍꯥꯏ ꯔꯟꯕꯤꯔꯅ ꯑꯩꯗꯤ ꯃꯥꯒꯁꯨ ꯈꯪꯅꯗꯦ ꯀꯃꯥꯏꯅ ꯃꯉꯣꯟꯗ ꯊꯥꯖꯗꯣꯏꯅꯣ ꯍꯥꯏ ꯁꯅꯥꯇꯣꯝꯕꯅ ꯕ꯭ꯔꯣ ꯕꯤꯛꯇꯣꯔ ꯑꯩ ꯌꯦꯡꯂꯛꯀꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯌꯦꯡꯕꯤꯔꯣꯏꯗꯕ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯂꯩꯕꯤꯔꯒꯦ ꯏꯌꯥ ꯁꯅꯥꯃꯇꯨꯝ ꯄꯨꯕꯤꯔꯛꯀꯦ ꯁꯅꯥꯃꯇꯨꯝ ꯄꯨꯕꯤꯔꯛꯀꯦ ꯕꯤꯛꯇꯣꯔꯅ ꯆꯦ ꯎꯆꯥ ꯑꯩꯉꯣꯟꯗ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯅ ꯆꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯈ꯭ꯔꯒꯦ ꯋꯥꯔꯤ ꯈꯪꯅꯤꯡꯉꯦ ꯈꯪꯉꯅꯨ ꯅꯪ ꯀꯣꯜ ꯂꯥꯛꯄ ꯃꯤ ꯅꯣ ꯋꯥꯔꯤ ꯁꯦꯔꯤꯡ ꯑꯗꯨꯒ ꯑꯒꯨꯅ ꯗꯥ ꯁꯅꯥꯇꯣꯝꯕ ꯁꯔ ꯅꯦꯝ ꯍꯥꯏꯔꯛꯑꯣ ꯒꯦꯁ ꯇꯧꯒꯦ ꯍꯥꯏ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩꯗꯤ ꯌꯦꯡꯉꯛꯏꯀꯣ ꯀꯣꯃꯦꯟ ꯂꯥꯏꯛ ꯇꯧꯔꯝꯕꯅꯤꯀꯣ ꯍꯥꯏ ꯀꯣꯃꯦꯟꯒ ꯂꯥꯏꯛꯀ ꯇꯧꯔꯝꯃꯕ ꯄꯥꯞ ꯄꯨꯖꯅꯤ ꯍꯥꯏꯁꯤꯅꯤ क्या हुआ ना बोलते हो ना कुछ नहीं हम लोग बस रूम पे है अभी क्या इसका वेकेशन चल रहा है रूम पे हो सबसे देखो हम कहाँ के आप कहाँ के हम सबसे हंस बोल के रहो अरे नहीं अभी हम ठीक है पास हो हाँ बढ़िया है हम किसी खा रहे आप हमारा खा रहे हो ये क्लिप से चिपका था पता नहीं कैसे गिर गया था मत सोचो बोलो सबको हंसो बोलो अच्छे से रहो नहीं हाँ ठीक है बस ये वेकेशन चल रहा है फिर अंदर ही अंदर खेल रहा है यहाँ मी लाई को ngata ngabiu ko चलो आ जाओ ले लिया मैं ngatang lai go ko चलो जाओ सी सुस्मिता आईडी यंगे को हाय दो सा तो ना
Haubro agu ay aguna oh chapa jade dada masana angang mathakta jengudo agu ye guest tauge dasana tomba che usana toroke sab matum pibirake Dubai da sabya hoye Victor na sus o soidre sire ko ay ko side ko mase side ko si jani na amai to na ai di sana pam de ay mine che hana su manipuri pe mayam da aina recharge hakibale o khangde bo ranbir na su jam hapuranu aduga agu horen ai LB da taurase edo hai chusana kari pami didi hai aguna is okay hai da ranbir recharge hapulorga hekta kaubani ai khangi ai chusana pung kya da yagi live hai namai ha Dubai dagi achapot pupiro hai Dubai dagi Habibi pro dami bagi Habibi gi jipani do pro cheusa Victor na how khare do masidani susna mila aminya ba Victor hanjiki mi do akhoi da kaudri ngang dri kai gi noina kaino gi mi ne ba यूपी की मीनेबा हम्रा अखोय आंगांग सेना लाइक तंबा चलागा मोइना आइंगोंददी हंगदब आंगांग से तुमिन नोय करी चाय नोय जेन चाब्रा नोय nga चाब्रा नोय कनो चाब्रा हमें चाब्रा ने दो आंगांग अई आंगांग सिदी nga मसाना चादेबा आंगांग से nga चागनदेबा अदो आंगांग से दुमाय हारबन जुमदे चाव थौदु कसुम जाद्रे जेरुम से चावै जाद्रे मोय दुमाय हाय दो अइना साउनिंग ट्यूशन जु तो अल्लेबा अदो हजिकता नोय कई अखोयदा कौद्री ngang हाइबा मोसे अदुमाय सुम हालेबको अखोयदा जामना गाना उबो दुमाय तोयबा अखोय नॉर्थ ईस्ट की मीसे यूपी की नेब लेमिनैसे अदो हैंता नुवाइत्रबा कइनो कईगी नोयदा जाम अखोयदा जाम कौद्रिरा कइदौरगे हंगैबा अदुगा कइनोना काय जौरगेने आइबु ए काय जौरगे कोचेन चेंगरे Sanatomba bro Ranbir aida su ngarang LV thabda recharge hapirona haiba thengneye Sanatomba nangi da haiba do adudo haiba Ranbir da adudo aina ngangkhreba nangona nahan aigi pokmina ba iyamba mangni khanjage na haidra Sanatomba nonda kanan hairaro adudo adugu mido na neba ko adu aidi nangi da su dumaina haiba ure fast mu amma khagla me Ranbir na dugum haire adu Ranbir mu thaklang ko salaga hapo aidi magi do nungaite phatte man hayeng do hayeng fataba lambi chakadaba do nungaite dana hanjitegi haibi ni khangde nungaite aigidi sabka an sab toromani duga namana yadi channel paijadi duga chiusana purake haubadagi hauraba ahauba Dubai gi ahauba Dubai gi ladu chiusana o adudi iya nene gi live ta la o 10:30 da chiusana nungdang dro tauro aduga damai thona wow ladu ko yamna hauni khatak sina khatak damai thoba damai thoba kaka hoi pau phone drabo aduga damai thoba video su jengbiu ko duty de halakba matam da on tawsalaga thammo nang jengning dra su aduga Victor na o kaka gi agu aidi kaure ko hai cheusana akhoi mi chai hairo adudi hai nine cheusana na haido phagi neti ne mon haiba ko notice ki mi dine mi chai hai chumbra aina charangani en haiba aina sauning da no akhoi je puja tawbra akhoi is moisne akhoi sene yam hangoina to ko chana kyam hen tawna khalli khangabra siga kainorogi mi su khara budi layabako moina tawbudona tawsu tawindu rega su hande su dum khangnai duine mayamna ana angang siga tumin hangna angang sine ne mama aduna kai chai adana kai chai dum hangnai ba angang dina now po thugai gare jangan danak jangan phun nang angang la dai sin ja sel di na damen thone 10:30 से AM PM hai PM और मनी दामन दे बा नुसीना
Ngisi Panthung lae, Panthung nungaribo. Hello Sushmita sister, good afternoon, Panthung. Sinang nupi masak phajaba thangaliba masam na masam phajariba. Na to ban hoi maming haibadi nuaite je khangbadi khangai mi do hoi. Duga su sangang tuition thiluge ko je icha ina mayam hai hoi thiluro cheusa akhoi di banoi leire vacation ju tuition ju. Duga Panthung na hai cheusa hai Panthung nungaribo nangbu. Mayam video yang biro duga ceu sana Panthung welcome hai sana to ban si Panthung hala level pire Victor na sus kaya ba mawala udaba kata he haije lu ko yupi do hai Victor dum miram da leibani na hai bisu nungati do na khone tumina lamna leirabane ko moina machin da haije na ra ka do no aingonda di hai da do aina haire ba nang dumaina angang da hanganu angang da jana negative thought pi en aina haiba hai nu de sa hangning le su hangwana adu have de ma se ikai here do khoina angang tuition do thabi dre ba ko sauning da naina aduga haibam na iche usa chalage hairo hai as haibam leibirami saidagi thank you Panthung hello bro sana tomba hai aduga Panthung na thaga chari iche usa hai mayam kana no join leno iche usa Panthung do support selo makhajai do thajalu mi chitradi hai ho iche usa thawai di dumai chai ni to boja da bai wani action do ko Panthung iche usa KMC iche usa na tuition leye hai hoi che sigadi vacation chale ko aduga chamthong hai do 10:30 am o da ma do leribo cheu sagi se ayuk te ne 10:30 da do Rohan Pro na hello hai Rohan kesi ho Rohan class ahum suba ka pangang ne aduga da ma do ne video su yenge hai hoi da ma do thank you aduga चौरन जितन हानेंगे सब तो कने तो रखती है दुगा रोहन आप कैसे हो खाना खा लिया Panthung हेलो सुष्मिता सिस्टर नुंगारी सुष्मिता सिस्टर नुंगारी वो हाय एस Panthung ले लीदा सुन दुगा Victor ना मी चाय दो नंग दो aduna main na usa sab tawrabani hay sana to mana love hai thank you hai do cheu sana mayam mai ki ju video watching karo hai hoi mayam puna mang video watch tawna si ko cheu sa tuition thi lo halaga na na video de yang tharo to tiger kari tawri no maunau sing si ki marks da hai ibung paunam bana kanada hangino haibam dara khangde sana to mana on hai cheu sana ss welcome hai do sana to mana on hai sana to mana juice pire bye bye hai hoi cheu sa bye oira si ko ai su bye oira ge adu sa to on hai do di ibung paunam no welcome gana tesis usagi gora da ai gora da ni ai o ibung sari lebiri thank you sana to mana gol hai pokon pire iche gi call lakwa du ni ko nu pi gi hoi ran bi soi dana phone du go Panthung na da syam sum live korak pani Sushmita siski da hai koro Panthung ran bi ne iche chakhino hai kai chituri mayam comment su pabal ore sai diga mayam puna ma comment su lepe kaina rasi sana tomba thank you so much sana tomba live tha gadro रणबीर चिचे थबक अतैसु लइए आंगांसु ट्यूशन दो ओजा नुपी दो मोइसु एग्जाम थारिबा दो आंगांग दो अइना ताक्तोइने दो अइगी लाइफ से तस होना लैरदि इजादि लोकाक लोंता दुना मयाम बाय ओरसि लाइफ थाबा लोरदरो सि साइ होय Panthung लोरगे अइ पुंग अनि मु हेलबने बको अदो खोइ इचिना मयाम लाखै दुम गेन तौजरि दुगा ओ Victor लेबिरमि साइदे रणबीर थाइ चे ओके रणबीर नंग Victor दा दिम त join तौबिवे Victor से साइदे ले जर्नी सुस एंगोन join तौदो मि सिंग join तरो हायो नतदि नंग सिजनि कोय रणबीर Victor गा सना तोमग सेमता join तौबिओ चिचे की तरफ तगी Panthung सु लैरि अतैदि लोइ चटखरे चेउ साबुदि नंग हादै लैदन को सपोर्ट तौदना Victor से hoi lok sangwa matam tawro hai hoi Panthung hoi bai rasi hayang mu tharo hai hoi ai ngamba yenge ko aduga oh Victor amma account lagi tawge hai aduga Ranbir nangi maming je Ranbir hana dum hapa mo nang amma account dai tawra su khang na ba ko
ꯁꯅꯥꯇꯣꯝꯕ ꯕ꯭ꯂꯣꯛꯁꯦꯒ ꯄꯟꯊꯨꯡꯒ ꯑꯗꯨꯒꯤꯗꯤ ꯑꯇꯩꯗꯤ ꯆꯠꯅꯈ꯭ꯔꯦ ꯆꯦ ꯎꯁꯥꯗꯤ ꯅꯪ ꯍꯥꯟꯅꯗꯩ ꯂꯩ ꯑꯗꯨꯒ ꯕꯤꯛꯇꯣꯔꯒ ꯑꯝꯇ ꯇꯧꯕꯤꯌꯨꯀꯣ ꯕꯤꯛꯇꯣꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛꯁꯤꯒ ꯕꯤꯛꯇꯣꯔ ꯑꯩ ꯍꯥꯏꯖꯔꯦ ꯇꯧꯖꯔꯛꯑꯅꯤꯀꯣ ꯅꯥꯎꯕꯤ ꯇꯧꯔꯛꯀꯅꯤ ꯔꯟꯕꯤꯔꯁꯦ ꯇꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯀꯥꯏꯅꯔꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯁꯅꯥꯇꯣꯝꯕ ꯅꯪꯒꯤꯗ ꯂꯥꯛꯄꯗꯁꯨ ꯅꯪꯅ ꯍꯥꯏꯒꯗꯅꯤ ꯍꯣꯁꯅ ꯍꯥꯏꯗꯗꯤꯅꯦ ꯃꯤꯅ ꯇꯧꯕꯤꯗꯕꯅꯦꯕꯀꯣ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯍꯣꯏ ꯍꯣꯏ ꯔꯟꯕꯤꯔ ꯑꯩ ꯊꯕꯛ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯒꯦꯝꯇ ꯂꯣꯏꯁꯟꯈꯤꯒꯦꯀꯣ ꯃꯌꯥꯝ ꯀꯠꯊꯠꯂꯒꯦ ꯑꯗꯨꯗꯤ